This is your original Anukuman. ꯃꯥꯏꯒꯁꯦ ꯏꯀꯥ ꯀꯥꯏꯅꯦ ꯀꯩꯅꯣꯅꯦ ꯈꯨꯊꯤ ꯑꯃꯅꯤꯗ ꯇꯧꯔꯤꯁꯤꯗꯤ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯂꯥ 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 ꯉꯁꯤ ꯑꯩꯒꯤ ꯃꯣꯏ ꯃꯁꯛꯀ ꯐꯖꯩꯗꯨ ꯃꯣꯏꯗꯤ ꯃꯁꯛꯀ ꯐꯖꯩꯅꯦ ꯃꯁꯛꯁꯦ ꯀꯩꯅꯣ ꯌꯥꯝ ꯐꯖꯩꯕ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯏꯆꯟꯅꯨꯄꯤ ꯍꯥꯟꯅ ꯂꯥꯛꯑꯦ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯂꯥꯛꯑꯦ ꯍꯥꯏ ꯍꯜꯂꯣ ꯊꯣꯏꯕꯤꯁꯅꯥ ꯊꯣꯏꯕꯤꯁꯅꯥ ꯑꯩꯒꯤ ꯃꯥꯏꯁꯦ ꯌꯥꯝ ꯀꯥꯅ ꯎꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯃꯥꯏꯁꯦ ꯃꯨꯁꯤꯟ ꯃꯨꯅ ꯎꯔꯤꯕ ꯑꯩꯅ ꯁꯤꯗꯒꯤ ꯌꯦꯡꯕꯗꯅꯦ ꯃꯨꯏꯉꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯈꯇꯪ ꯏꯐꯦꯛꯀ ꯈꯇꯪ ꯍꯥꯞꯇ꯭ꯔꯕ ꯈꯪꯗꯦ ꯈꯨꯊꯤ ꯑꯃ ꯇꯧꯕ ꯋꯥꯅꯤꯗ ꯁꯦꯝꯃꯣ ꯀꯗꯣꯟ ꯆꯠꯂꯤꯅꯣ ꯗꯥ ꯅꯪ ꯑꯌꯥ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠꯇꯒ ꯆꯠꯈ꯭ꯔꯦꯅꯦ ꯗꯥ ꯑꯗꯒꯤ ꯄꯨꯁꯄꯥ ꯀꯦꯁꯅ ꯆꯦꯅꯨ ꯍꯥꯏ ꯄꯨꯁꯄꯥ ꯑꯗꯒꯤꯗꯤ ꯑꯗꯨꯅ ꯋꯥꯔꯦꯄꯝꯅ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯂꯥꯛꯇ꯭ꯔꯗꯤ ꯏꯅꯝꯃꯒꯤ ꯅꯆꯜ ꯋꯥꯠꯄ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯑꯁ ꯀꯌꯥꯝ ꯅꯨꯡꯁꯤꯅꯣ ꯌꯦꯡꯉꯨꯁꯦ ꯑꯩ ꯏꯆꯟꯅꯨꯄꯤꯁꯦ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯃꯥ ꯂꯩꯍꯧꯔꯤ ꯆꯦꯟꯊꯣꯔꯛꯏꯅꯦꯕ ꯌꯦꯡꯉꯨ ꯃꯅꯝꯃꯒꯤ ꯑꯦꯜꯕꯤ ꯌꯥꯎꯕꯁꯦ ꯂꯩꯅꯦꯕꯁꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯌꯦꯕꯣ ꯑꯗꯩꯗꯤ ꯉꯝꯕ ꯃꯩꯇꯩ ꯍꯥꯏ ꯁꯤꯁ ꯑꯦꯟ ꯕ꯭ꯔꯣ ꯍꯦꯜꯂꯣ ꯉꯝꯕ ꯑꯗꯩꯗꯤ ꯕ꯭ꯔꯖꯂꯥꯜ ꯁꯤꯡꯍꯅ ꯕꯦꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯕꯣꯠ ꯑꯣꯐ ꯌꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯗꯥ ꯑꯗꯩꯗꯤ ꯄꯨꯁꯄꯥ ꯀꯦꯁꯅ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯉꯁꯤꯗꯤ ꯍꯋꯥꯏ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯩꯗꯤ ꯃꯪꯒꯜ ꯒꯨꯔꯨꯃꯌꯨꯝꯅ ꯏꯆꯦ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯆꯥꯔꯦ ꯑꯗꯩꯗꯤ ꯑꯌꯤꯡꯕꯩꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯑꯌꯤꯡꯕꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯏꯄꯥ ꯈꯨꯃꯟ ꯂꯥꯛꯑꯦ ꯀꯩ ꯍꯥꯏꯅꯣꯁꯦ ꯆꯣꯀꯥꯡ ꯍꯥꯏꯔ ꯀꯔꯤ ꯍꯥꯏꯅꯣꯁꯦ ꯈꯨꯃꯟ ꯀꯩꯅꯣ ꯅꯪ ꯏꯔꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯊꯣꯏꯕꯤ ꯍꯥꯏꯅ ꯅꯪ ꯊꯣꯏꯕꯤ ꯈꯛꯇ ꯀꯧꯒꯅꯨ ꯅꯥꯏꯈꯣ ꯊꯣꯏꯕꯤꯒ ꯀꯧꯈꯤꯅꯨ ꯅꯥꯏꯈꯣ ꯅꯪ ꯑꯗꯨꯗꯒꯤꯗꯤ ꯅꯟꯗꯤꯇꯥ ꯁꯤꯡꯍꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯍꯦꯜꯂꯣ ꯅꯟꯗꯤꯇꯥ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦꯜꯂꯛꯏꯅꯦ ꯏꯅꯝꯃ ꯍꯥꯏꯌꯦ ꯑꯗꯨꯅꯦꯕ ꯑꯩ ꯅꯪ ꯂꯩꯍꯧꯕꯗꯨꯒ ꯑꯩꯗꯤ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯖꯨꯂꯤꯌꯥꯒꯤ ꯑꯦꯜꯕꯤꯗꯨꯁꯨ ꯊꯣꯛꯅꯤꯡꯗꯦꯕ ꯉꯁꯥꯏꯒꯤꯗꯣ ꯌꯥꯎꯅꯤꯡꯉꯤꯕꯩꯁꯨ ꯉꯥꯏꯍꯥꯛꯅꯦ ꯑꯗꯣ ꯑꯩꯁꯨ ꯃꯇꯝ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯍꯥꯏꯅ ꯁꯨꯝ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯀ꯭ꯌꯨꯠꯒꯤ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥ ꯊꯣꯏꯕꯤ ꯀꯧꯒꯅꯨ ꯍꯥꯏꯁꯤꯅꯤ ꯌꯥꯏ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯏꯆꯦ ꯑꯩꯒꯤ ꯃꯤꯡꯗꯣ ꯃꯉꯥꯜ ꯍꯥꯏꯕ ꯃꯪꯒꯜ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯃꯪꯒꯜ ꯍꯥꯏꯅ ꯀꯧꯕꯤꯔꯦ ꯃꯉꯥꯜ ꯍꯥꯏꯕꯅꯦ ꯃꯉꯥꯜ ꯆꯨꯝꯃꯤ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝ ꯍꯥꯏꯕ ꯁꯣꯔꯤ ꯕ꯭ꯔꯣ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯈꯤꯇꯪ ꯌꯦꯡꯕꯗ ꯁꯣꯏꯅꯈꯤꯅ ꯇꯧꯋꯤꯅꯦ ꯅꯟꯗꯤꯇꯥꯅ ꯆꯥꯔꯦ ꯆꯦ ꯍꯣꯏꯗꯤ ꯆꯥꯔꯕꯣ ꯑꯩꯈꯣꯏꯁꯨ ꯆꯥꯔꯦ ꯅꯟꯗꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯟꯗꯤꯇꯥ ꯀ꯭ꯌꯨꯠꯒꯤꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯍꯦꯜꯂꯣ ꯑꯩ ꯀꯩꯅꯣ ꯇꯧꯋꯦ ꯃꯃꯥ ꯅꯍꯥꯟꯒꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯗꯣ ꯉꯔꯥꯡꯁꯨ ꯀꯩꯅꯣꯗꯣ ꯇꯣꯝꯕꯤ ꯑꯅꯜꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯂꯥꯛꯏ ꯍꯥꯏ ꯀꯣꯃꯦꯟ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯉꯁꯤꯁꯨ ꯊꯥꯛꯏ ꯀꯣꯃꯦꯟꯁꯦ ꯊꯤꯔꯤꯅꯤ ꯃꯥ ꯌꯥꯎꯕ꯭ꯔꯅ ꯌꯥꯎꯗꯦꯕꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯇꯣꯝꯕꯤ ꯑꯅꯜꯅ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜ ꯑꯃꯗꯒꯤ ꯄ꯭ꯂꯤꯖ ꯀꯣꯃꯦꯟ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣ ꯑꯗꯣ ꯀꯣꯃꯦꯟꯇꯤ ꯂꯥꯛꯄꯗꯤ ꯎꯗꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯉꯁꯤꯁꯦ ꯊꯑꯣꯏꯅ ꯇꯧꯔꯛꯄꯅꯦ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯏꯃꯥꯟꯅꯕꯤ ꯇꯣꯝꯕꯤ ꯑꯅꯜꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯑꯗꯣ ꯂꯥꯛꯄꯗꯤ ꯎꯗꯦ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯅꯝꯕꯔ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯀꯩ ꯍꯥꯏꯕ ꯂꯩꯖꯁꯅꯨ ꯀꯥꯏꯅ ꯑꯩꯁꯦ ꯀꯩ ꯍꯥꯏꯕ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯣ
ꯐꯩ ꯍꯥꯏ ꯅꯠꯇꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯣꯛꯂꯗꯤ ꯃꯥꯗꯣ ꯖꯨꯂꯤꯌꯥꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯅ ꯇꯧꯕꯅꯤꯗ ꯑꯗꯨꯗꯨꯒꯤꯅꯤꯀꯣ ꯅꯪ ꯂꯥꯛꯍꯟꯅꯤꯡꯗꯕꯩ ꯅꯠꯇꯦ ꯀꯩꯅꯣ ꯅꯪ ꯂꯥꯛꯑꯒꯅꯦ ꯃꯄꯨꯡ ꯐꯥꯔꯤꯁꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯑꯗꯒꯤꯗꯤ ꯔꯕꯤꯟꯗ꯭ꯔ ꯁꯤꯡꯍꯅ ꯍꯥ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯩ ꯄꯨꯁꯄꯥ ꯀꯦꯁꯅ ꯆꯦ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯡꯒꯠꯂꯛꯑꯣ ꯃꯨꯛꯕꯥꯡ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯁꯣ ꯐꯤꯠ ꯐꯤꯡꯒꯔ ꯅꯦꯜꯁ ꯕꯦꯕꯤ ꯑꯣꯀꯦ ꯀꯩꯅꯣ ꯌꯦꯡꯉꯤꯁꯦ ꯑꯗꯒꯤꯗꯤ ꯉꯝꯕ ꯃꯩꯇꯩꯅ ꯑꯩ ꯁꯤꯡꯕꯤꯕꯣꯟꯒꯤꯅꯦ ꯑꯩ ꯅꯨꯄꯤꯅꯤ ꯀꯔꯕꯤ ꯑꯪꯂꯣꯡꯗ ꯂꯩꯕꯅꯤ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗ ꯂꯥꯛꯄ ꯐꯪꯅꯁꯦ ꯑꯩꯈꯣꯏꯒꯤ ꯗꯣꯟꯆꯥ ꯍꯣꯏꯗ ꯂꯥꯛꯀꯅꯤ ꯑꯣꯀꯦ ꯂꯥꯛꯑꯣ ꯂꯥꯛꯄꯗ ꯐꯪꯅꯁꯦ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤ ꯗꯣꯟꯆꯥ ꯍꯥꯏꯁꯦ ꯀꯅꯥ ꯌꯨꯝꯗꯅꯣ ꯑꯗꯒꯤꯗꯤ ꯁꯣ ꯐꯤꯠ ꯐꯤꯡꯒꯔ ꯀꯩꯅꯣ ꯁꯤꯔꯛꯏꯁꯤꯕꯣ ꯑꯗꯒꯤꯗꯤ ꯅꯟꯗꯤꯇꯥꯅ ꯑꯩꯈꯣꯏꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯆꯦ ꯍꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯅꯟꯗꯤꯇꯥ ꯍꯋꯥꯏ ꯑꯣꯏꯅ ꯆꯥꯔꯦꯀꯣ ꯍꯋꯥꯏ ꯑꯣꯏꯅ ꯊꯣꯡꯖꯜꯂꯦ ꯑꯗꯩꯗꯤ ꯁꯤꯒꯅ ꯀꯩ ꯍꯥꯏꯕ ꯀꯦꯊꯔꯤꯅꯦꯅꯦ ꯋꯌꯥꯔ are you from we from Silchar ꯑꯗꯨꯒꯩꯗꯤ ꯃꯦꯘꯆꯟꯗ꯭ꯔ ꯀꯩ ꯍꯥꯏꯕ ꯊꯥꯒꯠꯆꯔꯤ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯑꯗꯨꯗꯒꯤꯗꯤ ꯃꯉꯥꯜꯅ ꯕ꯭ꯔꯗꯔꯒꯤ ꯁꯛ ꯎꯗꯦ ꯍꯥꯏ ꯕ꯭ꯔꯗꯔꯁꯤꯒ ꯂꯩꯌꯦ ꯃꯥ ꯊꯣꯛꯂꯛꯀꯅꯤ ꯉꯥꯏꯍꯥꯛꯇꯪ ꯃꯇꯨꯡꯗ ꯃꯥꯁꯤꯒ ꯐꯝꯃꯤ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯆꯠꯁꯤ ꯍꯥꯏꯌꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯈꯨꯃꯟ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯒꯤꯗꯤ ꯁꯟꯖꯣꯕ ꯀꯦꯁꯅ ꯁꯅꯥꯖꯥꯎꯕꯤ ꯍꯥꯏꯃꯤ ꯑꯩ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦꯅꯦ ꯁꯅꯥꯖꯥꯎꯕ ꯀꯦꯁꯅ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯦ ꯍꯥꯏ ꯆꯥꯔꯦ ꯅꯣꯏꯗꯤ ꯆꯥꯔꯕꯣ ꯑꯗꯒꯤꯗꯤ ꯑꯟꯁꯔ ꯈꯥꯟꯅ ꯋꯌꯥꯔ ꯑꯥꯔ ꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯤ ꯍꯥꯏꯗꯣꯏꯅꯣꯗ ꯑꯟꯁꯔ ꯈꯥꯟ ꯃꯦꯝ ꯋꯤ ꯑꯥꯔ ꯐ꯭ꯔꯣꯝ ꯐꯃꯨꯡ ꯑꯗꯒꯤꯗꯤ ꯃꯦꯝ ꯀꯥꯏꯅ ꯍꯪꯉꯛꯑꯦꯀꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯤꯅ ꯉꯝꯕ ꯃꯩꯇꯩꯅ ꯑꯩ ꯃꯤꯠꯁꯦ ꯑꯃꯨꯛ ꯌꯥꯗ꯭ꯔꯦꯅꯦ ꯁꯤꯁꯅ ꯅꯍꯥꯟ ꯁꯣꯁꯇꯤ ꯆꯠꯂꯨꯕꯗꯣ ꯑꯩꯈꯣꯏ ꯅꯍꯥꯟ ꯁꯣꯁꯇꯤ ꯆꯠꯂꯨꯕꯗꯣ ꯀꯩꯅꯣꯗ ꯆꯤꯡꯗꯅꯤꯗꯨꯗꯤ ꯆꯤꯡ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯅꯅꯦ ꯕꯣꯔꯥ ꯈꯣꯡꯕꯥꯟꯗꯅꯦꯕ ꯑꯩꯈꯣꯏꯅ ꯕꯣꯔꯥ ꯈꯣꯡꯕꯥꯟꯗꯅꯤ ꯃꯣꯏꯅ ꯆꯤꯡꯗ We are from Silchar, brother, answer. ꯀꯣꯃꯦꯟꯁ ꯂꯥꯛꯇ꯭ꯔꯕꯣ ꯀꯣꯃꯦꯟꯁ ꯂꯥꯛꯐꯝꯗꯤ ꯊꯣꯛꯑꯦ ꯁꯣꯏꯔꯖꯥꯠꯂꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦꯗ ꯀꯩꯒꯤꯅꯣ ꯂꯦꯞꯄꯤꯁꯦ ꯁꯨꯃꯥꯏꯅ ꯂꯦꯞꯐꯝꯗꯤ ꯊꯣꯛꯇꯕꯅꯦ ꯃꯌꯥꯝ ꯀꯣꯃꯦꯟꯁ ꯏꯕꯤꯔꯛꯑꯣ ꯀꯣꯃꯦꯟꯁ ꯑꯃꯨꯛ ꯌꯥꯎꯗꯦ ꯑꯩ ꯀꯣꯃꯦꯟꯁ ꯂꯦꯞꯄꯤꯗꯣ ꯍꯧꯈ꯭ꯔꯦꯗ ꯆꯤꯡꯅꯕꯁꯨ ꯆꯥꯗꯕ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯕꯤ ꯇꯧꯈ꯭ꯔꯦ ꯀꯣꯃꯦꯟꯁ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤꯁꯦ ꯇꯜꯂꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ मयाम लाइक तो बिरमो प्लीज़ मेरे एलबी पे जो आया है और मेरी लाइक पे लाइक कीजिए कमेंट पाबा याद है तो पाबियो हम ले रहे कमेंट्स अदगिदी पुष्पा केसना चे बेमदी उहल्लगो बेमदो हयेंग मा प्रोजेक्ट वर्क हयेंग मागी लैयेबको पुगदबा अदुदो मा प्रोजेक्ट वर्क तौरियेबको दुगी स्मासोना कंदा तगना लैखरे अदगिदी सी शीतल बला माइबमना नुंगाइरिबो इचे हाय नुंगाइरिये अदुगिदी वेहेनबना कई लमदनो हाय कसारदने खुमनिंगथौना थोइबी उद्रे चलगे हाय थोइबी नंग लई नत्रो चटखिनु नायखोने थोइबी सनाना इनमा हाय खुमन थोइबी लईको चटखिनु नायखो खुमन थोइबी थोइबी करे हायबा तानख्रबनिना बाय हैना हायबा खुमन नंग चई चानी खंग दगिदी पाकपा सलामना हाय चे हेलो पाकपा थोइबी सनाना आई लईये मई मुटखिबैने हाय अदगी रेनी देवीना हाय चे हेलो रेनी अदगी सनसमना सहनामा नाचना भालो चे हाय भालो अदगी रेनी देवीना करी तौरिनो चे हाय हौजिकसे एलबी तौरिनिको दे खुमन्ना थोइबी लागलो आई चटलगे हाय अदगी खुमन्ना दगिदी खाइदेम शांति कुमार सिंहना हाय चे हाय हेलो शांति कुमार अदुगदी थोइबी सनाना खुमन हायना कौरे अदगिदी थोइबी सनाना
ꯆꯠꯈꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅꯤ ꯆꯠꯈꯤꯅꯣ ꯍꯥꯏꯅꯤ ꯑꯩꯅꯁꯨ ꯈꯨꯃꯟꯁꯦ ꯌꯥꯝ ꯂꯝ ꯍꯦꯜꯂꯦ ꯇꯜꯂꯦꯕ ꯑꯩꯗꯤ ꯑꯗꯒꯤꯗꯤ ꯄꯤꯀꯤ ꯕ꯭ꯂꯥꯏꯟꯗꯔꯅ ꯈꯨꯃꯟ ꯀꯩꯅꯣ ꯄꯤꯀꯤ ꯕ꯭ꯂꯥꯏꯟꯗꯔ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯑꯁꯤꯁꯦ ꯑꯝꯇꯪ ꯀꯛꯊꯠꯂꯣ ꯁꯠ ꯄꯥꯎꯋꯦ ꯑꯗꯒꯤꯗꯤ ꯁꯤꯇꯜ ꯕꯂꯥ ꯃꯥꯏꯕꯝꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ ꯉꯁꯤꯗꯤ ꯍꯋꯥꯏ ꯑꯣꯏꯅ ꯇꯧꯔꯦ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯅꯝꯕꯔ ꯄꯤꯔꯒꯦ ꯂꯥꯛꯑꯣꯁꯦꯅ ꯍꯥꯏꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯈꯨꯃꯟ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒꯩꯗꯤ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯄꯤꯀꯤ ꯐꯖ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯌꯨ ꯂꯥꯏꯚꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯅꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝꯅ ꯆꯪꯉꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯅꯁꯦ ꯑꯗꯩꯗꯤ ꯒꯦꯠꯇꯤ ꯇꯥꯖꯪꯅ ꯍꯥꯏ ꯍꯥꯏꯔꯦ ꯍꯥꯏ ꯍꯦꯜꯂꯣ ꯈꯥꯏꯗꯦꯝ ꯁꯥꯟꯇꯤꯀꯨꯃꯥꯔ ꯁꯤꯃꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯗꯨꯒꯩꯗꯤ ꯌꯣꯏꯍꯦꯟꯕ ꯊꯣꯛ ꯊꯥꯛ ꯇꯥꯏꯝꯅ ꯀꯁꯥꯔ ꯀꯗꯥꯏꯋꯥꯏꯗꯅꯣ ꯀꯁꯥꯔꯁꯦ ꯑꯩꯈꯣꯏ ꯁꯨꯅꯥꯏꯒꯤꯅꯤꯀꯣ ꯑꯗꯩꯗꯤ ꯔꯦꯁꯃꯤ ꯁꯔꯃꯥꯅ ꯂꯞ ꯉꯥꯛꯇ ꯄꯤꯁꯜꯂꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯈꯨꯝꯂꯛꯇꯔꯦꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯗꯌꯥꯅꯟꯗ ꯊꯣꯛꯆꯣꯝꯅ ꯏꯌꯥꯝꯕ ꯑꯃꯗꯤ ꯏꯇꯩꯃ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯍꯋꯥꯏ ꯑꯣꯏꯅ ꯆꯥꯔꯦ ꯕ꯭ꯔꯣ ꯑꯗꯩꯗꯤ ꯈꯥꯏꯗꯦꯝ ꯁꯥꯟꯇꯤꯀꯨꯃꯥꯔꯅ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯍꯥꯏꯌꯦ ꯉꯁꯤꯗꯤ ꯍꯋꯥꯏ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯅꯥꯖꯥꯎꯕ ꯀꯦꯁꯩꯁꯅ ꯆꯦ ꯕ꯭ꯂꯥꯎꯁꯀꯤ ꯀꯣꯃꯦꯟ ꯇꯧꯈꯤꯕꯅꯦ ꯑꯗꯨ ꯕ꯭ꯂꯣꯛ ꯃꯇ ꯁꯦꯝꯕꯤꯔꯒꯣ ꯆꯦ ꯍꯥꯟꯅꯒꯤ ꯌꯦꯡꯉꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯌꯦ ꯁꯦꯝꯃꯛꯀꯦ ꯑꯩꯈꯣꯏ ꯊꯑꯣꯏꯅꯅꯦ ꯐꯤ ꯇꯨꯕꯒꯤ ꯊꯥꯡꯒꯠꯄꯁꯦ ꯊꯑꯣꯏꯅ ꯃꯤꯅ ꯌꯥꯝꯅ ꯌꯦꯡꯕꯤꯗꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯇꯟꯕꯅꯦꯕ ꯑꯗꯣ ꯊꯋꯥꯏ ꯌꯥꯎꯕ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯀꯣꯃꯦꯟꯠꯁ ꯄꯤꯔꯛꯄꯗꯣ ꯑꯗꯣ ꯑꯗꯨ ꯎꯔꯒꯗꯤ ꯌꯥꯝꯅ ꯊꯥꯡꯒꯠꯅꯤꯡꯉꯦ ꯑꯇꯩꯁꯨꯀꯣ ꯊꯥꯡꯒꯠꯂꯛꯀꯦ ꯁꯣꯏꯗꯅ ꯊꯥꯡꯒꯠꯂꯛꯀꯦ ꯕ꯭ꯂꯥꯎꯁ ꯀꯛꯄ ꯇꯨꯕꯒꯤ ꯊꯥꯡꯒꯠꯂꯛꯀꯦ ꯑꯗꯒꯤꯗꯤ ꯑꯌꯤꯡꯕꯤꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ ꯍꯥꯏ ꯉꯁꯤꯗꯤ ꯍꯋꯥꯏ ꯑꯣꯏꯅ ꯇꯧꯔꯦ ꯑꯌꯤꯡꯕꯤ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯏꯆꯦ ꯏꯕꯥꯏ ꯍꯅꯨꯕꯗꯤ ꯍꯥꯏꯌꯦ ꯅꯕꯥꯏ ꯍꯅꯨꯕꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯍꯌꯦꯡ ꯄꯤꯈꯠꯀꯗꯕ ꯁ꯭ꯀꯨꯜꯗꯀꯣ ꯑꯗꯨꯗ ꯇꯧꯃꯤꯟꯅꯔꯤꯕ ꯃꯆꯥꯅꯨꯄꯤꯒ ꯊꯣꯏꯕꯤ ꯁꯅꯥꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯤꯒꯤꯁꯨ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯅꯊꯧꯗꯤ ꯂꯩꯇ꯭ꯔꯅ ꯃꯤꯒꯤ ꯆꯦꯅꯦꯜꯗ ꯆꯪꯂꯒ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯨꯗꯕ ꯇꯧꯔꯛꯀꯅꯣ ꯃꯤꯅꯥꯏ ꯃꯆꯥ ꯍꯥꯏꯅ ꯁꯥꯎꯔꯦ ꯑꯗꯨꯅꯦꯕ ꯊꯣꯏꯕꯤꯁꯅꯥ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯈꯪꯗꯦꯗ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯒꯤꯗꯤ ꯉꯝꯕ ꯃꯩꯇꯩꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯌꯦ ꯒꯨꯗ ꯅꯥꯏꯠ ꯉꯝꯕ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯂꯩ ꯍꯥꯏꯕꯅꯦ ꯈꯨꯃꯟ ꯀꯔꯤ ꯍꯥꯏꯕ ꯅꯥꯒꯣꯟ ꯇꯥꯏꯅ ꯅꯉꯣꯟ ꯇꯥꯏꯅꯔꯛꯎꯔꯥ ꯍꯥꯏꯕ ꯑꯗꯩ ꯈꯨꯃꯟꯅ ꯊꯣꯏꯕꯤꯅꯕ ꯏꯔꯒꯦ ꯂꯥꯛꯑꯣ ꯂꯧꯔꯣ ꯍꯥꯏꯌꯦ ꯑꯗꯩ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤꯗꯨꯒ ꯀꯩꯒꯤꯅꯣ ꯇꯦꯛꯁ ꯇꯧꯔꯛꯇ꯭ꯔꯤꯗꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯇꯩ ꯀꯣꯃꯦꯟꯠꯁ ꯂꯩꯇ꯭ꯔꯤ ꯅꯪꯁꯨ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛꯇꯪ ꯅꯪꯁꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯌꯤꯡꯕꯤꯅ ꯃꯅꯤꯄꯨꯔꯤ ꯏꯔꯥꯡ ꯂꯣꯏꯔꯀꯥꯟꯗ ꯂꯥꯛꯑꯣ ꯆꯦ ꯍꯥꯏꯌꯦ ꯂꯥꯛꯇꯣꯏꯅꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯔꯀꯥꯟꯗ ꯂꯥꯛꯀꯅꯤꯀꯣ ꯃꯅꯤꯄꯨꯔꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯇꯧꯔꯛꯏ ꯂꯤꯂꯥꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯕꯣ ꯑꯦꯜꯕꯤꯁꯦ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯆꯪꯉꯛꯏ ꯀꯤꯖꯩ ꯀꯣꯛꯇꯒ ꯊꯨꯒꯥꯏꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏ ꯗꯥꯅ ꯇꯧꯔꯤꯁꯤ ꯀꯩꯗꯧꯔꯤꯅꯣꯕ ꯑꯦꯜꯕꯤꯁꯦ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯆꯪꯉꯛꯑꯦ ꯑꯩ ꯇꯜꯂꯤ ꯇꯜꯂꯦꯗ ꯂꯩꯀꯥ ꯑꯩ ꯀꯤꯖꯕꯅ ꯑꯦꯜꯕꯤꯁꯦ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯆꯪꯉꯛꯑꯦ ꯑꯩ ꯀꯤꯖꯩ ꯑꯗꯒꯤꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯇꯦꯛꯁ ꯇꯧꯔꯛꯑꯣ ꯌꯥꯗ꯭ꯔꯣ ꯉꯥꯏꯔꯤꯀꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯃꯤꯊꯨꯟꯅ ꯀꯩ ꯍꯥꯏꯕ ꯐꯤꯒꯦ ꯄꯔꯥꯡ ꯅꯠꯇꯕ ꯇꯧꯔꯛꯑꯣ ꯐꯥꯒꯤ ꯐꯔꯥꯡ ꯅꯠꯇꯕ ꯇꯧꯔꯛꯑꯣ ꯍꯥꯏꯔꯣ ꯑꯣ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯏꯕꯝꯅ ꯏꯅꯝꯃ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯃꯤꯅ
ꯃꯤꯅ ꯃꯆꯥꯅ ꯃꯤ ꯃꯆꯥ ꯍꯥꯏꯕꯗꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯅꯦ ꯑꯗꯩ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯆꯦꯒꯤ ꯆꯦꯅꯦꯜ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄꯨꯁꯄꯥ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯅꯝꯕꯔ ꯈꯪꯗꯦ ꯈꯨꯃꯟ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯉꯥꯡꯅ ꯀꯔꯤ ꯍꯥꯏꯕ ꯏꯌꯥꯝꯕ ꯅꯥꯏꯁ ꯍꯥꯏꯔꯒ ꯊꯥꯝꯁ ꯑꯞꯀ ꯎꯠꯂꯦ ꯑꯗꯩ ꯈꯨꯃꯟꯅ ꯅꯝꯕꯔ ꯑꯀꯝ ꯏꯔꯛꯀꯦꯀꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯥꯔꯃꯤ ꯂꯚꯔꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯩꯗꯤ ꯅꯪꯁꯨ ꯈꯔ ꯍꯥꯏꯌꯨꯅ ꯅꯟꯗꯤꯇꯥ ꯁꯤꯡꯍꯟꯅ ꯆꯦ ꯁꯩꯔꯦꯡ ꯑꯇꯣꯏꯕ ꯊꯣꯡꯕ ꯅꯣꯡꯃ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯅꯟꯗꯤꯇꯥ ꯆꯥꯔꯛꯀꯦꯀꯣ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯍꯣꯏ ꯍꯦ ꯈꯨꯃꯟ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯈꯪꯉꯕ ꯈꯨꯃꯟ ꯅꯉꯣꯟꯗ ꯊꯣꯏꯕꯤ ꯁꯅꯥ ꯍꯣꯏ ꯍꯦ ꯈꯨꯃꯟ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯤ ꯍꯥꯏꯈ꯭ꯔꯦ ꯀꯃꯦꯟꯁꯤ ꯂꯦꯞꯈ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯨꯃꯟꯗ ꯑꯃꯨꯛ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯃꯦꯟꯁꯤ ꯆꯦꯟꯕ ꯂꯦꯞꯇ꯭ꯔꯤꯁꯦ ꯑꯩ ꯀꯩꯒꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯃꯤꯖꯥꯅꯦꯅ ꯑꯗꯒꯤꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯦ ꯈꯨꯃꯟ ꯈꯨꯃꯟꯒꯤ ꯅꯤꯡꯊꯧꯗ ꯅꯝꯕꯔ ꯍꯪꯕ ꯌꯥꯝ ꯈꯪꯒꯟꯕꯅꯤ ꯄꯤꯔꯦ ꯃꯥ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯅ ꯑꯅꯨ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤꯗꯤ ꯍꯋꯥꯏ ꯑꯣꯏꯅ ꯆꯥꯔꯦ ꯑꯅꯤꯇꯥ ꯋꯦꯜꯀꯝ ꯑꯩꯒꯤ ꯑꯦꯜꯄꯤꯗ ꯂꯥꯛꯄꯤꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯒꯤ ꯑꯥꯔꯃꯤ ꯂꯚꯔꯅ कहाँ से हम लोग सिलचर से है ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦꯇꯣꯟ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯄ ꯀꯞꯄ ꯇꯧꯔꯦ ꯑꯗꯩ ꯑꯥꯔꯃꯤ ꯂꯚꯔꯅ एपी है एपी हाइसे ꯀꯩꯅꯣ आंध्र प्रदेश एपी का मतलब क्या है आर्मी लवर अंदर पे नहीं रहा ꯑꯗꯒꯤꯗꯤ ꯂꯤꯡꯊꯣꯏꯉꯥꯝꯕꯤ ꯈꯣꯟꯗ꯭ꯔꯥꯄꯝꯅ ꯗꯣꯟ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯏꯆꯥꯅꯨꯄꯤ ꯂꯥꯛꯑꯦ ꯃꯅꯤꯄꯨꯔꯗꯒꯤ ꯆꯥꯔꯦ ꯃꯆꯥ ꯊꯣꯏꯕꯤ ꯅꯪꯗꯤ ꯆꯥꯔꯕꯣ ꯆꯥꯆꯥ ꯐꯣꯟ ꯇꯧꯔꯛꯀꯦ ꯇꯧꯔꯝꯃꯤꯅꯤꯅꯦ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯛꯀꯦꯀꯣ ꯆꯥꯆꯥ ꯉꯁꯤ ꯐꯣꯟ ꯇꯧꯔꯛꯀꯦ ꯇꯧꯍꯧꯗ꯭ꯔꯦ ꯍꯌꯦꯡ ꯇꯧꯔꯛꯀꯅꯤ ꯑꯗꯒꯤꯗꯤ ꯁꯅꯥꯖꯥꯎꯕꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯊꯥꯒꯠꯄꯤꯔꯛꯎꯀꯣ ꯉꯥꯏꯔꯝꯗꯣꯏꯅꯦ ꯀꯔꯞ ꯍꯦꯄꯤ ꯀꯔꯤ ꯍꯥꯞꯄꯒꯤ ꯆꯦꯅ 3.5 ꯇꯧꯕ ꯃꯇꯥꯡꯗꯣ ꯈꯪꯗ꯭ꯔꯦ ꯆꯦ ꯍꯥꯏꯕ ꯑꯣ ꯀꯞ ꯍꯥꯞꯄꯒꯤ ꯃꯇꯥꯡꯗꯣ ꯈꯪꯗꯦ ꯍꯥꯏꯔꯣ ꯑꯠꯆꯥ ꯁꯦꯝꯃꯛꯀꯦ ꯑꯗꯒꯤꯗꯤ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯅ ꯃꯅꯥꯎ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯏꯅꯝꯃ ꯑꯩꯒꯤ ꯈꯣꯟꯗꯥꯒ ꯃꯥꯟꯅꯩꯌꯦ ꯍꯧꯖꯤꯛꯀꯤꯗꯨ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦꯇꯣꯟ ꯔꯤꯜ ꯂꯥꯛꯑꯦ ꯑꯗꯩ ꯈꯨꯃꯟ ꯔꯤꯜ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯈꯨꯃꯟꯅ ꯅꯣꯛꯈ꯭ꯔꯦ ꯆꯦꯇꯣꯟ ꯔꯤꯜ ꯍꯥꯏꯔꯒ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯂꯧꯔꯕꯣ ꯍꯥꯏꯌꯦ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯂꯧꯔꯦ ꯑꯅꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯃꯅꯥꯎ ꯍꯌꯦꯡ ꯕꯦꯠ ꯀꯣꯃꯦꯟ ꯄꯥꯊꯔꯒꯦ ꯄꯦꯟꯅ ꯍꯥꯏꯌꯦ ꯄꯥꯊꯔꯛꯑꯣ ꯑꯅꯤꯇꯥ ꯄꯥꯊꯔꯛꯑꯣ ꯈꯪꯉꯕ ꯐꯖꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯑꯗꯩ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤ ꯑꯗꯨꯗꯤ ꯇꯦꯛꯁ ꯇꯧꯔꯛꯄ ꯀꯥꯎꯅꯤꯀꯣ ꯍꯥꯏ ꯃꯁꯤꯅ ꯊꯣꯏꯕꯤꯁꯦ ꯇꯥꯟꯅꯕꯗ ꯈꯨꯃꯟꯁꯦ ꯁꯤꯒꯤꯗꯣꯔꯦꯅꯦ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯀꯩꯅꯣꯁꯦ ꯂꯦꯞꯄꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯒꯤꯗꯤ ꯃꯤ ꯀꯌꯥ ꯈꯛ ꯂꯩꯒꯦ ꯃꯤꯊꯨꯟ ꯑꯌꯦꯛꯄꯝꯅ ꯅꯣꯏꯒꯤ ꯂꯝꯗꯣ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯅꯤꯄꯨꯔ ꯋꯥꯔꯦ ꯍꯥꯏꯌꯦ ꯃꯤꯊꯨꯟ ꯑꯌꯦꯛꯄꯝ ꯑꯩꯈꯣই ꯂꯝꯁꯦ ꯃꯌꯥꯡꯒꯤ ꯂꯝꯗꯝ ꯑꯣꯏꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯏꯪꯅ ꯆꯤꯡꯅ ꯂꯩꯌꯦꯕꯀꯣ ꯏꯔꯥꯡꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯌꯥꯡꯒ ꯂꯩꯃꯤꯟꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯥꯝꯅ ꯚꯥꯞ ꯇꯥꯅꯅ ꯂꯩꯃꯤꯟꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ ꯑꯗꯩꯗꯤ ꯀꯃꯂꯦꯁ ꯒꯨꯞꯇꯥ ꯃꯥꯅ ꯂꯚ ꯐ꯭ꯔꯣꯝ ꯁꯦꯅꯥꯄꯇꯤ ꯑꯁꯇ꯭ꯔꯣ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤꯗꯣ ꯑꯗꯨꯒꯤ ꯊꯦꯡꯀ꯭ꯌꯨ ꯒꯨꯞꯇꯥ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯣꯀꯦ ꯆꯦꯇꯣꯟ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯀꯥꯎꯔꯗꯤ ꯇꯧꯔꯛꯀꯦ ꯈꯨꯃꯟ ꯈꯨꯃꯟꯅ ꯀꯥꯎꯔꯗꯤ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯃꯉꯥꯜꯅ ꯏꯆꯦ ꯏꯌꯥꯝꯕ ꯀꯔꯤ ꯉꯁꯤꯒꯤꯗꯤ ꯅꯅꯥꯎ ꯑꯃꯨꯛ ꯊꯝꯖꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯉꯥꯜ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦꯇꯣꯟ ꯕꯦꯠ ꯀꯣꯃꯦꯟ ꯄꯥꯔꯛꯄꯗ ꯅꯃꯤꯠ ꯂꯥꯎꯊꯣꯛꯎꯀꯣ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯌꯨꯁꯤ ꯇꯨꯝꯈ꯭ꯔꯕꯣ ꯏꯅꯝꯃ ꯍꯥꯏꯌꯦ ꯑꯌꯨꯁꯤ ꯇꯨꯝꯗ꯭ꯔꯤꯀꯣ ꯃꯥ ꯍꯌꯦꯡ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯄꯨꯈꯠꯀꯗꯕ ꯑꯗꯨꯗꯣ ꯂꯣꯏꯗ꯭ꯔꯤꯑꯕꯀꯣ ꯑꯗꯨꯗꯨꯒꯤ ꯃꯥ ꯁꯣꯝꯒꯤ ꯔꯨꯝꯁꯤꯒ ꯃꯥꯗꯨ ꯀꯟꯅ ꯍꯣꯠꯅꯔꯤꯀꯣ ꯑꯗꯩꯗꯤ ꯂꯤꯡꯊꯣꯏꯉꯝꯕꯤ ꯏꯆꯥꯊꯣꯏꯕꯤꯅ ꯀꯩ ꯍꯥꯏꯕ ꯍꯥꯏꯔꯛꯇ ꯉꯥꯏꯔꯤ ꯀꯩ ꯑꯦꯟꯁꯥꯡ ꯆꯥꯔꯒꯦ ꯗꯣꯟꯆꯥ ꯀꯩ ꯍꯥꯏꯕ ꯑꯌꯨꯁꯤ ꯇꯨꯝꯈ꯭ꯔꯕꯣ ꯍꯥꯏꯌꯦ
ꯑꯗꯨꯅꯦ ꯗꯣꯆꯥꯗꯣ ꯀꯣꯜ ꯇꯧꯔꯛꯀꯦ ꯇꯧꯔꯒ ꯊꯕꯛꯅ ꯁꯪꯗꯅ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯀꯣꯜ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯣ IUC ꯁꯣꯝꯗ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯇꯧꯔꯤ ꯃꯥ ꯍꯌꯦꯡ ꯄꯨꯈꯠꯇꯣꯏꯕ ꯁ꯭ꯀꯨꯜꯗꯀꯣ ꯑꯗꯣ ꯗꯣꯆꯥ ꯍꯣꯏ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯇꯥꯊꯣꯏꯕꯤ ꯑꯗꯩ ꯑꯅꯤꯇꯥꯅ ꯃꯅꯥꯎ ꯅꯪꯁꯨ ꯔꯤꯜ ꯁꯦꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦꯇꯣꯟꯒꯤ ꯔꯤꯜ ꯎꯕꯗ ꯑꯩ ꯑꯦꯛꯇꯤꯡ ꯀꯥꯎꯈ꯭ꯔꯦ ꯍꯥꯏ ꯑꯅꯤꯇꯥ ꯅꯪ ꯈꯨꯃꯟꯅ ꯍꯥꯠꯂꯦꯅꯦ ꯑꯗꯨꯗꯒꯤꯗꯤ ꯔꯨꯄꯥꯂꯤ ꯁꯤꯡꯍꯅ ꯆꯦ ꯏꯕꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯔꯨꯄꯥꯂꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯀꯥꯎꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯊꯣꯏꯕꯤ ꯀꯥꯎꯕ ꯌꯥꯔꯣꯏꯀꯣꯒ ꯍꯥꯏꯈꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯎꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯣ ꯀꯃꯦꯟ ꯎꯠꯇ꯭ꯔꯤꯁꯦ ꯇꯧꯖꯔꯁꯅꯨ ꯑꯗꯨꯗꯤ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯅꯤ ꯑꯩꯅ ꯀꯧꯗ꯭ꯔꯕꯗꯨꯗꯤ ꯍꯣꯏ ꯈꯨꯃꯟ ꯀꯃꯦꯟ ꯁꯣ ꯇꯧꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯣꯕꯥꯏꯜꯗ ꯑꯗꯩ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯃꯟ ꯀꯩꯁꯨꯝ ꯇꯥꯔꯣꯏ ꯍꯧꯖꯤꯛ ꯊꯣꯏꯕꯤ ꯎꯕꯗ ꯃꯥ ꯀꯩꯁꯨꯝ ꯇꯥꯗꯦ ꯍꯧꯖꯤꯛ ꯈꯨꯃꯟ ꯑꯗ ꯑꯅꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥ ꯈꯨꯃꯟ ꯀꯣꯏꯇꯥꯟ ꯍꯣꯖꯥꯏꯗꯁꯨ ꯊꯣꯏꯕꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯂꯩꯌꯦ ꯑꯩꯈꯣꯏ ꯍꯣꯖꯥꯏꯗꯁꯨ ꯀꯩꯝ ꯏꯔꯥꯡ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯌꯦ ꯍꯥꯏ ꯑꯣ ꯑꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯃꯥꯟꯅꯗ꯭ꯔꯁꯨ ꯋꯥꯈꯜ ꯀꯩꯅꯣ ꯇꯧꯅꯔꯗꯤ ꯂꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ ꯊꯣꯏꯕꯤꯁꯅꯥꯅ ꯍꯣꯏ ꯍꯥꯏꯕꯅꯦ ꯈꯨꯃꯟ ꯅꯪ ꯅꯥ ꯁꯣꯏꯔꯕꯣ ꯍꯥꯏ ꯃꯥꯜꯂꯦ ꯑꯗ ꯖꯨꯂꯤꯌꯥꯅ ꯖꯨꯂꯤꯌꯥ ꯂꯥꯛꯑꯦ ꯍꯥꯏ ꯆꯦꯅꯨ ꯍꯦꯜꯂꯣ ꯖꯨꯂꯤꯌꯥ ꯍꯦꯜꯂꯣ ꯂꯣꯏꯔꯕ ꯅꯪꯕꯨ ꯅꯪꯒꯤ ꯑꯦꯜꯕꯤ ꯂꯣꯏꯁꯟꯈ꯭ꯔꯕꯣ ꯂꯣꯏꯁꯟꯅꯕ ꯂꯥꯛꯑꯦ ꯃꯥ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯖꯨꯂꯤꯌꯥ ꯍꯥꯏꯔꯒ ꯈꯨꯔꯝꯈꯔꯦ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥ ꯀꯦꯁꯅ ꯀꯩ ꯍꯥꯏꯕ ꯏꯇꯩꯁꯦ ꯑꯁꯥꯎꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯁꯥꯎꯕ ꯃꯤ ꯃꯥꯜꯂꯦꯒ ꯍꯥꯏꯖꯜꯂꯛꯑꯦ ꯃꯤ ꯑꯗꯨꯒꯁꯨ ꯅꯣꯛꯁꯨ ꯅꯣꯛꯂꯛꯏꯀꯣ ꯃꯥꯏꯁꯦ ꯂꯤꯟꯊꯣꯏ ꯉꯝꯕꯤꯅ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯗꯣꯟꯆꯥ ꯑꯣ ꯍꯥꯎꯔꯝꯒꯅꯤꯀꯣ ꯃꯃꯥ ꯇꯨꯝꯈ꯭ꯔꯕꯣ ꯅꯣꯏꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯗꯗꯥ ꯑꯩ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯣ ꯑꯁꯤ ꯀꯧꯕ ꯈꯨꯝꯅꯕ ꯀꯩ ꯍꯥꯏꯅꯣ ꯗꯗꯥ ꯑꯩ ꯉꯥꯛ ꯀꯩꯕ ꯆꯠꯂꯨꯔꯣ ꯑꯁꯤ ꯀꯧꯕ ꯈꯨꯝꯅꯕ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤꯁꯤꯅ ꯅꯪ ꯍꯥꯏꯁꯦ ꯑꯅꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯃꯅꯥꯎ ꯍꯣꯔꯂꯤꯛꯁ ꯊꯒꯨ ꯀꯥꯎꯗꯅ ꯐꯩ ꯑꯗꯩ ꯔꯨꯄꯥꯂꯤꯅ ꯅꯨꯡꯉꯥꯏꯔꯤ ꯑꯩꯁꯨ ꯍꯥꯏ ꯔꯨꯄꯥꯂꯤ ꯅꯪꯁꯦ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯖꯨꯂꯤꯌꯥꯅ ꯍꯣꯏ ꯊꯣꯏꯕꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯑꯗꯨꯒꯗꯤ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯅ ꯖꯨꯂꯤꯌꯥ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏꯌꯦ ꯖꯨꯂꯤꯌꯥꯅ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯑꯅꯤꯇꯥꯅ ꯍꯪꯉꯛꯑꯦ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯌꯥ ꯆꯠꯂꯩꯕꯉꯩ ꯍꯤꯒꯠꯂꯛꯏꯁꯦ ꯈꯨꯃꯟ ꯅꯤꯡꯊꯧꯁꯤꯅ ꯈꯨꯃꯟꯗ ꯀꯃꯦꯟ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯑꯦꯜ ꯊꯥꯔꯤꯕ ꯑꯗꯒꯤꯗꯤ ꯀꯃꯦꯟꯁꯦ ꯀꯃꯦꯁ ꯁꯣ ꯇꯧꯗꯦ ꯒꯨꯞꯇꯥꯅ ꯗꯤꯌꯥꯔ ꯍꯦꯁ ꯕꯤꯟ ꯑꯦ ꯂꯣꯠ ꯑꯣꯐ ꯚꯥꯏꯑꯣꯂꯦꯟꯁ ꯐ꯭ꯔꯣꯝ ꯕꯣꯠ ꯁꯥꯏड्स which has caused loss of property and life. We can pray that God would bring peace between different work basically. ꯀꯔꯤ ꯍꯥꯏꯅꯣꯒ ꯈꯪꯗ꯭ꯔꯦꯗ ꯏꯔꯩꯁꯦ ꯏꯪꯂꯤꯁꯀꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯃꯩ ꯇꯥꯗꯕꯅꯤꯅ ꯈꯔ ꯈꯪꯕ ꯋꯥꯠꯂꯦꯕ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯈꯨꯃꯟ ꯈꯨꯝꯗꯦ ꯀꯧꯕ ꯈꯨꯝꯗꯦ ꯍꯥꯏꯗꯣ ꯑꯩ ꯉꯛꯑꯦ ꯑꯩ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯣ ꯍꯥꯏꯕ ꯈꯨꯝꯅꯕ ꯃꯥ ꯉꯥꯛꯊꯣꯛꯎꯒꯦ ꯍꯥꯏꯕ ꯈꯨꯃꯟꯗꯣ ꯀꯧ ꯈꯨꯝꯅꯕ ꯑꯗꯨꯅꯤ ꯉꯥꯏꯍꯥꯛ ꯊꯣꯛꯀꯦꯔꯥ ꯊꯣꯛꯑꯣ ꯑꯗꯨꯝ ꯊꯣꯛꯈꯤꯅꯨ ꯊꯣꯏꯕꯤꯁꯅꯥ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤ ꯈꯥꯟꯅ ꯆꯦꯒꯤ ꯂꯥꯏꯐꯁꯦ ꯃꯤꯁꯤꯡ ꯌꯥꯝ ꯊꯨꯅ ꯍꯦꯟꯒꯠꯂꯒꯤꯀꯣ ꯍꯥꯏ ꯍꯣꯏ ꯂꯥꯏꯛꯇꯤ ꯑꯃꯨꯛ ꯌꯥꯎꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤ ꯂꯥꯏꯛꯁꯤꯒ ꯑꯝꯇ ꯅꯝꯕꯤꯔꯝꯃꯨꯀꯣ ꯂꯥꯏꯛꯁꯦ ꯌꯥꯝ ꯋꯥꯠꯂꯦ ꯑꯗꯨꯒ ꯁꯞꯁꯨ ꯇꯧꯕꯤꯔꯝꯃꯣ ꯁꯞ ꯇꯧꯗꯕꯁꯤꯡꯅ ꯁꯞ जो ꯇꯧꯕꯤꯔꯝꯃꯨꯀꯣ मेरे एलबी पे हाँ जो आए हैं मेरे एलबी पे लाइक कीजिए और मुझे सपोर्ट कीजिए मेरे चैनल पे सपोर्ट कीजिए प्लीज़ अदगीदी नाउचाना कई हाइबा कई लमदैनो चे हाय अखोइसे कसारगिने नाउचा द अनिताना लाइक सु तौरे हाय थैंक यू अदगीदी लिंथोंगंबिना कई हाइबा तुमजी ममा मैरा पाइबी हाँ थोखरे आई मथन तुमदोइने हाय अय्या मचा थबे न मथोंदने नुंगाइते नि चानुपीजे पपादी लेत्रो पपागा लेमिनो नथोंदा लेइनु सना I am the man ka you auntie, yo auntie. Thank you.
ꯔꯨꯄꯥꯂꯤꯅ ꯖꯨꯂꯤꯌꯥ ꯍꯣꯏꯒꯤ ꯃꯅꯥꯛꯀꯤꯅꯤ ꯍꯥꯏ ꯑꯣ ꯑꯩ ꯈꯪꯗꯅ ꯍꯪꯕꯅꯤꯀꯣ ꯑꯗꯩ ꯈꯨꯃꯟꯅ ꯃꯌꯥ ꯍꯤꯒꯠꯈꯔꯦ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯅꯪ ꯅꯠꯇꯕ ꯃꯤꯁꯨ ꯎꯏꯀꯣ ꯍꯥꯏꯌꯦ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯉꯥꯛ ꯊꯣꯛꯀꯦ ꯊꯣꯛꯎ ꯊꯣꯛꯈꯤꯅꯨ ꯀꯩ ꯍꯥꯏꯅꯣ ꯍꯥꯏ ꯊꯣꯛꯈꯤꯅꯨ ꯑꯩꯅ ꯑꯍꯥꯟꯕꯗ ꯀꯩꯅꯣꯝ ꯈꯜꯂꯒ ꯍꯥꯏꯃꯦꯕ ꯑꯗꯣ ꯊꯣꯛꯑꯗꯤ ꯈꯨꯃꯟꯁꯦ ꯀꯧꯔꯔꯣꯏ ꯍꯥꯏꯅꯁꯨ ꯈꯜꯂꯨꯔꯕ ꯑꯩꯁꯦ ꯑꯗꯨꯅ ꯑꯃꯨꯛ ꯅꯪ ꯊꯣꯛꯈ꯭ꯔꯗꯤ ꯑꯩ ꯊꯋꯥꯏꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯊꯣꯛꯄ ꯌꯥꯗꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯊꯣꯛꯄ ꯌꯥꯗꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯆꯟꯅꯨꯄꯤꯅꯤꯀꯣ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯕꯥꯏ ꯍꯥꯏꯔꯒ ꯇꯧꯔꯛꯏꯁꯦ ꯀꯩꯅꯣꯁꯦ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯎꯔꯗꯤ ꯈꯨꯝꯃꯣ ꯗꯗꯥꯅ ꯍꯥꯏꯗꯣ ꯍꯥꯏꯌꯦ ꯃꯥꯅꯦ ꯈꯨꯝꯗꯕꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯀꯥꯁꯅ ꯍꯥꯏ ꯍꯦꯜꯂꯣ ꯅꯥꯎꯆꯥꯅ ꯀꯁꯥꯔ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯌꯦ ꯀꯁꯥꯔ ꯁꯨꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯒꯤꯅꯦ ꯅꯥꯎꯆꯥꯅ ꯅꯝꯕꯔ ꯍꯥꯏꯔꯣ ꯅꯝꯕꯔꯗꯤ ꯑꯁꯤꯗ ꯄꯤꯕ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯑꯗꯨꯒ MR ꯁ꯭ꯇꯨꯗꯦꯟꯠ ꯒꯦꯃꯤꯡꯅ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦꯗ ꯀꯔꯤ ꯃꯔꯣꯟꯅꯣ ꯈꯪꯗꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯑꯩꯁꯨ ꯂꯥꯛꯂꯦ ꯍꯥꯏ ꯏꯆꯦ ꯋꯦꯜꯀꯝ ꯏꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯣ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯅ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯂꯤꯟꯊꯣꯏꯉꯝꯕꯤꯅ ꯄꯄꯥ ꯐꯕꯨꯡ ꯑꯃꯗ ꯇꯨꯝꯂꯤ ꯍꯥꯏ ꯐꯔꯦ ꯐꯕꯨꯡ ꯑꯃꯗ ꯇꯨꯝꯃꯁꯨꯅꯦ ꯀꯩꯅꯣ ꯇꯧ ꯇꯨꯃꯤꯟꯅꯔꯣ ꯈꯪꯕ ꯄꯄꯥꯒ ꯁꯅꯥꯕꯤ ꯅꯨꯡꯉꯥꯏꯇꯦꯗꯣ ꯅꯪ ꯅꯊꯣꯟꯇ ꯇꯨꯝꯃꯤ ꯇꯥꯕꯗ ꯑꯗꯒꯤꯗꯤ ꯌꯨꯁꯨꯞ ꯑꯍꯃꯦꯗꯅ ꯀꯩ ꯍꯥꯏꯕ ꯀꯝ ꯇꯧꯔꯤ ꯏꯆꯦ ꯀꯔꯝ ꯇꯧꯔꯤ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯏꯆꯦꯅ ꯀꯩ ꯍꯥꯏꯕ ꯏꯆꯥꯅꯨꯄꯥ ꯅꯪ ꯑꯅꯤ ꯆꯥꯛ ꯂꯣꯏ ꯑꯩꯅ ꯀꯩ ꯏꯆꯥꯅꯨꯄꯥ ꯅꯪ ꯑꯩꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯊꯤꯔꯒ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯤꯔꯣ ꯑꯣ ꯀꯅꯥꯗ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯏꯆꯦ ꯄ꯭ꯔꯤꯟꯁꯇꯅꯤ ꯄ꯭ꯔꯤꯟꯁꯇ ꯄ꯭ꯔꯤꯟꯁꯇ ꯍꯥꯏꯔꯣ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯂꯩꯌꯨꯀꯣ ꯁꯤꯖꯅꯤꯀꯣ ꯍꯥꯏꯔꯗꯤ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯊꯣꯛꯑꯣꯏꯗ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯃꯤꯊꯨꯟꯅ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯁꯤꯡꯒꯤ ꯋꯥꯐꯝ ꯈꯔ ꯂꯩꯔꯝꯃꯣ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯀꯣ ꯗꯥ ꯍꯣꯏ ꯊꯝꯃꯣ ꯉꯁꯤꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯨ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯁꯨꯝ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯌꯨꯇꯨꯞ ꯍꯥꯏꯕ ꯀꯩꯅꯣꯁꯤꯗ ꯈꯣꯡ ꯊꯥꯡꯖꯜꯂꯨꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯈꯔꯁꯨ ꯑꯩꯈꯣꯏꯅ ꯑꯞꯂꯣꯗ ꯇꯧꯗꯕ ꯉꯝꯗꯦ ꯇꯧꯗ꯭ꯔꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛ ꯈꯔ ꯁꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯉꯁꯤ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯋꯥꯅ ꯈꯥꯡꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯟꯅꯒꯨꯝ ꯏꯪꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯊꯧꯅꯤꯖꯒꯦꯀꯣ ꯑꯗꯨꯒꯩꯗꯤ ꯔꯥꯖꯙꯥꯅꯤꯅ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯉꯥꯡꯗꯤ ꯌꯥꯎꯗ꯭ꯔꯤꯕꯣ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯉꯥꯡ ꯌꯥꯎꯖꯔꯦ ꯑꯩ ꯑꯉꯥꯡ ꯑꯅꯤ ꯁꯨꯖꯔꯦꯀꯣ ꯑꯗꯩꯗꯤ ꯇꯈꯦꯜꯒꯤ ꯏꯆꯦꯅ 13 ꯂꯥꯏꯛ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯁꯤꯖꯅꯤ ꯀꯌꯥ ꯁꯤꯖꯅꯤꯀ ꯍꯥꯏꯌꯦ ꯀꯩꯅꯣ ꯁꯤꯖꯅꯤ ꯀꯥꯏ ꯍꯥꯠꯂꯣꯍꯦ ꯍꯥꯠꯂꯣꯍꯦ ꯍꯥꯏꯕ ꯑꯗꯩꯗꯤ ꯁꯨꯗ ꯉꯥꯡꯕ ꯇꯥꯔꯦ ꯍꯥꯠꯂꯣꯍꯦ ꯁꯤꯗꯒꯤ ꯍꯧꯔꯣ ꯃꯂꯥ ꯍꯦꯟꯖꯝ ꯊꯥꯒꯠꯆꯔꯤ ꯌꯥꯏ ꯃꯤꯁꯇꯔ ꯏꯁꯇꯨꯗꯦꯟ ꯒꯥꯃꯦꯁꯅ ꯌꯧ ꯕꯪꯂꯥ ꯌꯨꯁꯨꯞ ꯑꯍꯃꯦꯗꯅ ꯂꯈꯤꯄꯨꯔꯒꯤꯔꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯈꯤꯄꯨꯔꯒꯤ ꯅꯠꯇꯦꯌꯦ ꯁꯨꯅꯥꯏꯒꯤꯅꯦ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝꯅ ꯖꯨꯂꯤꯌꯥꯅ ꯀꯔꯤꯕ ꯑꯩ ꯅꯣꯏꯒꯤ LB ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨꯒ ꯑꯩꯒꯤ LB ꯇꯧꯗ꯭ꯔꯦ ꯑꯌꯥ ꯑꯌꯥ ꯁꯨꯝ ꯇꯧꯒꯦ ꯂꯩꯇꯦ ꯃꯈꯥ ꯇꯥꯅ ꯖꯨꯂꯤꯌꯥꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯊꯒꯦ ꯈꯨꯃꯟ ꯂꯩꯇꯦꯗꯨꯒ ꯅꯤꯡꯊꯧꯅ ꯃꯃꯥ ꯏꯕꯥꯏ ꯂꯥꯛꯎ ꯍꯥꯏꯔꯛꯄꯒꯤ ꯂꯥꯛꯂꯝꯕ ꯆꯦꯁ ꯔꯦꯠꯁꯣꯟ ꯑꯉꯣꯝꯅ ꯍꯥꯏ ꯀꯤꯠꯅꯦꯁꯅ ꯍꯦꯜꯂꯣ ꯍꯥꯏ ꯔꯦꯁꯣꯟ ꯑꯗꯩ ꯕꯤꯟꯗꯤꯌꯥ ꯂꯥꯏꯁ꯭ꯔꯝꯅ ꯀꯩ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏꯁꯦ ꯑꯦꯜꯕꯤ LB ꯇꯧꯔꯤꯅꯦ ꯇꯧꯔꯤꯅꯦ ꯒꯖꯂꯤꯌꯥꯟ ꯀꯃꯦꯁꯅ ꯆꯥꯛ ꯆꯥꯔꯕꯨ ꯆꯥꯔꯦ ꯏꯆꯦ ꯇꯈꯦꯜꯅ ꯀꯩꯔꯕ ꯀꯥꯏꯗꯩ ꯆꯥꯛꯅꯣ ꯑꯅꯨ ꯑꯩ LB ꯈꯨꯗꯤꯡ ꯀꯣꯏ ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯤꯌꯦ ꯃꯥꯅꯦ ꯇꯧꯒꯗꯕꯅꯤ ꯏꯆꯦ ꯑꯦꯜꯕꯤꯁꯦ ꯑꯗꯨꯝ ꯃꯊꯪ ꯇꯧꯕꯁꯤꯒ ꯄꯨꯁꯄꯥ ꯅꯠꯇ꯭ꯔꯥ ꯀꯦꯁꯅ ꯏꯇꯩꯁꯦ ꯀꯩꯕ ꯆꯦꯒꯤ ꯃꯅꯥꯛ ꯆꯪꯕꯗ ꯌꯥꯗ꯭ꯔꯦ ꯆꯦꯅ ꯌꯥꯝ ꯍꯦꯜꯂꯦ ꯐꯖꯕ ꯑꯩꯈꯣꯏ ꯗꯥ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯃꯥꯅ ꯔꯤꯌꯦꯜꯗꯗꯤ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯤ ꯐꯖꯕꯀꯣ
ꯔꯤꯌꯦꯜꯗ ꯇꯈꯦꯜꯒꯤ ꯈꯣꯏꯗꯥꯗ ꯌꯥꯝ ꯐꯖꯩ ꯃꯤꯡꯁꯦꯜ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯗꯤ ꯃꯥꯁꯦ ꯑꯍꯟ ꯃꯥ ꯃꯥꯜꯂꯦꯕ ꯀꯩꯅꯣ ꯌꯥꯝꯅ ꯇꯧꯔꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯀꯞꯄꯤꯔ ꯅꯣꯛꯏꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯏꯆꯦꯅ ꯖꯨꯂꯤꯌꯥꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯃ ꯂꯩꯔꯤꯁꯦ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯃ ꯃꯥ ꯆꯦꯅꯦꯜ ꯄꯥꯏꯌꯦꯕꯀꯣ ꯅꯧꯅ ꯌꯨꯇꯨꯕꯇ ꯈꯣꯡꯗꯥꯖꯔꯛꯄꯅꯤ ꯑꯗꯣ ꯃꯥꯁꯦ ꯀꯩꯅꯣꯕꯨꯗꯤ ꯀꯦꯕꯨꯗꯤ ꯂꯥꯟꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯅꯥꯎꯅꯨꯄꯤꯁꯦ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝꯁꯦ ꯃꯌꯥꯝꯅ ꯑꯝꯇꯪ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯍꯥꯏꯅꯁꯨ ꯂꯩꯔꯤꯁꯦ ꯑꯁꯤꯁꯨ ꯁꯤꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯦꯁꯤꯕꯨꯁꯨ ꯃꯥꯁꯨ ꯃꯌꯥꯝ ꯆꯦꯅꯦꯜ ꯆꯪꯅ ꯁꯞꯄꯣꯔꯠ ꯄꯥꯏꯕꯅꯦ ꯇꯧꯕꯤꯌꯣ ꯃꯥꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯃꯥꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯃꯥꯕꯨꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨꯀꯣ ꯊꯦꯡꯛ ꯌꯨ ꯑꯗꯩꯗꯤ ꯅꯦꯅꯦꯁꯨ ꯀꯩꯅꯣꯅ ꯃꯅꯤꯁꯪ ꯍꯣꯀꯤꯞ ꯅꯦꯅꯦꯁꯨ ꯑꯗꯩꯗꯤ ꯔꯨꯄꯥꯂꯤ ꯁꯤꯡꯍꯅ ꯒ꯭ꯋꯥꯟꯖꯨꯔꯒꯤꯅꯤ ꯑꯣ ꯃꯥꯁꯨ ꯒ꯭ꯋꯥꯟꯖꯨꯔꯒꯤ ꯑꯣꯏꯕ ꯒ꯭ꯋꯥꯟꯖꯨꯒꯤ ꯑꯣꯏꯔꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯒ꯭ꯋꯥꯟꯖꯨꯗ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯩ ꯔꯨꯄꯥꯂꯤ ꯊꯣꯏꯕꯤ ꯂꯩꯔꯤꯕꯣ ꯀꯩꯅꯣꯁꯤꯅ ꯑꯃ ꯊꯣꯏꯕꯤ ꯊꯤꯕꯗ ꯁꯤꯈꯤꯗꯣꯔꯦ ꯑꯩꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯒ ꯄꯤꯔꯛꯇꯦ ꯂꯝ ꯌꯥꯟꯕ ꯚꯤꯗꯤꯑꯣꯅ ꯍꯦꯜꯂꯣ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯈꯨꯃꯟ ꯀꯧꯒ꯭ꯔꯦ ꯀꯧꯈ꯭ꯔꯦꯗꯀꯣ ꯅꯪꯅ ꯑꯩ ꯀꯧꯕꯁꯦ ꯑꯋꯣꯏꯃꯛꯀꯤꯅꯤꯕꯣ ꯈꯨꯃꯟ ꯍꯦꯟꯖꯟꯕ ꯑꯃ ꯈꯨꯃꯟꯅ ꯌꯥꯎꯔꯦ ꯈꯨꯃꯟꯁꯦ ꯊꯣꯏꯕꯤ ꯈꯨꯃꯟ ꯑꯩꯒꯤ ꯋꯥ ꯍꯪꯒꯦ ꯅꯪ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯪ ꯊꯣꯏꯕꯤꯒ ꯂꯥꯞꯅ ꯊꯝꯃꯨ ꯑꯝꯇ ꯉꯥꯏꯈꯣ ꯊꯣꯏꯕꯤꯗꯣ ꯂꯥꯛꯀꯅꯤ ꯆꯥꯝ ꯅꯤꯄꯥꯜ ꯂꯥꯛꯀꯅꯤ ꯑꯩꯒꯤꯁꯦ ꯍꯧꯖꯤꯛ ꯑꯦꯜꯕꯤ ꯊꯥꯔꯤꯕ ꯀꯩꯅꯣꯁꯦ ꯃꯣꯕꯥꯏꯜꯁꯤꯗ ꯀꯃꯦꯟ ꯁꯣ ꯇꯧꯗꯦꯕ ꯁꯤ ꯀꯩꯗꯧꯕꯩꯅꯣꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯇꯥꯔꯦꯅꯥ ꯊꯣꯏꯕꯤꯒ ꯉꯥꯏꯍꯥꯛꯇꯪ ꯊꯝꯈꯣ ꯉꯥꯏꯈꯣ ꯊꯣꯏꯕꯤꯗꯣ ꯅꯣꯡꯃꯥꯟ ꯃꯅꯥꯛ ꯆꯠꯈꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯌꯨ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯂꯤꯟꯊꯣꯏ ꯉꯥꯟꯕꯤꯅ ꯕꯥꯏ ꯕꯥꯏ ꯗꯣꯟꯆꯥ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯀꯥꯗꯣꯏꯅꯤ ꯇꯨꯝꯈ꯭ꯔꯒꯦ ꯍꯌꯦꯡ ꯐꯣꯟ ꯇꯧꯔꯒꯦꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯆꯥ ꯊꯣꯏꯕꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯒꯨꯗ ꯆꯦ ꯑꯅꯨ ꯅꯥꯏꯠ ꯈꯨꯃꯟꯒꯤ ꯐꯖꯅ ꯇꯨꯝꯃꯨꯀꯣ ꯂꯥꯏꯐꯇ ꯂꯥꯛꯂꯒ ꯍꯌꯦꯡ ꯀꯣꯜ ꯇꯧꯔꯛꯀꯦ ꯑꯇꯩꯒ ꯋꯥꯔꯤ ꯆꯥꯆꯥ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯅꯤ ꯏꯁ ꯃꯥ ꯀꯩꯅꯣꯒ ꯊꯣꯏꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯩꯗꯃꯛꯇ ꯆꯪꯉꯛꯏ ꯑꯩ ꯂꯥꯏꯐꯇ ꯅꯅꯥ ꯂꯩꯒꯦ ꯂꯥꯛꯎ ꯂꯝꯌꯥꯟꯕ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯂꯩꯌꯦ ꯑꯣ ꯂꯝꯌꯥꯟꯕ ꯚꯤꯗꯤꯑꯣꯁ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯌꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯝꯌꯥꯟꯕ ꯚꯤꯗꯤꯑꯣꯁꯄꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯐꯨꯜ ꯇꯧꯕꯤꯔꯣ ꯁꯞꯄꯣꯔꯠ ꯑꯩꯈꯣꯏ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯑꯃ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯅ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯕꯥꯏ 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 ꯑꯅꯤꯇꯥ ꯕꯥꯏ ꯂꯥꯛꯄꯤꯔꯝꯕꯗꯅ ꯕꯥꯏ ꯑꯩꯅ ꯂꯤꯇꯟ ꯒꯨꯗ ꯊꯥꯒꯠꯆꯔꯤ ꯅꯥꯏꯠ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯅꯤꯅ ꯑꯣꯏꯔꯁꯨ ꯍꯥꯏ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯖꯨꯂꯤꯌꯥꯅ ꯑꯩ ꯊꯥꯒꯠꯆꯔꯤ ꯅꯣꯏꯒꯤ ꯑꯦꯜꯕꯤꯗ ꯑꯩ ꯅꯣꯏꯒꯤ ꯑꯦꯜꯕꯤꯗ ꯆꯪꯅꯤꯡꯕ ꯏꯆꯦ ꯇꯈꯦꯜꯅ ꯍꯥꯏ ꯑꯣ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯗ ꯆꯪꯅꯤꯡꯕ ꯍꯥꯏꯕ ꯖꯨꯂꯤꯌꯥꯅ ꯍꯥꯏꯗꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯆꯦꯗꯨꯒꯤ ꯍꯥꯏ ꯍꯥꯏ ꯑꯦꯜꯕꯤꯗ ꯏꯆꯥ ꯂꯥꯛꯄꯤꯕꯒꯤ ꯅꯨꯨꯄꯥꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯁꯤꯗ ꯂꯩꯁꯥꯕꯤ ꯇꯥꯟꯅꯅ ꯂꯩꯔꯝꯃꯤꯕꯣꯏꯔꯦ ꯃꯥ ꯀꯩꯅꯣꯁꯦ ꯊꯣꯏꯕꯤꯁꯦ ꯅꯍꯥꯟꯗꯒꯤꯅꯦ ꯃꯥ ꯇꯥꯟꯅꯔꯛꯏꯁꯦ ꯃꯉꯥꯜ ꯑꯗꯩꯗꯤ ꯃꯉꯥꯜ ꯂꯩꯃ ꯏꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ ꯉꯁꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯗꯩ ꯅꯟꯗꯥꯏꯕꯝ ꯁꯤꯡꯍꯅ ꯂꯞꯀꯤ ꯏꯃꯣꯖꯤ ꯉꯛꯇ ꯊꯥꯖꯜꯂꯛꯑꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯃꯥ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯃꯥ ꯑꯩꯅ ꯍꯪꯕꯒ ꯃꯥ ꯀꯔꯤꯝ ꯈꯨꯝꯃꯛꯇꯦ ꯃꯥ ꯍꯧꯖꯤꯛ ꯃꯀꯣꯛ ꯑꯝꯗꯅꯤ ꯃꯥ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯈꯨꯃꯟ ꯅꯤꯡꯊꯧ ꯅꯪ ꯁꯣꯅꯣ ꯆꯨꯔꯕꯣ ꯄꯨꯈ꯭ꯔꯝꯕꯝ ꯏꯕꯣ ꯄꯤꯁꯛꯁꯤꯡꯅ ꯏꯃꯥ ꯂꯩꯕꯥꯛ ꯅꯕꯥꯏꯅ ꯌꯥꯏꯐꯔꯦ ꯀꯧꯔꯤꯁꯦ ꯍꯥꯏꯁꯦ ꯌꯥꯏꯐꯔꯦ ꯇꯥꯗ꯭ꯔꯥ ꯍꯥꯏꯕ ꯅꯪ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯈꯨꯃꯟ ꯗꯥꯕꯨꯡꯅ ꯍꯪꯉꯤꯗꯣ ꯈꯨꯝꯃꯣ ꯈꯪꯗ꯭ꯔꯦ ꯃꯥ ꯀꯩ ꯑꯩꯅ ꯈꯨꯝꯕꯒ ꯑꯃ ꯈꯨꯃꯟꯁꯦ ꯇꯥꯗꯦ ꯊꯣꯏꯕꯤ ꯁꯅꯥ ꯂꯥꯛꯄꯗꯒꯤ ꯈꯨꯃꯟꯁꯦ ꯇꯛꯀꯦꯜꯒꯤ ꯀꯩꯗꯧꯔꯅꯣ ꯃꯤꯡꯁꯤꯅ ꯈꯪꯗ꯭ꯔꯦ ꯃꯥ ꯈꯝꯕꯅꯦ ꯈꯟꯖꯔꯤꯃꯤ ꯃꯣꯔꯦ ꯈꯝꯕꯅꯤ ꯃꯥ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯑꯣꯅ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯩꯃꯥ ꯊꯣꯏꯕꯤ ꯉꯥꯉꯣꯝ ꯃꯅꯥꯛ ꯆꯠꯈꯤ ꯑꯩ ꯁꯤꯔꯦꯗ ꯑꯩꯗꯤ ꯅꯣꯡꯕꯥꯟ ꯃꯅꯥꯛ ꯆꯠꯈꯤ ꯔꯨꯄꯥꯂꯤꯁꯤꯡꯅ ꯈꯪꯒꯅꯤꯌꯦ ꯁꯨꯙꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯆꯥꯛ ꯑꯣ ꯆꯥꯔꯕꯣ ꯅꯤꯅꯦ ꯀꯀꯥ ꯆꯥꯔꯦ ꯁꯨꯙꯤꯔ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯅꯅꯥ ꯂꯩꯒꯦ ꯂꯥꯛꯎꯌꯦ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯌꯥꯏꯐꯁ ꯋꯥꯔꯜ ꯍꯥꯏꯁꯦ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯌꯥꯏꯐꯁ ꯋꯥꯔꯜꯁꯤꯁꯨ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤꯀꯣ ꯑꯣ ꯃꯌꯥꯝ ꯌꯥꯏꯐꯁ ꯋꯥꯔꯜꯁꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯏꯕꯥꯏ ꯀꯩꯒꯤ ꯎꯗ꯭ꯔꯤꯅꯣ ꯏꯕꯥꯏꯁꯦ ꯀꯣꯃꯦꯟ ꯄꯥꯕꯗ ꯃꯥ ꯈꯪꯗꯦ ꯐꯩꯗꯣꯛꯑꯒ ꯄꯥꯈ꯭ꯔꯦ ꯈꯔ ꯆꯪꯁꯤꯜꯂꯛꯑꯣꯅ ꯁꯣꯝꯗ ꯅꯪꯅ ꯑꯗꯩꯗꯤ ꯄꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯔꯤꯉꯣ ꯈꯨꯟꯗ꯭ꯔꯥꯛꯄꯝꯅ ꯀꯔꯤ ꯍꯥꯏꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯄꯥꯟ ꯊꯥꯕꯩ ꯋꯥꯔꯤꯗꯣ ꯇꯥꯔ ꯇꯨꯝꯈ꯭ꯔꯣ ꯍꯥꯏ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯪ ꯉꯥꯡꯉꯤꯁꯦ ꯅꯈꯣꯏ ꯑꯅꯤꯁꯦ ꯀꯅꯥꯅ ꯁꯦꯕꯤꯅꯣ ꯃꯥꯅ ꯃꯣꯏ ꯃꯃꯥ ꯃꯄꯥꯅ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯅ ꯁꯦꯝꯃꯛꯏꯕ ꯂꯝꯌꯥꯟꯕ ꯑꯗꯨꯕꯨ ꯋꯥꯔꯣ ꯚꯤꯗꯤꯑꯣꯁ ꯉꯁꯤ ꯍꯪꯉꯛꯏꯗꯨꯕꯨ ꯅꯪꯕꯣ ꯏꯁꯩ ꯑꯃ ꯁꯛꯎ ꯉꯁꯤ ꯏꯁꯩ ꯁꯛꯑꯔꯣꯏꯒꯦ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯑꯩꯕꯨ ꯃꯅꯥ ꯂꯩꯒꯦ ꯍꯥꯏꯈ꯭ꯔꯦ ꯑꯃꯇ ꯌꯦꯡꯉꯨꯅꯦ
ꯊꯣꯏꯕꯤ ꯆꯅꯥꯅ ꯂꯩꯒꯦ ꯂꯩꯁꯅꯨ ꯍꯥꯏ ꯏꯆꯦ ꯇꯈꯦꯜꯅ ꯄꯤꯔꯥꯡꯒ ꯀꯣꯟꯅꯅ ꯖꯦꯡꯉꯛꯑꯦ ꯁꯨꯙꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯑꯩꯈꯣꯏꯗꯤ ꯍꯋꯥꯏ ꯑꯣꯏꯅ ꯆꯥꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯣꯔꯥꯏ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯃꯍꯤꯕꯝ ꯆꯠꯈꯤꯅꯨ ꯍꯥꯏ ꯇꯈꯦꯜꯒꯤ ꯏꯆꯦ ꯇꯈꯦꯜꯅ ꯖꯨꯂꯤꯌꯥ ꯀꯥꯏꯗꯅꯣ ꯍꯥꯏ ꯑꯗꯩ ꯏꯆꯦ ꯇꯈꯦꯜꯅ ꯖꯨꯂꯤꯌꯥꯅ ꯕꯥꯏ ꯇꯧꯈ꯭ꯔꯦ ꯑꯗꯩ ꯁꯣꯚꯥꯆꯟꯗ꯭ꯔ ꯁꯤꯡꯍꯅ ꯖꯨꯂꯤꯌꯥ ꯊꯣꯛꯈ꯭ꯔꯕꯣ ꯃꯥꯟꯗꯤꯗꯥ ꯌꯥꯏꯐꯁꯋꯥꯜꯅ ꯉꯁꯤ ꯆꯦꯒꯤ ꯄ꯭ꯔꯦꯡꯛꯇꯣ ꯌꯦꯡꯉꯦ ꯏꯊꯟꯇ ꯅꯣꯛꯑꯝꯃꯤꯅꯦ ꯑꯩꯁꯦ ꯄ꯭ꯔꯦꯡ ꯇꯧꯐꯝꯁꯦ ꯈꯪꯗ꯭ꯔꯕ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯑꯗꯩꯗꯤ ꯔꯥꯖꯙꯥꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯔꯥꯖꯙꯥꯅꯤꯅ ꯉꯁꯤꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯏꯅꯐꯤ ꯑꯃꯈꯛ ꯊꯝꯖꯤꯜꯍꯧꯕ ꯐꯣꯇꯣ ꯀꯥꯞꯄꯒ ꯊꯝꯍꯧꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯁꯜꯂꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕꯅꯤꯗ ꯏꯆꯦ ꯇꯈꯦꯜꯅ ꯁꯣꯝꯗ ꯆꯥꯛ ꯍꯣꯠꯅꯕꯗ ꯎꯗ꯭ꯔꯦꯀꯣ ꯍꯥꯏꯗꯩ ꯖꯨꯂꯤꯌꯥꯅ ꯃꯌꯥꯝ ꯀꯩꯕ ꯆꯦ ꯑꯩꯒꯤ ꯇꯈꯦꯜ ꯑꯦꯜꯕꯤꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯄ꯭ꯂꯤꯖ ꯔꯣꯡꯄꯨꯔꯗꯅꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯅꯧꯕ ꯊꯣꯏꯕꯤ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯇꯦꯛꯁ ꯏꯅꯥꯎꯁꯤꯡ ꯇꯧꯕ ꯌꯥꯎꯔꯒꯗꯤ ꯀꯥꯎꯅꯨꯀꯣ ꯁꯥꯞꯁꯨ ꯇꯧꯕꯤꯔꯣ ꯏꯅꯝꯃ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯊꯣꯏꯕꯤ ꯁꯅꯥꯃꯍꯤꯕꯝ ꯏꯅꯝꯃ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯛꯇꯣꯔꯦ ꯍꯥꯏ ꯃꯥꯜꯂꯤ ꯃꯨꯟꯅ ꯈꯜꯂꯒ ꯈꯨꯝꯕꯤꯌꯣ ꯑꯗꯩꯗꯤ ꯁꯨꯙꯤꯔꯅ ꯀꯩꯕ ꯅꯦꯅꯥ ꯅꯁꯛ ꯌꯥꯝꯅ ꯐꯖꯩꯀꯣ ꯍꯥ ꯅꯦꯅꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯊꯦꯡꯀ꯭ꯌꯨ ꯔꯥꯖꯙꯥꯅꯤꯅ ꯏꯇꯩꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯐꯖꯕ ꯏꯇꯩꯅ ꯍꯦꯟꯕꯅꯦ ꯑꯩꯈꯣꯏ ꯗꯥꯅ ꯍꯦꯟꯕꯅꯦ ꯑꯩꯉꯣꯟꯗꯒꯤ ꯐꯖꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯅꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯍꯟ ꯌꯥꯝꯅ ꯃꯥꯜꯂꯦꯕ ꯔꯤꯌꯦꯜꯗꯗꯤ ꯃꯥꯁꯦ ꯅꯍꯥ ꯃꯥꯟꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯗꯤꯅꯦ ꯀꯦꯃꯦꯔꯥꯗ ꯊꯣꯛꯑ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯥ ꯃꯁꯛꯁꯦ ꯑꯍꯟ ꯃꯥꯜꯂꯦꯕ ꯌꯥꯝꯅ ꯑꯩꯁꯦ ꯊꯥꯏꯅꯒꯤ ꯃꯣꯅꯥꯂꯤꯁꯥ ꯀꯥꯏꯅ ꯂꯩꯇ꯭ꯔꯥ ꯀꯩꯅꯣ ꯑꯣꯟꯕꯗꯣ ꯑꯗꯨꯅꯤ ꯑꯃꯨꯛ ꯑꯍꯟ ꯑꯣꯜꯂꯛꯀꯅꯤ ꯑꯃꯨꯛ ꯅꯍꯥ ꯑꯣꯜꯂꯛꯀꯅꯤ ꯑꯩꯒꯤ ꯔꯨꯞꯁꯦ ꯔꯨꯞ ꯇꯦꯔꯥ ꯃꯁꯇꯥꯅ ꯃꯊꯣꯡ ꯃꯑꯣꯡꯅꯦ ꯂꯥꯛꯇꯣꯏꯁꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯃꯥ ꯆꯥꯎꯅꯨ ꯀꯣ ꯅꯆꯥꯅꯨꯄꯥ ꯉꯥꯏꯍꯥꯛ ꯉꯥꯎꯔꯤꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧꯁꯦ ꯒꯟꯖꯥ ꯊꯛꯑ ꯂꯥꯛꯏ ꯃꯤ ꯃꯥ ꯊꯣꯏꯕꯤ ꯁꯅꯥꯇꯅꯤ ꯃꯃꯤꯠꯁꯦ ꯎꯔꯤꯁꯦ ꯆꯥꯟꯁꯨ ꯆꯥꯅꯔꯤ ꯈꯨꯃꯟ ꯈꯝꯕꯒ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯒ ꯃꯃꯤꯡꯁꯨ ꯆꯥꯅꯔꯤ ꯃꯕꯥꯅꯤꯁꯦ ꯐꯥꯒꯤ ꯅꯣꯏꯅꯦ ꯈꯣꯏꯅꯄꯤ ꯑꯗꯨꯃꯥꯏꯅꯅꯦ ꯄꯨꯟꯈꯤꯗꯅꯀꯣ ꯊꯣꯏꯕꯤ ꯁꯅꯥꯃꯍꯤꯕꯝ ꯈꯨꯃꯟ ꯍꯣꯏ ꯍꯥꯏꯁꯦ ꯂꯤꯁꯤꯡ ꯁꯨꯔꯦ ꯈꯨꯃꯟ ꯍꯣꯏ ꯍꯥꯏꯁꯦ ꯂꯤꯁꯤꯡ ꯁꯨꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯁꯨꯙꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤꯅꯤ ꯀꯁꯥꯔꯗꯒꯤꯅꯦ ꯊꯣꯏꯕꯤ ꯁꯅꯥꯃꯍꯤꯕꯝꯅ ꯈꯨꯃꯟ ꯅꯪꯗꯤ ꯑꯦꯜꯕꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯍꯣꯔꯦꯟ ꯑꯩꯗꯤ ꯌꯥꯎꯔꯣꯏ ꯈꯨꯃꯟꯒꯤ ꯑꯩꯅ ꯍꯪꯕ ꯈꯨꯝꯗꯦ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯂꯥꯏꯚ ꯑꯦꯜꯕꯤ ꯗꯦꯜꯂꯤꯒꯤ ꯂꯥꯏꯚꯇ ꯂꯥꯛꯀꯅꯤꯀꯣ ꯑꯩ ꯂꯥꯛꯑꯣꯏ ꯅꯆꯦꯁꯨ ꯂꯥꯛꯑꯣꯏ ꯅꯪ ꯑꯩ ꯉꯥꯏꯕ ꯈꯨꯝꯗꯦ ꯊꯣꯏꯕꯤ ꯂꯥꯛꯀꯅꯤꯀꯣ ꯃꯥ ꯍꯧꯖꯤꯛ ꯚꯣꯠ ꯈꯣꯝꯕ ꯍꯧꯔꯛꯑꯦ ꯑꯦꯜꯕꯤꯒꯤ ꯚꯣꯠ ꯈꯣꯝꯕ ꯍꯧꯔꯦ ꯈꯨꯃꯟ ꯊꯣꯏꯕꯤ ꯁꯅꯥꯃꯍꯤꯕꯝ ꯀꯔꯤꯅꯣ ꯗꯗꯥ ꯑꯗꯨꯅ ꯊꯣꯏꯕꯤ ꯁꯅꯥꯃꯍꯤꯕꯝ ꯑꯝꯇ ꯈꯨꯝꯃꯣꯍꯦ ꯈꯨꯝꯃꯨꯒ ꯈꯜꯂꯦ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯏꯕꯥꯏꯅ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦ ꯑꯟꯖꯂꯤ ꯁꯤꯡꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯈꯥꯏꯗꯦꯝ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯁꯥꯟꯇꯤꯀꯨꯃꯥꯔ ꯁꯤꯡꯍꯅ ꯅꯤꯁꯥ ꯌꯥꯝ ꯅꯦꯅꯦ ꯌꯥꯝ ꯐꯖꯩꯀꯣ ꯊꯦꯡꯀ꯭ꯌꯨ ꯃꯥꯂꯤꯛꯅ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯕꯥꯏ ꯂꯥꯛꯎꯀꯣ ꯑꯩ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯂꯥꯛꯑꯔꯣꯏ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯑꯩ ꯂꯥꯛꯀꯅꯤ ꯒꯣ ꯒꯣ ꯅꯚꯥꯏꯅ ꯅꯥꯀꯣꯡꯅ ꯉꯁꯥꯏꯅ ꯍꯪꯉꯤꯁꯦ ꯅꯪ ꯈꯨꯝꯗꯦ ꯊꯣꯏꯕꯤ ꯁꯅꯥ ꯎꯕꯗꯒꯤ ꯅꯪ ꯑꯩꯈꯣꯏꯒꯁꯦ ꯑꯝꯇ ꯎꯈꯤꯗ꯭ꯔꯦꯅꯦ ꯅꯠꯇ꯭ꯔꯥ ꯁꯨꯙꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯀꯁꯥꯔꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯕ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯣꯏꯕꯤ ꯀꯁꯥꯔꯗ ꯂꯩꯕꯁꯦ ꯁꯅꯥꯃꯍꯤꯕꯝꯅ ꯌꯥꯝ ꯈꯨꯃꯟ ꯅꯨꯡꯉꯥꯏ ꯃꯤꯅ ꯍꯪꯕꯗꯤ ꯈꯨꯝꯗꯦ ꯂꯥꯛꯄꯤꯅꯤ ꯌꯥꯝꯅ ꯑꯗꯨꯅ ꯉꯁꯥꯏꯗꯤ ꯑꯩꯅ ꯍꯪꯉꯛꯏꯅꯦꯕ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯊꯥꯔꯤꯕ ꯑꯦꯜꯕꯤ ꯊꯥꯔꯤꯕ ꯐꯣꯟꯁꯦ ꯑꯁꯤꯒ ꯀꯃꯦꯟꯁꯦ ꯀꯔꯤꯝ ꯁꯣ ꯇꯧꯔꯛꯇꯦ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜꯗꯩ ꯄꯥꯔꯤꯅꯤ ꯑꯁꯤꯅꯤ ꯑꯩꯅ ꯉꯛꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯈꯨꯃꯟꯗ ꯉꯁꯥꯏꯗꯩ ꯍꯪꯕ ꯈꯨꯃꯟꯅ ꯇꯥꯗꯕ ꯀꯃꯦꯟ ꯎꯗꯦ ꯍꯥꯏꯁꯦ ꯊꯣꯏꯕꯤ ꯎꯈꯤꯕꯗꯒꯤ ꯀꯥꯏꯗ ꯃꯦꯠꯂꯨꯔꯦ ꯀꯔꯤꯝ ꯃꯦꯠꯂꯨꯗ꯭ꯔꯦ ꯁꯨꯝ ꯃꯊꯣꯟꯗ ꯁꯣ ꯇꯧꯔꯛꯇ꯭ꯔꯦ ꯃꯥ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯏꯅꯤꯅꯦ ꯈꯨꯃꯟꯁꯦ ꯈꯨꯃꯟ ꯅꯤꯁꯥ ꯍꯜꯂꯦꯍꯦ ꯉꯁꯥꯏꯗꯒꯤ ꯅꯚꯥꯏꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯃꯥ ꯒ꯭ꯌꯥꯟ ꯂꯥꯛꯏꯅꯤꯅꯦ ꯃꯥ ꯒ꯭ꯌꯥꯟ ꯇꯈꯦꯜꯒꯤ ꯂꯥꯛꯏꯁꯦ ꯀꯩꯁꯨꯝꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯑꯦꯜꯕꯤ ꯂꯥꯛꯇꯣꯔꯤꯗꯅ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯆꯪꯉꯛꯑꯔꯣꯏ ꯄꯥꯈꯠꯈ꯭ꯔꯦꯕ ꯃꯥ ꯁꯨꯡꯆꯪ ꯆꯪꯉꯣꯏꯅ ꯈꯪꯅ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦ ꯏꯆꯦ ꯅꯪ ꯇꯈꯦꯜꯅ ꯊꯣꯏꯕꯤꯗ ꯀꯔꯤ ꯉꯥꯎꯕꯒꯤ ꯏꯆꯦ ꯅꯪ ꯇꯈꯦꯜꯅ ꯀꯔꯤ ꯍꯥꯏꯕ ꯊꯥꯒꯠꯂꯛꯀꯦꯀꯣ ꯑꯅꯨ ꯁꯦ ꯕꯨꯡꯕꯨ ꯊꯥꯒꯠꯂꯛꯑꯦꯀꯣ ꯑꯅꯨ ꯁꯦ ꯕꯨꯡꯕꯨ ꯍꯥꯏ ꯊꯥꯒꯠꯄ ꯅꯠꯇꯦ ꯑꯩꯁꯦ ꯑꯁꯦꯡꯕꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯁꯤꯁꯦ ꯃꯥꯅ ꯑꯩ ꯊꯥꯒꯠꯇ꯭ꯔꯗꯤ ꯃꯥ ꯁꯤꯡꯉꯕꯥꯛ ꯆꯥꯗꯧꯔꯤꯁꯤꯗꯤ ꯍꯥ 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 ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯗ ꯁꯨꯙꯤꯔ ꯃꯥ ꯂꯥꯏꯁ꯭ꯔꯝ ꯐꯖꯩ ꯍꯥꯏꯕ ꯄꯨꯄꯨ ꯀꯧꯔꯒꯦ ꯑꯩꯅ ꯋꯥꯠꯂꯦ ꯃꯤ ꯄꯨꯝꯕꯅꯁꯨ ꯍꯥꯏꯕ ꯑꯩꯅ ꯁꯨꯙꯤꯔ ꯐꯖꯕ ꯋꯥꯠꯂꯦ ꯂꯥꯏꯁ꯭ꯔꯝꯅ ꯃꯥꯅ ꯄꯨꯄꯨ ꯐꯖꯕ ꯍꯦꯜꯂꯤ ꯀꯧꯔꯒꯦ ꯍꯥꯏꯅꯤꯕ ꯄꯨꯄꯨ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯆꯨ ꯃꯁꯨ ꯂꯥꯛꯏꯔꯣ ꯁꯨꯙꯤꯔ ꯃꯁꯨ ꯂꯥꯏꯁ꯭ꯔꯝ ꯂꯥꯛꯏꯔ ꯁꯥꯎꯅꯨꯀꯣ ꯄꯨꯄꯨꯁꯨ ꯀꯧ ꯁꯥꯎꯅꯨꯀꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯩꯁꯨ ꯏꯕꯨꯡꯉꯣ ꯅꯪ ꯉꯥꯎꯍꯟꯗꯣꯔꯦ ꯑꯩꯉꯣꯟꯗ
ꯑꯩꯒꯤ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯆꯥꯅꯨꯄꯥꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯌꯣ ꯀꯣ ꯀꯅꯥꯗꯅꯣ ꯃꯥ ꯍꯥꯏꯁꯦ ꯀꯩꯅꯣꯗꯅꯤ ꯏꯆꯦ ꯏꯆꯦ ꯇꯈꯦꯜꯗ ꯇꯈꯦꯜꯗꯔꯣ ꯏꯆꯦ ꯇꯈꯦꯜ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤꯒ ꯍꯥꯏꯒꯠꯂꯦ ꯄꯂꯦꯝ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯄꯂꯦꯝ ꯁꯛꯂꯛꯇꯧꯔꯦ ꯅꯪꯕꯨ ꯈꯨꯃꯟꯅ ꯅꯨꯡꯁꯤꯕꯤ ꯍꯣ ꯏꯃꯥ ꯄꯨꯀꯪꯕꯤ ꯌꯥꯔꯦꯍꯦ ꯅꯆꯥ ꯑꯩꯕꯨ ꯄꯣꯛꯊꯣꯛꯂꯝ ꯀꯩꯗꯅꯣ ꯆꯠꯂꯤꯕ ꯅꯍꯥꯛ ꯂꯩꯇ꯭ꯔꯕꯗ ꯅꯍꯥꯛ ꯎꯗ꯭ꯔꯕꯗ ꯀꯅꯥꯗ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯍꯥꯜꯍꯟꯒꯅꯤ ꯑꯩꯅ ꯆꯠꯂꯣꯍꯦ ꯀꯔꯤꯅꯣꯍꯦ ꯀꯥꯏ ꯀꯥꯏ ꯏꯁꯩꯅꯣ ꯄꯂꯦꯝ ꯈꯪꯗꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯍꯣ ꯏꯃꯥ ꯍꯦ ꯄꯨꯀꯪꯕꯤ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤ ꯂꯣꯏꯔ ꯂꯥꯛꯑꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯏꯃꯥꯅꯤ ꯀꯣ ꯍꯥꯏ ꯌꯨꯇꯨꯕꯀꯤ ꯑꯩ ꯏꯆꯥ ꯊꯣꯏꯕꯤ ꯂꯣꯏꯔꯦ ꯏꯆꯦ ꯃꯥꯒꯤ ꯇꯈꯦꯜꯅ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯂꯣꯏꯔꯕꯣ ꯑꯩ ꯂꯣꯏꯔꯦ ꯇꯨꯝꯗꯧꯔꯕꯅꯤ ꯍꯦꯜꯂꯣ ꯁꯨꯙꯤꯔ ꯂꯩꯏꯁ꯭ꯔꯝꯅ ꯃꯌꯥꯝ ꯏꯁꯩ ꯍꯥꯏꯔꯣꯅ ꯌꯥꯝꯅ ꯍꯦꯜꯂꯣ ꯍꯩꯀꯣ ꯃꯌꯥꯝ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯕꯥꯏ ꯅꯣꯛꯊꯔꯦ ꯏꯕꯥꯏ ꯌꯥꯔꯦ ꯌꯥꯔꯦ ꯀꯞꯇꯣꯔꯦ ꯑꯗꯨꯅꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯅꯪꯒꯤ ꯅꯉꯣꯟꯗ ꯗꯦꯗꯤꯀꯦꯠ ꯇꯧꯔ ꯁꯛꯄ ꯏꯁꯩꯅꯦ ꯑꯩꯅ ꯅꯈꯣꯏ ꯑꯩꯅ ꯁꯦꯟꯇꯔ ꯕꯦꯁꯇ 10 ꯂꯦꯞꯄ ꯃꯊꯣꯟ ꯆꯥ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯃꯁꯥ ꯁꯦꯟꯇꯔ ꯕ꯭ꯔꯦꯁ ꯌꯥꯝ ꯆꯥꯒꯅꯨꯁꯅ ꯅꯔꯣ 5 ꯈꯛ ꯂꯩꯔꯛꯄꯅꯦ ꯑꯩꯅ ꯌꯥꯝ ꯆꯥꯕ ꯐꯠꯇꯦ ꯃꯆꯥ ꯅꯪꯅꯅꯦ ꯑꯆꯥꯄꯣꯠ ꯌꯥꯝ ꯆꯥꯕꯁꯤ ꯌꯥꯝ ꯐꯠꯇꯦꯅꯦ ꯊꯤꯒꯠꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨꯁꯦ ꯀꯃꯦꯟ ꯂꯦꯡꯒꯅꯨ ꯌꯥꯝ ꯂꯥꯛꯇꯔꯦ ꯂꯦꯡꯒꯅꯨ ꯀꯅꯥ ꯐꯖꯩ ꯌꯦꯡꯉꯨ ꯕꯦꯛ ꯍꯜꯂꯨꯗ ꯑꯣ ꯂꯥꯛꯑꯕꯣ ꯑꯗꯩꯗꯤ ꯄ꯭ꯔꯁꯤꯅꯥꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯄ꯭ꯔꯁꯤꯅꯥ ꯅꯪꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯥꯔꯕꯣ ꯑꯌꯨꯁꯤ ꯐ꯭ꯂꯥꯏꯡ ꯀꯤꯁ ꯇꯧꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯅꯦꯅꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯗ ꯂꯞ ꯄꯤꯈ꯭ꯔꯣꯅ ꯑꯆꯧꯕ ꯊꯦꯡꯀ꯭ꯌꯨ ꯆꯠꯊꯣꯛꯈ꯭ꯔꯣ ꯅꯥꯎꯔꯦꯝꯅ ꯄꯛꯆꯕꯅ ꯂꯣꯏꯔꯦ ꯅꯕꯥꯅꯤꯒꯤꯗꯣ ꯍꯥꯏ ꯅꯦꯅꯦ ꯊꯣꯏꯕꯤ ꯁꯅꯥꯗ ꯄꯤꯔꯤꯔꯣ ꯐ꯭ꯂꯥꯏꯡ ꯀꯤꯁꯇ ꯊꯦꯡꯀ꯭ꯌꯨ ꯁꯨꯙꯤꯔ ꯀꯅꯥꯝ ꯂꯧꯕ ꯌꯥꯔꯣꯏ ꯂꯩꯁ꯭ꯔꯝꯅ ꯈꯪꯕ꯭ꯔꯥ ꯃꯁꯛ ꯌꯥꯝꯅ ꯅꯦꯅꯦꯒꯤꯔꯣ ꯐꯖꯩꯀꯣ ꯑꯉꯥꯡꯁꯦ ꯑꯠꯆꯥ ꯃꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯑꯉꯥꯡꯁꯦ ꯁꯤ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯃꯤ ꯀꯩꯅꯣꯗ ꯃꯤ ꯁꯣꯏꯔꯦꯟ ꯃꯥꯜꯂꯦꯅ ꯑꯩ ꯍꯥꯏꯔꯛꯏꯅꯦ ꯀꯃꯦꯟꯗ ꯏꯆꯥꯅꯨꯄꯤꯁꯦꯅ ꯗꯦꯟꯁ ꯑꯃꯈꯛ ꯇꯧꯈꯤꯕꯗꯀꯣ ꯀꯕꯤꯇꯥꯔꯥ ꯀꯅꯥꯅꯣ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯀꯣꯃꯦꯟꯁ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯒꯤ ꯀꯣꯃꯦꯟꯁꯇꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯕꯀꯣ ꯑꯗꯣ ꯏꯆꯥ ꯅꯨꯄꯤꯁꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯥ ꯅꯨꯄꯤꯁꯤꯕꯨ ꯃꯥꯅ ꯌꯥꯝ ꯊꯤꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤꯗ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯅꯠꯇ꯭ꯔꯥ ꯏꯕꯥꯏ ꯂꯥꯏꯐꯇ ꯅꯠꯇ꯭ꯔꯥ ꯀꯩ ꯃꯦꯠꯂꯨꯔꯒꯦ ꯏꯆꯦ ꯅꯣꯛꯄꯗ ꯅꯪ ꯍꯧꯖꯤꯛꯇ ꯈꯪꯗꯦ ꯀꯩ ꯃꯦꯠꯂꯨꯔꯕ ꯀꯔꯤꯝ ꯃꯦꯠꯇꯦ ꯑꯗꯩꯗꯤ ꯈꯥꯏꯗꯦꯝ ꯁꯥꯟꯇꯤꯀꯨꯃꯥꯔ ꯁꯤꯡꯅ ꯆꯦꯒꯤ ꯕ꯭ꯂꯣꯛꯁꯤꯡꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯄꯥꯟꯗꯝ ꯃꯆ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯋꯦꯜꯀꯝ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯃꯤꯁꯇꯔ ꯂꯥꯛꯑꯦ ꯄꯥꯟꯗꯝ ꯃꯌꯥꯝ ꯑꯥꯏ ꯂꯚ ꯌꯨ ꯋꯦꯜꯀꯝ ꯍꯥꯏ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯄꯥꯟꯗꯝ ꯊꯣꯏꯕꯤꯁꯅꯥꯅ ꯏꯃꯧ ꯊꯣꯛ ꯂꯥꯛꯄꯁꯦ ꯍꯔꯥꯎꯔꯦ ꯅꯦꯅꯦ ꯊꯣꯏꯕꯤꯁꯅꯥ ꯍꯔꯥꯎꯕꯅ ꯂꯣꯏꯈꯔꯦ ꯅꯪ ꯂꯥꯛꯑꯦꯅ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯀꯃꯦꯟ ꯅꯪ ꯀꯃꯦꯟ ꯀꯩꯗꯧꯕꯩ ꯄꯨꯔꯥꯃꯛ ꯄꯥꯗꯣꯏꯅꯣ ꯇꯧꯕ ꯀꯩꯗꯧꯕꯩ ꯂꯣꯏꯔꯕꯣ ꯄꯥꯗꯣꯏꯅꯣ ꯅꯪꯅꯅꯣ ꯄ꯭ꯔꯣꯖꯦꯛꯇꯣ ꯈꯨꯃꯟ ꯃꯃꯤꯡ ꯏꯕꯩꯗꯤ ꯏꯔꯝꯃꯕ ꯁꯨꯁꯤꯂꯥ ꯃꯤꯡ ꯑꯗꯨ ꯀꯩ ꯀꯧꯒꯦ ꯈꯪꯗꯦꯗ ꯑꯩ ꯃꯊꯛꯇ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯅ ꯏꯒꯦꯅ ꯕꯕꯥꯅ ꯑꯗꯨꯝ ꯕꯕꯥ ꯏꯕꯤꯔꯒꯦ ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯇꯩ ꯅꯪꯒꯅꯦ ꯃꯤꯡ ꯑꯌꯨꯛꯇꯩ ꯀꯩ ꯀꯧꯒꯦ ꯃꯣꯔꯅꯤꯡꯗꯩ ꯑꯩ ꯏꯕꯤꯔꯕ ꯀꯧꯒꯦꯁꯦ ꯑꯩ ꯇꯧꯒꯦꯁꯦ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠꯁꯨ ꯏꯖꯦ ꯍꯥꯏꯕ ꯄꯤꯕꯁꯨ ꯍꯥꯏꯕ ꯑꯗꯣ ꯍꯌꯦꯡ ꯑꯩꯅ ꯄꯤꯅꯤꯡꯉꯤꯕ ꯑꯩꯒꯤ ꯀꯃꯦꯟ ꯅꯪ ꯍꯥꯏꯕ ꯃꯊꯪ ꯑꯗꯨ ꯄꯣꯔꯦ ꯃꯃꯤꯡ ꯏꯕꯗꯣ ꯍꯌꯦꯡ ꯍꯦꯛꯇ ꯃꯂꯦꯁ ꯄꯄꯥꯅ ꯏꯖꯅꯤ ꯗꯦꯁꯅ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯋꯦꯁ ꯕꯦꯡꯒꯜ কেꯃꯣꯟ ꯑꯆꯣ ꯃꯂꯦꯗꯦꯁ ꯃꯂꯦꯗꯦꯁ কেꯃꯣꯟ ꯑꯆꯣ ꯚꯂꯣ ꯑꯆꯦ ꯁꯤꯒ ꯌꯥꯗ꯭ꯔꯕꯣ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯌꯥꯔꯦ ꯇꯣꯏꯅꯦ ꯏꯁꯩ ꯀꯞꯊꯈꯔꯦ ꯊꯣꯏꯕꯤꯁꯅꯥ ꯂꯥꯡꯒꯅꯨ ꯁꯅꯥꯕꯤ ꯃꯁꯛꯅ ꯐꯖꯩꯕ ꯅꯨꯡꯅ ꯅꯨꯡꯁꯤꯔꯤꯕ ꯏꯃꯧꯅ ꯄꯨꯡꯍꯦꯟ ꯍꯦꯜꯂꯤ ꯑꯗꯨꯅꯤ ꯅꯕꯥꯏ ꯅꯪ ꯇꯥꯃꯣꯅ ꯄꯣꯛꯄ ꯀꯩꯅꯣꯅꯤꯗꯅ ꯂꯣꯏꯔꯦꯍꯦ ꯀꯥꯏ ꯂꯤꯇꯣꯔꯤ ꯈꯥꯏꯗꯦꯝ ꯁꯥꯟꯇꯤꯀꯨꯃꯥꯔꯁꯤꯅ ꯋꯦꯜꯀꯝꯁꯦ ꯑꯗꯩꯗꯤ ꯄꯥꯟꯗꯝꯅ ꯏꯆꯥ ꯅꯨꯄꯤ ꯊꯣꯛꯂꯛꯄꯁꯦ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯑꯈꯥꯝ ꯂꯥꯛꯀꯦꯀꯣ ꯊꯣꯛꯑꯦꯀꯣ ꯑꯝꯇ ꯀꯣ ꯃꯥ ꯍꯧꯖꯤꯛ ꯍꯧꯒꯠꯂꯣ ꯃꯃꯥ ꯊꯣꯛꯅꯤꯡꯉꯅꯤ ꯍꯧꯒꯠꯂꯣ ꯑꯗꯩ ꯃꯂꯌꯥ ꯗꯥꯁꯅ ꯚꯥꯂꯣ ꯁꯕꯖꯤ ꯚꯥꯂꯣ ꯑꯃꯤ ꯚꯥꯂꯣ ꯑꯆꯦ ꯇꯨꯝꯗ꯭ꯔꯕꯣ ꯁꯨꯙꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯅꯦꯅꯦ ꯇꯨꯝꯅꯤꯡꯉꯕꯣ ꯑꯃꯨꯛꯇ ꯅꯣꯛꯑꯣ ꯃꯥꯏ ꯈꯨꯅꯣꯛꯇꯨꯅꯤ ꯌꯥꯝ ꯃꯥꯏ ꯈꯨꯅꯣꯛ ꯑꯃ ꯂꯩꯕꯅꯤ ꯊꯣꯏꯕꯤꯁꯅꯥ ꯅꯣꯏ ꯁꯥꯏ ꯀꯣꯜ ꯇꯧꯔꯛꯑꯕꯣ ꯈꯨꯃꯟ ꯃꯥꯏ ꯁꯥꯏꯒꯤ ꯐꯣꯟ ꯂꯥꯛꯑꯕ ꯀꯩꯅꯣ ꯇꯧꯔꯛꯇꯦ ꯃꯣꯜ ꯀ꯭ꯂꯣꯁ ꯇꯧꯔꯝꯗꯥꯏꯒꯤꯅꯤꯀꯣ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯃꯅꯤ ꯗꯗꯥꯒ ꯏꯅꯝꯃꯒꯅ ꯄꯣꯛꯄꯕꯨ ꯐꯖꯗ꯭ꯔꯗꯤ ꯑꯕꯨꯡꯉꯣꯁꯨ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯊꯦꯡꯀ꯭ꯌꯨ ꯑꯈꯤꯂꯦꯁꯅ ꯁꯕꯖꯤ ꯀꯝꯕꯜ ꯂꯦꯂꯣ ꯁꯥꯍꯕꯖꯤ ꯀꯝꯕꯜ ꯂꯦꯂꯣ ꯑꯣꯀꯦ ꯃꯤꯁꯇꯔ ꯄꯥꯟꯗꯝꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦꯅ ꯄꯣꯛꯄꯅꯤ ꯇꯥꯃꯣꯅ ꯄꯣꯛꯄꯁꯨ ꯅꯠꯇꯅ
ꯏꯌꯥꯝꯕꯁꯤꯗꯤ ꯕꯦꯔꯥꯅꯤ ꯍꯥꯏ ꯁꯤꯗꯣꯔꯦ ꯑꯗꯣꯅꯤ ꯑꯩꯈꯣꯏ ꯗꯥꯏꯗ ꯀꯥꯔꯟ ꯌꯥꯝ ꯇꯥꯕꯅꯦꯕ ꯁꯤ ꯃꯤꯁꯦ ꯃꯌꯥꯝ ꯅꯪꯁꯤꯗꯤꯕꯣ ꯃꯤꯁꯇꯔ ꯄꯥꯟꯗꯝ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯔꯒ ꯆꯥꯛꯇꯣ ꯆꯥꯕ꯭ꯔꯣ ꯍꯤꯟꯖꯥꯡꯁꯨ ꯆꯥꯏꯗꯨꯗꯤ ꯑꯗꯨꯅꯤ ꯑꯗꯩꯗꯤ ꯁꯨꯙꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯊꯦꯡꯀ꯭ꯌू ꯅꯣꯛꯄꯒꯤ ꯍꯥꯏꯌꯦ मलयदा असम राइफल्स को जानते हो क्यों नहीं जानते आहा असम राइफल्स मैं असम राइफल पे था बताओ सैस करीब वाले सैस मैं बिना 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 ज्वाइन करके मैं रिटायर हो गया सुधीर लाइसम ना नेने मैं आगे बाद ना हाउ मनी करीब मनी काइनगा तामोना सेम्बा है योको बेरादी थोइबीसे तामोना से कैसाम निंगोल थोइबी हाय से अनुखुमन नाय हेलो हेलो दैदी कमला पान हैप्पी न्यू ईयर हैप्पी न्यू ईयर फुलेल सेम टू खुमन यू सो कोल्ड थैंक यू थैंक यू थोइबीसना मैबना ममा मपा ओइबी अनि फजबनीने इचा अनि फजैसे ममा जो जो मेरे मपागी आज मवो मचाना एलबी पे मचाना आए हैं लौबा मेरे चैनल को ताबनी ददा सपोर्ट कीजिए इनमा प्लीज एंड चमिए और फैये मेरे नुंसी एलबी पे लई अदुना लाइक भी कीजिए नुंसी लई अदुना इचा अनिसु चप मानैने कैसाम निंगोल थोइबीना हाय कैसाम निंगोल हेलो वेलकम कैसाम निंगल हेलो जयंत शर्मा ना शूट आउट प्लीज दे मार्क आर्ट ना कैसे हो आप हम हम लोग लोग अच्छे अच्छे हैं हैं भैया कैसाम निंगोल हाय चे अनुकुमन हेलो 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 ꯇꯣꯝꯕꯤ हजिब ꯑꯅꯜꯒꯤ ꯀꯩꯅꯣ ꯂꯥꯛꯇꯦꯀꯣ हजिब सरेना हैप्पी फैमिली ꯑꯩꯈꯣꯏꯁꯨ ꯇꯥꯃꯣ ꯇꯣꯝꯕꯤ ꯑꯅꯜ ꯏꯃꯥꯟꯅꯕꯤꯒꯤ ꯀꯣꯃꯦꯟꯁ ꯑꯩꯈꯣꯏꯒꯨꯝꯅ ꯂꯥꯛꯇꯦꯅꯦ ꯂꯩꯃꯤꯟꯅꯕ ꯉꯁꯥꯏꯗꯒꯤ ꯉꯝꯕ ꯌꯦꯡꯉꯤꯅꯦ ꯑꯣꯏꯁꯅꯨ ꯂꯥꯛꯇꯦ ꯑꯣꯀꯦ ꯑꯣꯀꯦ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯧꯀꯣ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯗꯩ ꯀꯤꯔꯟ ꯚꯒꯋꯥꯁꯅ ꯌꯨ ꯑꯥꯔ ꯕꯦꯛ ꯌꯨ ꯑꯥꯔ ꯕꯨꯆꯥꯏ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯣ ꯑꯗꯨꯕꯨ ꯌꯦꯟ ꯖꯦꯅꯨ ꯁꯨꯅꯥ ꯆꯅꯨꯅ हाय ꯑꯣ ꯃꯃꯥ चीचे ꯋꯥꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ दैदी ꯎꯝ गैंगजिन आप कहाँ से हो हम लोग असम से थोबिसनाना कराइबा इनमा इसई मचा अमता है दैदी कैसाम निंगोल थोबिना हाय ꯊꯣꯏꯕꯤꯗꯤ ꯏꯁꯩ मयाम ꯍꯥꯏꯔꯛꯇꯣꯏꯅꯦ ꯑꯩꯉꯣꯟꯗ नुंगाइरिबो मयाम पुनम कैसाम निंगोल थोबिना नुंगाइरिबो कैसाम निंगोल थोबिसे चैनल लेब्रा लेगुम तौबने आई हाबे थेंनागिबो दुमाइ ꯀꯩꯁꯥꯝ तौरे ꯅꯤꯡꯉꯣꯜ ꯊꯣꯏꯕꯤ कैसाम निंगोल थोबिसे नंगी चैनल लेदम ताहिबिरौने ꯑꯩꯗꯤ ꯈꯪꯗꯦ ꯊꯦꯡꯅꯗ꯭ꯔꯤ ꯑꯩꯗꯤ Raisi, namaste, family love from Andhra Pradesh. Okay, okay. ꯊꯦꯡꯛ ꯌꯨ Dei kaisam ningol thoi bina thoi bi leima hai nok tha gare. Dei di mai ba ai je kino da gi dauri ne to. China da mi la ne corona ra khang de ne. Marker na किस सिटी से है हम लोग सोनाई सिटी से है सुधीर लाइसरम हैप्पी न्यू ईयर इंगोंदरो नेने दे राजकुमार चप्पल नहाय दे गगन तिंजी ने क्या करते हो आप मैं अभी मोबाइल पे पढ़ाई चल रहा पढ़ता हूँ ꯑꯦꯜꯕꯤ मैं टकेल गेमिंग सेल मैं ज्वेलरी काम करता हूँ ꯐꯖ टकेल ꯐꯖꯅ गेमिंग ꯍꯥꯏꯌꯣꯕ सेल ꯇꯜꯂꯤꯕ ꯅꯪꯁꯤꯗꯤ टकेल गेमिंग ꯀꯩꯅꯣ सेल ꯈꯪꯗꯦ ऑन है ओके ओके ꯃꯤꯅ ꯐꯖꯅ ꯍꯪꯉꯛꯏꯗꯣ थोबिसना माइबम ने इसे हाइगा मिची खलीने राम इसे यागा मिची खले नमोदा ꯑꯣ थोबिसना ना ꯑꯣ रामेश्वर पवार ना सुपर ꯀꯩ ꯏꯁꯩ जोरी ꯁꯛꯂꯧꯒꯦ ꯍꯥꯏꯔꯣ थैंक यू सो मच कैसा निंगल तुमने ꯑꯩꯅ इसे ꯐꯥꯗꯕ आई ꯏꯁꯩ ओ ꯍꯥꯏꯔꯛꯇꯣꯏꯔꯥ ꯅꯪ इसे चैनल पाई दे पाई तुम्हारे मौका ꯑꯣ ओके ओके वायंगबम अविनाश लांजे करम करम इंगे लांचे रखोई कसाददी लांचे ꯀꯁꯥꯔꯗꯗꯤ लेते ꯂꯥꯟ ꯇꯧꯗꯦ दोनने ꯑꯗꯨꯅ अꯩꯈꯣꯏ ꯁꯤꯗꯗꯤ मखल ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ मखल का ꯍꯤꯡꯖꯔꯤꯌꯦ भक्त where are you from we are from Silchar पीएन मोटोना दोंचा मचागा आइगा येंगी है पीएन मोटो दोंचा मचागा आइगा येंगी है थैंक यू गंगा जिजरी आपकी वाइफ को बहुत स्वीट है थैंक यू सो थैंक मच यू सो संजीव मच कुमार मैत्री ना आर यू फ्रॉम असम यस दैदी राजधानी बेमा जगोई अमा साधु ओ है दैदी रोशन ꯃꯆꯥ नामोइजम ꯑꯃ ना ꯃꯆꯤꯟ हाय ꯅꯩꯔꯦ राजकुमार ꯃꯣꯏ चौपल ना आप सब कैसे हो है दै सुधीर लाइसरम ना नेने सु उरे उइरे नेने से उइरे है सुधीर लाइसरम ना इमोजी थाजले थोइबी माइबम ना ꯑꯩ ꯏꯁꯩ ꯍꯥꯏꯔꯔꯣꯏ ꯊꯣꯛꯄ ꯑꯃ ꯁꯛꯑꯣ ꯍꯥꯏ ꯍꯥ 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 ꯄꯨꯁꯄꯥ ꯈꯨꯃꯟꯅ ꯀꯩ ꯒꯨꯗ ꯏꯁꯩ ꯁꯛꯁꯤꯒꯦ ꯏꯚꯤꯅꯤꯡ ꯆꯥꯛ ꯈꯜꯂꯛꯈꯤꯒꯦ ꯉꯥꯏꯈꯣ ꯈꯪꯕ꯭ꯔꯥ ꯆꯥꯔꯕꯣꯆꯦ ꯆꯥꯛ ꯆꯥꯔꯦ
ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜꯅ ꯑꯩ ꯂꯥꯛꯂꯦ ꯊꯣꯏꯕꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯣ ꯏꯃꯥꯏ ꯏꯄꯦꯝꯃ ꯃꯁꯤꯅ ꯊꯣꯏꯕꯤ ꯊꯤꯕꯗ ꯁꯤꯈꯤꯗꯣꯔꯦꯅꯦ ꯇꯤ ꯖꯤꯇꯦꯟꯗ꯭ꯔ ꯆꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯏꯁꯩ ꯑꯝꯇ ꯁꯛꯂꯗꯤ ꯋꯥꯈꯜꯒꯁꯦ ꯁꯦ ꯑꯝꯇ ꯁꯛꯄꯤꯔꯒꯦꯁꯦ ꯏꯁꯩꯗꯣ ꯏꯁꯩꯗꯣ ꯋꯥꯈꯜꯒꯤ ꯏꯁꯩꯗꯣ ꯋꯥꯈꯜꯒꯤ ꯍꯥꯏꯔꯣ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝꯗꯣ ꯑꯗꯨ ꯅꯪ ꯀꯣꯏ ꯄꯥꯔꯗꯤ ꯌꯥꯔꯔꯣꯏ ꯋꯥꯍꯦꯡꯕꯝ ꯑꯕꯤꯅꯥꯁ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯌꯧꯖꯩ ꯂꯥꯛꯑꯣ ꯃꯌꯥꯝ ꯃꯌꯥꯝ ꯊꯣꯏꯕꯤꯁꯅꯥ ꯏꯁꯩ ꯑꯃꯨꯛꯀ ꯁꯛꯂꯣ ꯍꯥꯏꯌꯦ ꯑꯗꯣ ꯋꯥꯈꯜꯒꯤ ꯑꯣꯏꯅ ꯁꯛꯂꯣ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯃꯇꯦꯛꯒ ꯁꯛꯂꯛꯀꯦꯀꯣ ꯌꯥꯝ ꯍꯩꯅꯒꯗꯤ ꯅꯠꯇꯕ ꯑꯗꯨꯝ ꯁꯛꯂꯣ ꯁꯛꯂꯣ ꯍꯥꯏꯔꯛꯄꯒꯤ ꯑꯗꯨꯝ ꯁꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯔꯛꯑꯒꯦ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ 이밋 ꯑꯁꯦ 우이슬라바수 ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ ꯅꯦꯠ ꯎꯪꯈ꯭ꯔꯦ ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ ꯌꯥꯔꯕ ꯊꯣꯏꯕꯤꯁꯅꯥ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯏꯁꯩ ꯑꯁꯤ ꯇꯥꯕꯤꯈ꯭ꯔꯕ ꯃꯇꯨꯡꯗ ब्रेक अमतंग लौजकी वहेंबम अविनाश मणिपुर लान जाउसिलावे लाके लाके गगनजरी आप चंडीगढ़ आए हो क्या नहीं हम लोग असम का बाहर नहीं आया तखेल के मिंगसेल चाक चार अनु चारे चारे इचे थबेसना मबम नुपी वारी सा लोइरबो खुमन नाय दे पियन मोतोना दोंचा ममाना चाक चार रो हंगी सिनुम कनादा हाइनो खंग्रे दोंचा ममाना चाक चारबो हंगी नंगोंदा हंगैरा खंगदे खंगदी अꯩꯉꯣꯟꯗ हंगैरो लेदे ꯑꯩꯈꯣꯏꯗꯤ कुमा ꯆꯥꯔꯦ ꯆꯥꯛ कुमा ꯆꯥꯔꯤꯅꯦ निंगथौ चैनल ना थोइबी नंग सिनिको थोइबी सना मैबम हाटलो पुष्पा खुमन न चेगा इबुंगा बेमगा नुंगाइना लैब मालिको मयांगी पांडमना खंगे ꯊꯦꯡꯀ꯭ꯌꯨ दा ꯌꯥꯝ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯂꯩꯌꯦ ꯌꯥꯝꯕ ꯑꯩꯈꯣꯏ ꯏꯆꯦꯁꯦ इसे मानली पुष्पा कुमार ꯀꯩ वाह ꯍꯥꯏꯕ खुफज मचे ꯊꯦꯡꯀ꯭ꯌꯨ लिंडा ꯄꯨष्ꯄꯥ लिंडा तंगई किम हाय है दई ꯍꯦꯜꯂꯣ पियन मोटोना दोनचा ममाना नंग इसईदो तारगा नोकपना लोयरे ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯀꯩꯅꯣꯁꯦ ꯃꯣꯇꯣ ꯍꯥꯏꯔꯣ पियन ꯄꯤ मोटो ꯑꯦꯟ ꯃꯣꯇꯣꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ सुधीर लाइश्रमना थम्मगे को नेने तुमुडगे ओके बाय ꯑꯣꯀꯦ नाइस ꯕꯥꯏ ꯒꯨꯗ सॉन्ग है नाइट तभी स्वीट सुना मैं ड्रीम थैंक यू सो मच इनमा नुंसीबी याम फजई खोंजेल है ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥꯎ ꯗꯩꯗꯤ ꯁ꯭ꯇꯣꯔꯁ ꯆꯦꯅꯨ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯅꯟꯗꯤꯇꯥꯅꯤ ꯄ꯭ꯂꯤꯖ ꯑꯣ ꯀꯔꯝꯕꯅꯣ ꯁꯤ ꯅꯟꯗꯤꯇꯥ ꯁ꯭ꯇꯣꯔꯁ ꯀꯩꯗꯧꯕ ꯃꯥꯏ ꯃꯃꯤꯡ ꯍꯥꯏꯕꯤꯌꯨ ꯃꯥꯏ ꯃꯃꯤꯡꯁꯦ ꯅꯟꯗꯤꯇꯥꯅꯦ ꯍꯥꯏꯕ ꯑꯣ ꯃꯌꯥꯡꯒꯤ ꯄꯥꯟꯗꯝ ꯋꯥꯎ ꯃꯩ ꯇꯥꯔꯦ ꯂꯤꯟꯗꯥ ꯊꯦꯡꯀ꯭ꯌꯨ ꯇꯉꯥꯏꯐꯝꯅ ꯄꯥꯟꯗꯝ ꯑꯥꯏ ꯑꯦꯝ ꯅ꯭ꯌꯨ ꯑꯦꯟ ꯌꯣꯔ ꯚꯣꯏꯁ ꯁ꯭ꯇꯤꯛꯁ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯁꯅꯥꯃꯍꯤꯕꯝꯅ ꯌꯥꯔꯦ ꯌꯥꯔꯦ ꯄꯦꯜꯂꯦ ꯊꯃꯣꯏ ꯄꯨꯡ ꯄꯦꯜꯂꯦ ꯃꯆꯜ ꯅꯆꯜ ꯊꯣꯏꯕꯤ ꯆꯅꯥꯅ ꯀꯩꯅꯣ ꯈꯨꯃꯟ ꯃꯤꯁꯇꯔ ꯄꯥꯟꯗꯝꯅ ꯑꯩ ꯊꯃꯣꯏ ꯄꯦꯜꯂꯦ ꯔꯃꯦश ꯒꯨꯔꯨꯖꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯀꯔꯅꯥꯇꯀ उडुपी खंग्रे दो यौरदी थिंगू जागे रसु कय रसु खंग पोंदे मोय हाइजे खुबन निंगथौ चैनल ना थोइबी चाक चारा बोय टी जेरिना चनु ना थैंक यू चे है थोइबी सना माइबम न चारे है वेलकम इसे तकेल न के इचा नुपा से नुपी ताना बर हाइबू थेंगा चारनिको थेंगू चारनिको है खाइदेम शांति कुमार सिंह न से गी इसेइदो यामना फजैये ꯊꯦꯡꯀ꯭ꯌꯨ खुमन ꯊꯦꯡꯀ꯭ꯌꯨ निंगथौना थोइबी कई हिंजांग चागे मिस्टर पांडम तामोगी सक्तमनी उरीबा हाय इचे थोइबी सना माइबम न चिकेन दैदी ती जिरिना चनुना चे वाखल गी इसेइदो
ꯑꯩꯅ ꯈꯟꯕꯅꯤ ꯑꯣ ꯇꯤꯖꯔꯤꯅꯥꯅ ꯈꯜꯂꯛꯄꯅꯦ ꯀꯅꯥꯅ ꯇꯤꯖꯔꯤꯅꯥꯁꯤꯅ ꯑꯣ ꯈꯜꯂꯛꯄꯅꯦ ꯇꯤꯖꯦꯔꯤꯅꯥꯖꯔꯤꯅ ꯈꯜꯂꯛꯏꯔꯣ ꯑꯠꯆꯥ ꯊꯦꯡꯀ꯭ꯌꯨ ꯏꯁꯩ ꯐꯖꯕ ꯈꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜꯅ ꯃꯃꯥ ꯆꯥꯛꯀ ꯂꯥꯝꯗ꯭ꯔꯦꯗ ꯀꯥꯏ ꯂꯥꯝꯗꯣꯔꯤ ꯃꯥ ꯉꯁꯥꯏꯗꯒꯤ ꯀꯣꯏꯆꯥꯟ ꯇꯥꯟꯅꯕꯗ ꯊꯣꯏꯕꯤ ꯁꯅꯥ ꯇꯥꯟꯅꯕꯗ ꯁꯤꯗꯣꯔꯕꯅꯤ ꯁꯨꯅꯥ ꯄꯨꯁꯄꯥ ꯅꯪ ꯈꯨꯃꯟꯅ ꯑꯁꯪ ꯑꯃꯨꯕ ꯅꯪ ꯃꯆꯥ ꯆꯦꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯆꯍꯤ 37 ꯁꯨꯔꯦ ꯗꯩ ꯄꯤꯌꯟ ꯃꯣꯇꯣꯅ ꯗꯣꯆꯥ ꯅꯪ ꯅꯆꯥꯅꯨꯄꯥ ꯄ꯭ꯔꯤꯌꯣ ꯍꯥꯏ ꯄ꯭ꯔꯤꯌꯣꯅꯦ ꯄ꯭ꯔꯤꯌꯣ ꯑꯣ ꯑꯩꯈꯣꯏ ꯄꯤꯌꯣꯔꯣ ꯄꯤꯌꯟ ꯃꯣꯇꯣꯔꯁꯦ ꯑꯣ ꯄꯤꯌꯣ ꯉꯁꯥꯏꯗꯩ ꯍꯥꯏꯔ ꯌꯥꯗ꯭ꯔꯣ ꯑꯔꯕꯤꯟ ꯀꯨꯃꯥꯔꯅ ꯅꯆꯥꯅ ꯍꯥ ꯀꯅꯥꯅꯣ ꯍꯥ ꯑꯩ ꯈꯜꯂꯤꯕ ꯑꯇꯣꯞꯄ ꯃꯤ ꯑꯣꯏ ꯁꯦ ꯃꯥꯜꯂꯦ ꯑꯩꯅ ꯍꯣꯏ ꯔꯥꯖꯥ ꯅꯣꯏ ꯆꯥꯛ ꯔꯥꯖꯅꯤ ꯆꯥꯔꯕꯣ ꯄ꯭ꯔꯤꯌꯣ ꯆꯤꯆꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯍꯥꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯁꯣꯁꯅ ꯒꯨꯗ ꯁ꯭ꯋꯤꯠ ꯅꯥꯏꯠ ꯗ꯭ꯔꯤꯝ ꯆꯦꯅꯨ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯃꯤꯁꯇꯔ ꯅꯥꯏꯠ ꯑꯃꯨꯖꯥꯎ ꯍꯥꯏ ꯑꯃꯨꯖꯥꯎꯁꯦ ꯀꯩꯅꯣꯗꯅꯤ ꯃꯤꯁꯇꯔ ꯈꯨꯃꯟꯗ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯏꯅꯥꯎ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯅꯪ ꯀꯩ ꯅꯠꯇꯅ ꯎꯗ꯭ꯔꯦꯀꯣ ꯀꯅꯥꯝ ꯃꯥꯏ ꯄꯦꯝꯃ ꯈꯨꯃꯟ ꯊꯣꯏꯕꯤꯗ ꯉꯥꯎꯔꯦ ꯀꯝꯗꯧꯁꯤ ꯍꯥꯏꯕꯅꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯖꯤꯄꯦ ꯍꯥꯞꯆꯔꯝꯒꯦ ꯁꯨꯅꯥ ꯖꯤꯄꯦꯗ ꯅꯪ ꯇꯜꯂꯤꯕꯣ ꯂꯝꯍꯦꯜꯂꯤꯕꯣ ꯌꯥꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯄꯥ ꯉꯥꯡꯉꯅꯤ ꯑꯦꯜꯕꯤꯅꯤꯁꯦ ꯑꯦꯜꯕꯤ ꯈꯪꯕ꯭ꯔꯥ ꯁꯦ ꯃꯤ ꯀꯌꯥꯅ ꯆꯦꯟꯕꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯕꯨꯠ ꯃꯥꯜꯂꯦ ꯂꯝꯕꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯕꯨꯠ ꯆꯀꯠ 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 ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦ ꯑꯩ ꯄꯥ ꯁꯥꯎꯔꯛꯑꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯇꯨꯝꯈ꯭ꯔꯣ ꯆꯣ ꯑꯗꯨꯒ ꯀꯥꯔꯟ ꯇꯧꯅꯨꯗ ꯊꯣꯏꯕꯤ ꯄꯄꯥ ꯅꯪ ꯁꯥꯎꯔꯛꯀꯅꯤ ꯅꯠꯇꯅ ꯀꯥꯔꯟ ꯀꯅꯥꯝ ꯇꯧꯅꯨ ꯎꯗ꯭ꯔꯦ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯏꯅꯥꯎ ꯑꯃꯨꯖꯥꯎ ꯏꯁꯇꯣꯔꯅ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯀꯩꯕ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯕꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯏꯆꯠ ꯇꯈꯦꯜ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯈꯨꯃꯟ ꯅꯪ ꯊꯣꯏꯕꯤ ꯁꯅꯥ ꯏꯅꯝꯃ ꯑꯉꯥꯎꯕ ꯂꯩꯆꯤꯜ ꯁꯛꯄꯤꯔꯛꯑꯣ ꯅꯪ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯑꯉꯧꯕ ꯂꯩꯆꯤꯜ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯃꯥ ꯍꯥꯏꯁꯦ ꯈꯪꯗꯦ ꯑꯉꯧꯕ ꯂꯩꯆꯤꯜ ꯑꯉꯥꯎꯕ ꯅꯠꯇꯦꯍꯦ ꯑꯉꯥꯎꯕ ꯂꯩꯆꯤꯜ ꯍꯥꯏꯅꯕꯨ ꯂꯩꯕ꯭ꯔꯥꯅꯦ ꯑꯉꯧꯕ ꯂꯩꯆꯤꯜ ꯂꯩꯕ ꯑꯩꯁꯨ ꯏꯁꯩ ꯂꯩꯔꯝꯃꯣꯏ ꯈꯜꯂꯛꯀꯦ ꯂꯣꯏꯕꯤ ꯑꯗꯩ ꯆꯤꯡꯁꯥꯡꯅ ꯄꯨꯁꯄꯥ ꯈꯨꯃꯟꯅ 37 ꯑꯣꯏꯔꯗꯤ ꯄꯣꯛꯄꯗꯨꯅꯤ ꯑꯩꯕꯨ ꯄꯣꯛꯄ ꯃꯃꯥ ꯗꯩ ꯑꯩꯈꯣꯏ ꯍꯜꯂꯦ ꯃꯃꯥ ꯑꯅꯤꯒꯤ ꯀꯧꯖꯔꯒꯦ ꯏꯄꯥꯎꯔꯦꯡꯂꯤ ꯑꯣꯀꯦ ꯀꯧꯔꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯀꯉꯣꯖꯝ ꯀꯦ ꯄꯤ ꯑꯦꯁꯅ ꯋꯥꯔꯤꯕꯨ ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯅꯪ ꯈꯨꯗꯨꯝ ꯆꯥꯅꯕꯁꯦ ꯋꯥꯏꯅꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯑꯉꯥꯡꯗ ꯉꯥꯡꯕꯤꯅꯣ ꯍꯥꯏ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯀꯣꯏꯔꯦꯅꯦ ꯇꯧꯕ ꯏꯁꯩꯗꯣ ꯑꯦꯜꯕꯤ ꯑꯁꯤꯗ ꯁꯛꯄꯤꯌꯣ ꯀꯩ ꯍꯥꯏ ꯍꯥꯏꯕ ꯀꯣꯏꯅꯔꯦ ꯇꯧꯕꯗꯣ ꯑꯩꯒ ꯀꯣꯏꯅꯔꯦ ꯑꯩꯒ ꯃꯥꯒ ꯀꯣꯏꯅꯔꯦ ꯑꯗꯩꯗꯤ ꯈꯪꯗꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯒꯤ ꯆꯥꯟꯅꯔꯦ ꯄꯥꯟꯗꯝ ꯅꯨꯡꯁꯤ ꯏꯅꯥꯎ ꯋꯥꯔꯤ ꯑꯃꯨꯖꯥꯎ ꯁꯥꯟꯅꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧ ꯃꯆꯥꯊꯣꯏꯕꯤ ꯅꯪ ꯀꯥꯎꯈ꯭ꯔꯦ ꯏꯁꯩ ꯃꯌꯦꯛꯁꯤꯡꯁꯦ ꯅꯪ ꯉꯥꯡꯕꯤꯅꯨꯀꯣ ꯃꯆꯥꯊꯣꯏꯕꯤꯗ ꯉꯥꯡꯕꯤꯔꯦ ꯂꯝꯍꯦꯜꯂꯦ ꯌꯥꯝꯅ ꯃꯥ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯃꯅꯦ ꯏꯅꯝꯃꯩ ꯑꯗꯩꯗꯤ ꯏꯁꯇꯣꯔꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦ ꯑꯉꯧꯕ ꯅꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯂꯩꯆꯤꯜꯅ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯩ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯏꯅꯥꯎ ꯑꯃꯨꯖꯥꯎ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯕꯣ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯑꯁ ꯅꯩꯔꯦꯍꯦ ꯑꯗꯨꯁꯨ ꯏꯁꯩꯗꯨꯅ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯅꯪꯒꯤ ꯊꯦꯡꯅꯔꯨꯕꯗꯩ ꯏꯁꯩ ꯑꯩꯁꯦ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯂꯥꯏꯞ ꯌꯥꯎꯗꯕ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯅꯪ ꯑꯩ ꯅꯨꯡꯁꯤꯅ ꯑꯩ ꯑꯩꯈꯣꯏ ꯅꯆꯦꯒ ꯅꯕꯥꯏꯒ ꯅꯨꯡꯁꯤꯅ ꯑꯦꯜꯕꯤ ꯀꯩꯒꯤꯅꯣ ꯌꯥꯎꯏ ꯅꯠꯇꯦꯅꯦ ꯅꯪ ꯊꯣꯏꯕꯤ ꯆꯪꯗ꯭ꯔꯦꯀꯣ ꯁꯅꯥꯒꯤꯗꯃꯛꯇ ꯌꯥꯎꯏ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯈꯪꯒꯅꯤ ꯑꯩꯒꯤ ꯍꯥꯏꯕ ꯅꯪ ꯏꯁꯩꯗꯣ ꯈꯪꯒꯅꯦꯕ ꯅꯪ ꯈꯨꯃꯟ ꯅꯪ ꯁꯛꯄꯤꯔꯛꯑꯣ ꯈꯪꯒꯅꯤꯅꯀꯣ ꯀꯣꯏꯅꯔꯦꯗꯣ ꯅꯪ ꯍꯌꯦꯡꯗꯨꯗꯣ ꯍꯥꯏꯠ ꯇꯧꯒꯦ ꯅꯪ ꯀꯣꯏꯅꯔꯦꯗꯤ ꯏꯁꯩꯗꯣ ꯐꯥꯗꯦꯌꯦ ꯑꯩꯗꯤ ꯀꯣꯏꯅꯔꯦ ꯑꯩꯒ ꯃꯥꯒ ꯀꯣꯏꯅꯔꯦ ꯑꯗꯩꯗꯤ ꯁꯥꯟꯅꯔꯦ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨ ꯏꯁꯩꯗꯣ ꯐꯥꯗꯦ ꯑꯇꯩꯗꯤ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥ ꯂꯝꯍꯦꯜꯂꯁꯨ ꯉꯥꯡꯕꯤꯅꯨ ꯏꯅꯝꯃ ꯗꯗꯥ ꯑꯌꯨꯁꯤꯗ ꯄ꯭ꯂꯤꯖ ꯍꯥꯏ ꯄꯨꯁꯄꯥ ꯈꯨꯃꯟꯅ ꯃꯃꯥꯒ ꯄꯥꯕꯨꯡꯒ ꯀꯩꯕ ꯕꯦꯝꯃꯒꯁꯦ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯃꯥꯏ ꯃꯃꯤꯡꯅ ꯑꯅꯨ ꯑꯅꯨꯄ꯭ꯔꯗꯥ ꯑꯩꯒꯤꯅ ꯁꯠꯇꯖꯤꯠ ꯑꯕꯦꯝꯃꯒꯤꯅ ꯑꯉꯥꯡꯁꯤꯅ ꯑꯌꯨꯁꯤ ꯑꯌꯨꯁꯤ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯨꯕꯨ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯕꯤꯔꯅꯨ ꯏꯕꯨꯡꯉꯣ ꯑꯩ ꯈꯪꯉꯤ ꯅꯪ ꯇꯥꯠ ꯇꯧꯕ ꯆꯪꯉꯛꯏꯅꯦ ꯑꯩꯉꯣꯟꯗ ꯈꯪꯉꯕ ꯍꯣꯔꯤꯌꯥ ꯃꯣꯔ ꯒꯣꯟꯗꯣ ꯍꯥꯏꯕꯣꯏꯗꯣ ꯈꯪꯕ꯭ꯔꯥ ꯃꯌꯥꯡꯒꯤ ꯊꯣꯏꯕꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯉꯛꯑꯒ ꯅꯪ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯅꯪ ꯈꯪꯒꯅꯤ ꯅꯪ ꯑꯉꯥꯡ ꯅꯪ ꯉꯥꯏꯈꯣ ꯅꯤꯡꯁꯤꯡꯕ ꯑꯩ ꯉꯛꯏꯅꯤ ꯁꯤꯒꯤ ꯀꯩꯅꯣ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯤꯁꯤꯅꯦ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯑꯩ ꯐꯥꯗꯦꯗ ꯏꯁꯩꯗꯣ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯄꯣꯛꯈꯥꯏꯍꯟꯈꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯁꯥꯔꯤ ꯍꯦꯃꯥ ꯂꯩꯃ ꯋꯦꯜꯀꯝ ꯑꯩ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯑꯅꯤꯒꯤ ꯆꯦ ꯗꯥꯏ ꯏꯇꯧꯕꯨ ꯋꯦꯜꯀꯝ ꯍꯦꯃꯥ ꯍꯦꯜꯂꯤ ꯋꯦꯜꯀꯝ ꯑꯉꯧꯕ
ꯑꯩꯗꯤ ꯄꯨꯁꯄꯥ ꯈꯨꯃꯟꯅ ꯑꯕꯦꯝꯃꯁꯦ ꯑꯩꯒꯤ ꯏꯅꯥꯎ ꯏꯅꯥꯎꯄꯤꯒ ꯌꯥꯝ ꯃꯥꯟꯅꯩꯌꯦ ꯑꯕꯦꯝꯃꯁꯦ ꯏꯅꯥꯎꯄꯤꯒ ꯌꯥꯝ ꯃꯥꯟꯅꯩꯌꯦ ꯍꯣꯏ ꯏꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯟꯅꯕꯁꯨ ꯂꯩꯔꯝꯃꯤꯕꯣꯔꯦ ꯃꯥꯏꯕꯝꯅ ꯀꯝꯄ꯭ꯂꯤꯠ ꯑꯩꯉꯣꯟꯗ ꯊꯥꯒꯠꯂꯛꯀꯅꯨ ꯍꯥꯏ ꯑꯗꯩꯗꯤ ꯇꯥꯏꯒꯔ ꯁ꯭ꯔꯣꯞ ꯇꯥꯏꯒꯔ ꯁ꯭ꯔꯣꯞ ꯂꯥꯛꯏꯅꯦ ꯇꯥꯏꯒꯔ ꯁ꯭ꯔꯣꯞꯁꯨ ꯃꯤꯇꯩꯂꯣꯟ ꯉꯥꯡꯉꯤꯅꯦ ꯌꯥꯝ ꯐꯖꯩ ꯀꯥꯏꯅ ꯊꯦꯡꯀ꯭ꯌꯨ ꯇꯥꯏꯒꯔ ꯁ꯭ꯔꯣꯞ ꯅꯣꯏ ꯄꯄꯥ ꯖꯦꯀꯤ ꯁ꯭ꯔꯣꯞꯇꯤ ꯂꯥꯛꯇ꯭ꯔꯕꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯇꯥꯏꯒꯔ ꯁ꯭ꯔꯣꯞ ꯅꯪ ꯐꯤꯂꯝ ꯁꯨꯇꯤꯡꯒ ꯇꯧꯗ꯭ꯔꯕꯣ ꯑꯗꯩꯗꯤ ꯅꯤꯇꯥ ꯆꯦꯅꯦꯜ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯉꯁꯤꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯣꯏꯅ ꯍꯋꯥꯏ ꯆꯥꯔꯦ ꯍꯦꯃꯥ ꯂꯩꯃꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯍꯋꯥꯏ ꯑꯣꯏꯅ ꯆꯥꯔꯦ ꯍꯦꯃꯥ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯂꯣꯏꯕꯤ ꯆꯤꯡꯁꯥꯅ ꯄꯨꯡ ꯑꯃꯗꯤ ꯐꯥꯔꯦ ꯂꯦꯞꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯁꯥꯔꯤ ꯃꯥ ꯅꯪ ꯁꯤꯖꯔꯣ ꯑꯩ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯄꯤꯒꯦ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯁꯨꯝ ꯐꯖꯕ ꯏꯁꯩꯁꯤꯒ ꯅꯪꯒꯤ ꯃ꯭ꯌꯨꯖꯤꯛꯀ ꯇꯨꯀꯠꯆꯩꯌꯦ ꯁꯛꯂꯣ ꯀꯔꯤꯅꯣ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯀꯃꯥꯏ ꯃ꯭ꯌꯨꯖꯤꯛꯇ ꯄꯤꯔꯣꯅꯦ ꯅꯪ ꯄ꯭ꯔꯦꯡꯇꯣ ꯅꯨꯡꯉꯥꯏꯌꯦ ꯆꯦ ꯏꯕꯥꯅꯤ ꯊꯣꯏꯕꯤꯆ ꯏꯅꯝꯃ ꯅꯦꯛꯁ ꯃꯨꯕꯥꯡꯗ ꯑꯌꯨꯁꯤ ꯌꯥꯎꯍꯜꯂꯛꯀꯣ ꯌꯥꯎꯍꯜꯂꯛꯀꯦ ꯊꯣꯏꯕꯤꯆꯅ ꯃꯥꯏꯕꯝꯅ ꯄ꯭ꯔꯦꯡꯗꯣ ꯅꯨꯡꯉꯥꯏꯌꯦ ꯆꯦ ꯏꯕꯥꯏ ꯉꯥꯏꯍꯥꯛꯇꯪ ꯁꯤꯗꯣꯔꯦ ꯕꯤꯄꯤ ꯋꯥꯡꯕꯗꯣ ꯑꯗꯨꯅꯤ ꯍꯦꯃꯥ ꯂꯩꯃꯅ ꯉꯁꯤꯗꯤ ꯌꯦꯟ ꯆꯥꯏꯌꯦ ꯀꯗꯥꯏꯗꯩ ꯑꯌꯥ ꯇꯝꯃꯛꯏꯅꯣ ꯍꯦꯃꯥ ꯌꯦꯟ ꯆꯥꯏꯌꯦ ꯑꯗ ꯍꯥꯎꯔꯝꯒ ꯑꯝꯇꯪ ꯉꯥꯏꯈꯣ ꯀꯥꯏ ꯇꯝꯃꯛꯏꯅꯣ ꯄꯨꯁꯄꯥ ꯈꯨꯃꯟ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯇꯥꯏꯒꯔ ꯁ꯭ꯔꯣꯞ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ꯭ꯔꯣ ꯍꯥꯏ ꯌꯥꯎꯔꯛꯏꯃꯤꯅꯦ ꯁꯤꯒ ꯊꯣꯏꯕꯤꯆꯅ ꯃ꯭ꯌꯨꯖꯤꯛꯇꯣ ꯏꯃꯥ ꯑꯩ ꯁꯤꯔꯦꯗ ꯒꯤꯇꯥꯔ ꯈꯣꯡꯉꯤꯅꯦ ꯒꯤꯇꯥꯔꯒꯤ ꯑꯦꯛ ꯇꯔꯥ ꯍꯥꯏꯅ ꯃꯌꯥꯝ ꯂꯩꯇ꯭ꯔꯦ ꯇꯔꯥ ꯑꯝꯗ ꯈꯣꯡꯕꯗꯣ ꯃꯥꯜꯂꯤ ꯃꯈꯣꯟꯗꯣ ꯑꯦꯛ ꯇꯔꯥꯒꯤ ꯃꯈꯣꯟꯅꯦꯁꯦ ꯁꯨꯃꯥꯏꯅꯒ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯣꯏ ꯏꯁꯩ ꯑꯃꯒ ꯂꯩꯇ꯭ꯔꯅꯦ ꯏꯁꯩꯗꯒ ꯑꯣ ꯃꯁꯛꯁꯤꯒ ꯃꯥꯖꯤ ꯏꯕꯣ ꯔꯦ ꯀꯥꯏ ꯃꯈꯣꯟꯗꯣ ꯃꯥꯜꯂꯦꯕ ꯑꯦꯛ ꯇꯥꯔꯒꯤ ꯃꯈꯣꯟꯅꯦ ꯈꯨꯃꯟ ꯅꯨꯄꯤ ꯎꯅ ꯆꯠꯈ꯭ꯔꯕꯣ ꯃꯁꯤꯁꯨ ꯈꯨꯃꯟ ꯎꯗꯗꯤ ꯂꯩ ꯉꯝꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯊꯣꯏꯕꯤꯁꯅꯥꯁꯤꯁꯨ ꯊꯣꯏꯕꯤꯁꯅꯥꯁꯨ ꯈꯨꯃꯟ ꯎꯗꯗꯤ ꯂꯩ ꯉꯝꯗ꯭ꯔꯕ ꯃꯤꯔꯤꯅ ꯆꯃ ꯌꯥꯝ ꯍꯩꯀꯣ ꯔꯤꯜꯁꯁꯨ ꯌꯥꯝ ꯍꯩꯕꯅꯤ ꯑꯅꯨꯁꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯝ ꯀꯥꯕꯛ ꯀꯥꯕꯛ ꯇꯧꯔꯤꯃꯤꯗ ꯇꯥꯏꯒꯔ ꯁꯨꯝ ꯁꯣꯞ ꯃꯌꯥꯝꯁꯨ ꯇꯧꯅꯩꯌꯦꯅꯀꯣ ꯑꯣ ꯅꯨꯡꯁꯤꯕꯤ ꯀꯩꯁꯨ ꯍꯩꯕ ꯅꯠꯇꯦ ꯀꯩꯕ ꯅꯨꯡ ꯅꯨꯡꯕꯁꯤꯅꯤ ꯅꯪ ꯀꯦꯗ꯭ꯔꯕꯣ ꯍꯥꯏ ꯈꯪꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯑꯣ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔ ꯈꯪꯗ꯭ꯔꯦ ꯅꯪ ꯀꯦꯗ꯭ꯔꯕꯣ ꯀꯦꯗ꯭ꯔꯕꯣ ꯈꯪꯗꯦꯗ ꯃꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯂꯣꯟꯁꯦ ꯈꯪꯗ꯭ꯔꯦ ꯄꯨꯁꯄꯥ ꯀꯃꯟ ꯀꯅꯥꯗ ꯀꯥꯏꯗꯅꯣ ꯍꯥꯏꯅꯣ ꯃꯃꯥꯒ ꯈꯪꯗ꯭ꯔꯦꯀꯣ ꯅꯪ ꯍꯥꯏꯁꯦ ꯄꯄꯥꯒ ꯀꯥꯏꯗꯅꯣ ꯃꯃꯥꯒ ꯄꯄꯥꯒ ꯂꯩꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯃꯃꯥꯡꯗ ꯂꯩꯅꯦ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯍꯥꯏꯕ ꯈꯨꯟꯗꯨꯒꯅꯤ ꯄꯨꯁꯄꯥ ꯈꯨꯃꯟꯁꯦ ꯀꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕ ꯑꯗꯨ ꯅꯠꯇꯦ ꯀꯣ ꯁꯨꯝ ꯎꯗꯕꯩ ꯍꯥꯏꯕꯅꯤꯀꯣ ꯊꯣꯛꯇꯤ ꯌꯥꯏ ꯊꯣꯏꯕꯤꯁꯅꯥ ꯅꯦꯠꯋꯥꯔꯛ ꯈꯔ ꯈꯔ ꯂꯥꯛꯅꯕ ꯃꯥꯜꯂꯤ ꯅꯕꯥꯅꯤ ꯃꯅꯤꯄꯨꯔꯗ ꯅꯦꯠꯋꯥꯔꯛ ꯂꯥꯛꯑ ꯃꯥꯜꯂꯦ ꯈꯨꯃꯟ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯊꯣꯏꯕꯤꯁꯅꯥꯒꯤꯗꯃꯛꯇ ꯄꯦꯜꯂꯦꯗ ꯖꯣꯏꯁꯤꯡꯍ ꯅꯦꯅꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯦꯂꯣꯃꯥꯁꯅ ꯀꯩꯗꯧꯔꯤꯒꯦ ꯑꯩꯈꯣꯏ ꯁꯨꯝ ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯃꯇꯝ ꯂꯦꯜꯂꯤꯌꯦ ꯄꯨꯁꯄꯥ ꯈꯨꯃꯟꯅꯒꯕ ꯄꯣꯝꯕꯤꯔꯛꯀꯣ ꯄꯣꯝꯕꯤꯈꯣꯛ ꯄꯥꯝꯕꯤꯈꯣꯛ ꯀꯩꯅꯣ ꯄꯣꯝꯕꯤꯈꯣꯛ ꯍꯥꯏꯔ ꯑꯩ ꯄꯣꯝꯕꯤꯈꯣꯛꯇꯩꯅꯦ ꯈꯜꯂ ꯈꯜꯂ ꯌꯥꯝ ꯄꯥꯕꯨꯡ ꯅꯣꯛꯅꯤꯡꯉꯦ ꯊꯣꯏꯕꯤꯁꯅꯥ ꯗꯗꯥ ꯀꯥꯔꯟ ꯇꯥꯅꯒꯨꯝꯁꯦ ꯅꯣꯛꯊꯔꯦ ꯑꯩ ꯈꯜꯂ ꯈꯜꯂ ꯌꯥꯝ ꯗꯩꯅꯤꯀꯥ ꯅꯣꯛꯅꯤꯡꯉꯦ ꯆꯦꯅꯦꯜꯅ ꯑꯩꯈꯣꯏ ꯏꯕꯥꯏꯁꯤ ꯌꯥꯝ ꯆꯥ ꯅꯣꯛꯅꯤꯡꯕ ꯊꯣꯏꯕꯤꯅꯁꯨ ꯌꯥꯝ ꯐꯅꯤ ꯅꯨꯡꯉꯥꯏꯇꯦ ꯑꯣꯏꯌꯦ ꯍꯥꯏꯕꯅꯤꯗ ꯑꯗꯩ ꯍꯦꯃꯥ ꯂꯩꯃꯅ ꯊꯣꯏꯕꯤꯁꯅꯥ ꯈꯨꯃꯟꯒ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅꯤ ꯔꯦꯛ ꯏꯟꯗꯤꯌꯥꯅ ꯋꯤ ꯑꯥꯔ ꯐ꯭ꯔꯣꯝ ꯏꯟꯗꯤꯌꯥ ꯑꯕꯦꯅꯥ ꯁꯒꯣꯜꯁꯅ ꯍꯥꯏ ꯏꯕꯣꯜ
Ibol, welcome. Welcome, Ibohal. Mr. Ngasay na nga Ibol. ne, imoynugi LB da yaway na harapado ay na comments to paba matamda thengre ko adugi comments to paba kanang imoynugi kano duga ithibane ba ado ma LB do loiba na halame sorry mathangda soida jangake ko Tobis sawi na ade Ibol. mabamna piga tare ay nokpada Ibol na RJ ka lagte. Di kanan bala khonglai pamna bohol gaugre tiger from na live se yam nungai diye. Joy singa doncha macha joy singa na doncha mamagi mobile dagi yengi aina live jeng halubadagi hai boy hita boy chat tauri hai Oh, joy singa kano ni. iba khoi priyo ni Taro hayo ibol tayo singa mama to comment ilo okay ayo. sa che kuman hai kanon bala kanra pamna anu charbo KMC khoi hawai chare nita channel na blue pibiro ho isu ibai okay nita the blue pig mai se pi kwan pi den jar ro isi de ai se maroi na ko ai ke no sida comment show tau de dogi ni ma ngasi da mata de ngak pi gani Nita kaya tawrebako aigi mobile sigane comment off oigrebako aduna to ba mobile lagi aduna kem akhoi to dagi mobile lagi oina parineba aduna ne blue pipa se yadrebako do next LB de pirake soidana ko dai di bol na che bala dai di games bm na ash mai mutlure dai to bisna mai ba dada kuman mangre do na duni kuman kai jakhano ibol na gangdene 21 hai thank you games na angang tumning tumine dei premita saurapom na tumsa kaino laine maise seboy es akoy angel la angel ay su la to bisana welcome babita dei welcome sribas kuman chak charbo chare bol na like kanyang to na sarake babita to na deko mayam like to biro adone like to biro yam like to dei biro like to kanan biro balana ichi kawo onong onda ichi iche kanan bala तो welcome भी सना iche माइबम एंजल macha है nungaiteba तनु मेहता न आप लोग कहाँ से हो हम लोग असम से है जो जो निटा मेरे चैनल एलबी पे आए हैं मेरे चैनल को सपोर्ट कीजिए और मेरे एलबी पे लाइक कीजिए निटा थैंक यू चैनल न लाइबक लाइबक थीरे ngасidi adone keno ai keno se comment keno to ba yade ko laibak thire ngasidi ai dai di guts bam na angang do tumme haibane मा तुम सोमना तुम था करे ibol na angel hai ma laimana da साथे बे तुम निंग बा da pundo kitang sangna thilo nokpa pelawdre ची 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 जगह pundo kitang sangna हायला दो मया कोई दाना तुम्हारे तो puspa जाम नुकनी है khaman भाई abe macha uiramle tiger from na baby macha do siraba male kayanu gyan tadre tanu mai tana we are from Assam da bol and angel na kau gray bol na mayam like tawro and mike per law gray they and khoi ki bobita na kai ba chak loi dre che angel ma chak loi dre bane ta bisna ba ben o angel ming haido e kamai मयाम tawba लाइक तो बियो आइगी चैनल दानो बसंग वीडियो पचिना president सिना na आइगी चैनल सिबु hai सपोर्ट तो alex बिरमो mong na aigi अदुगा एलबी सिदा लाइक मचाम से तो बिरमो को मयाम alex mong na ga aigi sakthu maitei commando and maitei police ki tortoise guys dei sana ka na hai subhan kumar na kare mathel kari mathel charage kaka ko हवाई hawai थोंगो इन se चारे गसी से thoi bi sana ran jalan noktha gre jo just possibility na kai bahai tell my name abide ibol na angel se bobita su ko bro एंजल से बबीता की मचानुपी bobita की ममिंग निको एंजल आई से बोहल अदगिदी कइनो सिना address na चैनल machanupa पाई ममी सिना बबीता का येबको मचानुपी की मिंगा थंबने machanupi ga मचानुपी machanupa के ga मचानुपा की मिंगा थंबने माय Mumata चैनल Dev से na hai to bisuna ma mi kaiba minai ama muk yaure tauri se ama thora mane jita mitrun ke pamna angang do ta do re dai di harbas rai सना na विटामिन फजन hello लेबा मीना ji ngange तलेबा sana khan na hi बेट कमेंट harbas सारी पार how बंग are होगा you सादो Esperana को hi harbas rai na we are from Silchar ibol sing na RJ lai RJ kai le ba thorak te na games थोड़े बार thole थोड़े thole tam tam bro and goes
Gasbem love from Impal. Arje ka Thank ibo halga honada ga lai khoi elbi da. Gamsri Bam love from Ibo Impal. halla adi Adunani arje ma lai ba. Ibo RJ Mete halla Blog. ala adi arje lai. RJ kay nang salake og thumu sarang wani nang diko. Arje welcome Dai na se gel bi Joy da sing lakpi na bagi isay damakta. kay sakla u nene. Joy sing isay. Nena ay ba. Nena. Ako si Chow ni. Si Chow kay jang charake. Kanan bala na problem na kay ba nachin kay ba machin thiba mi ama yaure adone. Hello hello Martin no phai nok nok kre jung nok nok kre. Angela na dam na kawine dai bohal Angela ay chak hotna khige mayam okay Kanano? bobita Oh, hoy hoy Ichan do babita. tumninge kaka ma tumninge Tumninge tumdare diga ibol tumo sa singana tumo tumo lang okay tumo. bobita ay daidi chikan ba tam tam RJ daidi ha ha nokta gare thoi bisana mai bamna inama bit ida kaino warido ay Kari wari do na bite khangdre ise sa RJ bisna. mai table ay khara hatke ay khara mi khara hatke hato Ato arje dri noi lak di jam nuai ti ba thoi samai na bisana karan mai ta ba bam janga ga phagi ne. Ada taubane hatpi ne ba mi se lai ti ba khanga ba noi changa to jam nuai Linda te. Sagol Ai gel bi Semna to di Kaiba arje ibo Hai hal khuman noi changa ka dani. Changa Angel ka ba na che Other jam saw dani khangu. Babita Haibada Ibohal Ibohalna RJ Hoy Rahul na kay mathil charage sare ho ba ngasi hawai chai kumaning thau channel na taurake ko saunu ko ai kumaning thau lae thoibe change Salman Khan mai chele maslo masanda Kanana? ibol jing keno kuman Kuman sai ka sa di jano. ibol jing Kuman. mathi bhai ri mama khangi tabe salaga ibol jing okay bobita Angela na RJ to bisna mai bam to bisna ya keno do tu prince do keno ning thau do Taw kuman ni do ma mathi cha. chile nang kai Suro halang. cha lui no kai cha lui no is do mas nungai tan lai meng sa degi ade RJ mai te Angel bye bye to re kuman ning thau na live tagi thoklam dradi lan thoklam gani da doni daidi chak ising charabu chare Chare kumain chare. thon thoibi hai adaga idi ibol na prince su lai lai thoibi sana maibam RJ bro ga ibohal ga kuman ga thoibi ga wah क्या बात है thoibi sana Na maibam mara ka hello ne. thoibi sana maibam na kaiba Dam sa no na taning mara. de kaurakanu pet pet pit pit daidi RJ mai table na angel se kari hinjang chage hai kuman ning thona live tagi thoklak radi chab kaiba chabi nga khiba bai pian thoklam dore khangdre na ngai se kai marono daidi kanan balai se RJ kana no ai thobi sana ma dada ngan marol ama yam haye mai ware anugi short video loi phajai acting yam haye Thank you, thank you. DK Dum IDK kabak taw ni tobi da. sana mai bam karino minai ngakta ngasi ko afang hatlak kani he daily joy singna icha nupi kaya dai no ne kadai da no ai cha nupi Oh, sa thay be. Lao nang man thau lâu lâu hay. Nita channel na Sila man thau na, ibai sila se man thau na. comment pa bada war ni iche taxi bai Silchar man thau sa jaw ba. ising taxi bai Man thau good ko man thau. bem good night bye bye Matuning wari eh. di dada su ya he de ibona prince joy Masam sing phar. tumning dribo ai ire kumaning thauna Tumning eh, tum mani chi chau. icha Losandro bani ko su ngak taw chapi raga. nungai Kuira bagi roi. kan thoklam dore thoibi ibol na like to biro maya mai thobi sana mai IOC kai chalui no Ayu si se ko chen chen na la di RJ dung phang mai pung tei blong 11 na ta tam ta tam ta sa de som da. bro Ma ko chen chen li son sa na di se jeng. Son de mu son da son de son sa na jo. मैं अपना बिटा लाइट जंगता लाइट जंग आइट लंगता जाइट लंगता ऐसे एक्टर खोंग में एक्टर आज Masak बोल sigay ba tali eh sa ita.
ꯃꯪꯅꯤ ꯅꯪ ꯐꯖꯅ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯣ ꯃꯪꯅꯤ ꯅꯪ ꯐꯖꯅ ꯊꯝꯃꯨ ꯌꯥꯗ꯭ꯔꯣ ꯑꯗꯩ ꯏꯕꯣꯜꯅ ꯑꯥꯔꯖꯦ ꯈꯨꯃꯟ ꯆꯦꯅꯨ ꯈꯨꯃꯟꯒꯤ ꯂꯥꯏꯐꯇ ꯑꯩꯉꯣꯟꯗ ꯀꯅꯥꯝ ꯀꯧꯕꯤꯔꯛꯀꯅꯨ ꯑꯣꯀꯦ ꯀꯧꯔꯣꯏ ꯃꯥ ꯖꯣꯞ ꯄꯥꯛ ꯄꯥꯏꯈꯠꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯗꯥ ꯀꯔꯤꯅꯣ ꯁꯤꯔꯦ ꯅꯣꯛꯊꯈ꯭ꯔꯦ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯁꯨ ꯅꯣꯛꯊꯈ꯭ꯔꯦ ꯖꯣꯏꯁꯤꯡ ꯃꯆꯥ ꯍꯥꯏ ꯃꯥꯟꯗꯧꯅ ꯍꯥꯏ ꯇꯧꯔꯦ ꯅꯉꯣꯟꯗ ꯃꯥꯟꯗꯧꯅ ꯃꯥꯟꯗꯧꯒ ꯇꯨꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯃꯥꯟꯗꯧ ꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯃꯥꯟꯗꯧ ꯑꯣꯏ Rahul, bye bye, bye bye. ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯃꯃꯥ ꯅꯣꯛꯄꯗ ꯁꯤꯔꯦ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯅꯪꯗꯤ ꯑꯦꯂꯥꯎ ꯂꯩꯀꯣ ꯕꯥ ꯊꯣꯏꯕꯤꯗꯨꯗꯤ ꯑꯦꯂꯥꯎꯒ ꯂꯩꯌꯦꯅꯦ ꯃꯉꯣꯟꯗ ꯀꯧꯔꯛꯄꯒꯤ ꯑꯇꯩ ꯀꯅꯥꯝ ꯀꯧꯔꯛꯀꯅꯣ ꯍꯥꯏꯔꯤꯅꯦ ꯋꯥꯎ ꯕꯥꯄ꯭ꯔꯦ ꯈꯨꯃꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦꯗꯅ ꯊꯥꯏꯅ ꯂꯣꯏꯔꯦꯗꯅ ꯃꯃꯥꯡꯉꯩꯗ ꯈꯝꯕ ꯊꯣꯏꯕꯤꯅ ꯇꯥꯔꯝꯃꯤꯅ ꯊꯣꯏꯕꯤꯁꯤꯗꯤ ꯎꯗ꯭ꯔꯤꯀꯣ ꯈꯝꯕꯁꯤꯗꯤ ꯄꯨꯔꯥ ꯃꯣꯔꯦ ꯃꯣꯔꯦ ꯊꯣꯏꯕꯤꯆꯅ ꯃꯥꯏꯕꯝꯅ ꯃ꯭ꯌꯨꯖꯤꯛ ꯇꯣ ꯁꯤꯔꯦ ꯃꯤ ꯑꯗꯨꯅꯤ ꯍꯟꯗꯛ ꯃꯅꯤꯄꯨꯔꯅ ꯃꯩꯇꯩꯅ ꯍꯦꯛ ꯂꯥꯟ ꯉꯝꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯃ꯭ꯌꯨꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯁꯛꯇꯣꯔꯤꯃꯤ ꯃꯅꯤꯄꯨꯔꯗ ꯀꯣꯏꯔꯛꯀꯦ ꯂꯥꯟ ꯂꯣꯏꯔ ꯀꯣꯏꯔꯛꯀꯦ ꯇꯣꯏꯕꯤꯅꯣ ꯑꯗꯩꯗꯤ ꯀꯅꯟ ꯕꯂꯥꯅ ꯑꯥꯔꯖꯦ ꯕꯣꯍꯜ ꯉꯁꯤꯗꯤ ꯅꯣꯛꯄꯗ ꯁꯤꯔꯦ ꯊꯣꯏꯕꯤꯅ ꯅꯥꯏ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯑꯌꯨꯁꯤ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯨ ꯇꯨꯝꯃꯣꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦꯅꯨ ꯏꯕꯥꯏ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯆꯦꯅꯨ ꯏꯕꯥꯏ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯏꯕꯥꯏꯁꯦ ꯀꯥꯏꯗ ꯂꯥꯛꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯦ ꯁꯪꯁꯥꯔꯁꯤꯒ ꯂꯥꯛꯏꯁꯦ ꯅꯪ ꯈꯪꯗ꯭ꯔꯥ ꯈꯪꯗ꯭ꯔꯒ ꯇꯣꯛꯎ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯨ ꯗꯩꯅꯤꯇꯥ ꯆꯦꯅꯦꯜꯅ ꯂꯈꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯇ꯭ꯔꯣ ꯆꯦꯟ ꯕꯥꯏ ꯂꯥꯛꯑꯦ ꯌꯥꯝ ꯇꯣꯏ ꯂꯥꯛꯑꯦ ꯀꯅꯥ ꯍꯥꯏꯅꯣ ꯅꯤꯇꯥ ꯑꯣ ꯆꯦꯅꯦꯜꯅ ꯂꯛꯈꯤꯄꯨꯔꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯂꯥꯛꯏꯀꯣ ꯏꯕꯣꯜꯁꯤꯡꯅ ꯍꯣꯏꯅꯦ ꯆꯦ ꯕꯜꯂꯥ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯗꯗꯥ ꯃꯣꯔꯦ ꯈꯝꯕꯔꯣ ꯑꯁꯦ ꯃꯥ ꯃꯣꯔꯦ ꯈꯝꯕꯅꯤ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯥꯏ ꯗꯤꯄꯤꯁꯦ ꯎꯗ꯭ꯔꯣ ꯆꯁꯃꯥꯒꯁꯦ ꯐꯩꯗꯒ ꯎꯞꯄꯒ ꯅꯨꯡꯗꯥꯡꯁꯤꯗ ꯑꯁꯥꯁꯤꯡꯍ ꯂꯥꯏꯐ ꯍꯧꯔꯦ ꯑꯁꯥꯔꯤ ꯏꯕꯥꯏ ꯍꯅꯨꯕꯥꯏ ꯎꯃ ꯑꯩꯉꯣꯟꯗ ꯍꯅꯨꯕꯒꯥꯏꯅꯤ ꯑꯦ ꯅꯄꯥꯁꯦ ꯐꯅꯕꯖꯠꯁꯨ ꯃꯨꯖꯔꯁꯨ ꯊꯤꯖꯔꯤꯕꯣꯅꯤꯅꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯆꯥꯎꯊꯣꯛꯆꯅ ꯑꯩꯈꯣꯏ ꯃꯨꯖꯔꯁꯨ ꯊꯤꯖꯔꯤꯕꯣꯅꯤ ꯑꯩꯈꯣꯏ ꯃꯨꯂꯪ ꯂꯪꯖꯔꯤꯕꯣꯅꯤ ꯅꯪ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯉꯝꯖꯕ꯭ꯔꯣ ꯏꯐꯦꯛ ꯍꯥꯞꯍꯜꯂꯒ ꯉꯧꯊꯣꯛꯍꯜꯂꯤꯅꯤ ꯃꯤꯁꯇꯔ ꯈꯨꯃꯟ ꯃꯥꯏ ꯅꯦꯝ ꯏꯁ ꯅꯣꯡꯕꯥꯟ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣ ꯅꯣ ꯍꯥꯏ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯏꯕꯥꯏ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯋꯥꯏ ꯆꯥꯔꯦ ꯑꯥꯔꯖꯦ ꯍꯋꯥꯏ ꯆꯥꯏ ꯅꯪꯗꯤ ꯑꯣꯛ ꯆꯥꯏ ꯑꯝꯇ ꯅꯚꯏꯗ ꯑꯣꯛ ꯑꯝꯇ ꯄꯤꯖꯕꯗꯤ ꯌꯥꯕꯅꯤ ꯅꯪ ꯈꯨꯃꯟ ꯃꯥꯅ ꯅꯤꯡꯊꯧꯁꯦꯅ ꯑꯥꯗ ꯂꯩꯔꯛꯄ꯭ꯔꯥ ꯏꯕꯥꯏꯅ ꯄꯤꯖꯗꯣꯏꯕ ꯍꯥꯏꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯊꯣꯏꯕꯤ ꯔꯥꯍꯨꯜꯅ ꯚꯤꯗꯤꯑꯣ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯖꯣꯏꯁꯤꯡꯅ ꯒꯨꯗ ꯅꯥꯏꯠ ꯃꯆꯥꯏ ꯒꯨꯗ ꯅꯥꯏꯠ ꯏꯕꯨꯍꯜꯁꯤꯡꯅ ꯂꯥꯏꯒꯦ ꯂꯥꯎꯔꯦ ꯊꯣꯏꯕꯤꯁꯅꯥ ꯅꯣꯏꯅꯤ ꯐꯨꯅꯤꯡꯉꯛꯇꯣꯔꯦ ꯅꯣꯛꯄꯗ ꯍꯥꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯅꯥꯅꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯔꯣ ꯑꯥꯔꯖꯦ ꯑꯩꯅ ꯅꯠꯇꯦ ꯅꯚꯥꯏꯅꯅꯤ ꯃꯩꯇꯩ ꯅꯚꯥꯏꯅ ꯏꯆꯦ ꯀꯥꯅꯣꯟ ꯅꯥꯏꯔꯒ ꯀꯧꯈ꯭ꯔꯦ ꯏꯆꯦ ꯀꯥꯅꯣꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯕꯣꯜꯁꯤꯅ ꯏꯆꯦ ꯗꯥꯕꯨꯡ ꯀꯥꯅꯣꯟ ꯊꯣꯛꯈ꯭ꯔꯕꯣ ꯀꯔꯤꯕ ꯐꯣꯂꯤꯒꯥꯎꯗꯒꯤ ꯂꯥꯛꯂꯤꯃꯤ ꯃꯥ ꯐꯣꯂꯤꯒꯥꯎꯗꯒꯤ ꯂꯥꯛꯏꯃꯤ ꯀꯅꯥ ꯏꯕꯣꯍꯜ ꯏꯕꯣꯍꯜ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯈꯨꯃꯟꯁꯦ ꯐꯣꯂꯤꯒꯥꯎꯗꯒꯤ ꯂꯥꯛꯏꯃꯦ ꯊꯣꯏꯕꯤꯁꯅ ꯐꯨꯂꯤꯒꯥ ꯑꯣꯏꯅ ꯈꯨꯟ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯐꯣꯂꯤꯒꯥꯎ ꯍꯥꯏꯁꯦ ꯃꯥꯅ ꯊꯣꯟꯕ ꯃꯤꯡꯅꯤ ꯑꯁ ꯃꯨꯖꯔꯁꯨ ꯊꯤꯖꯔꯤ ꯄꯣꯠꯅꯤꯗ ꯀꯩ ꯍꯥꯏꯅꯣ ꯃꯨꯔꯁꯨ ꯊꯤꯔꯤ ꯄꯣꯠꯅꯦꯕ ꯑꯩꯈꯣꯏꯁꯦ ꯃꯨꯂꯪ ꯂꯪꯉꯤꯗꯣ ꯑꯗꯨꯒꯤꯅꯦꯕ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦꯅꯨ ꯈꯨꯃꯟꯒꯤ ꯃꯌꯥꯁꯦ ꯂꯝꯒꯟꯅ ꯀꯩꯕ ꯂꯪꯃꯟꯅ ꯂꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯅꯪꯅꯅꯦ ꯃꯤꯒꯤ ꯃꯅꯥꯀꯣꯡ ꯈꯔ ꯌꯦꯡꯉꯨ ꯃꯌꯥ ꯈꯔ ꯌꯦꯡꯉꯨ ꯅꯪ ꯀꯣ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯟ ꯕꯂꯥꯅ ꯀꯔꯤꯕ ꯍꯥꯎ ꯑꯥꯔꯖꯦ ꯏꯕꯣꯜꯅ ꯇꯝ ꯇꯝꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯇꯧꯖꯔꯒꯦ ꯁꯔꯛꯁꯤꯗ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯩ ꯇꯌꯥꯏ ꯁꯥꯄꯝꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯃꯨꯗꯦ ꯃꯨꯔꯪ ꯂꯪꯕ ꯅꯠꯇꯦ
ꯉꯧꯔꯪ ꯂꯪꯕꯅꯦ ꯃꯥꯏ ꯄꯦꯝꯃ ꯂꯥꯏꯠ ꯃꯉꯥꯟꯁꯤꯒ ꯏꯐꯦꯛꯁꯤꯒꯅ ꯄꯨꯔꯥ ꯑꯩꯁꯦ ꯉꯁꯤꯗꯤ ꯐꯅ ꯉꯧꯊꯣꯛꯏ ꯃꯌꯥꯝ ꯔꯥꯍꯨꯜꯅ ꯏꯕꯥꯏ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯍꯥꯏꯕ ꯈꯨꯟꯗꯨꯗ ꯂꯩꯌꯦ ꯁꯅꯥꯊꯣꯏꯕꯤ ꯇꯨꯝꯃꯕꯣ ꯇꯨꯝꯅꯤꯡꯉꯕꯣ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯇꯨꯝꯃꯁꯅꯨ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯟꯗ꯭ꯔꯣꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯅꯤꯠ 35 ꯄꯨꯡ 1:30 ꯇꯧꯔꯁꯤ ꯄꯨꯡ 1:30 ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯁꯤ ꯁꯦ ꯀꯥꯅꯟ ꯕꯂꯥꯅ ꯕꯣꯍꯜ ꯍꯥꯏ ꯃꯌꯥꯝ ꯄꯨꯡ 1:30 ꯇꯧꯔꯒ ꯏꯕꯥꯏꯒꯤ ꯂꯣꯏꯁꯤꯟꯗꯣꯏꯅꯤꯀꯣ ꯃꯌꯥꯗꯤ ꯉꯁꯤꯒꯤꯁꯦ ꯎꯗ꯭ꯔꯦ ꯏꯕꯥꯏꯒꯤ ꯃꯌꯥꯗꯤ ꯄꯨꯡ ꯎꯗ꯭ꯔꯦ ꯀꯥꯏ 1:35 ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯄꯨꯡ 1:30 ꯐꯥꯎ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯂꯥꯏꯠ ꯅꯠꯇ꯭ꯔꯁꯨ ꯉꯧꯔꯝꯒꯅꯤ ꯑꯁꯤ ꯉꯧꯕꯗꯤ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯃꯨꯏꯌꯦ ꯑꯩꯈꯣꯏ ꯗꯥ ꯌꯥꯝꯅ ꯉꯧꯗꯦꯗ ꯑꯩꯈꯣꯏ ꯗꯥꯁꯦ ꯅꯤꯄꯥꯗ ꯍꯥꯏꯔꯒꯅ ꯑꯗꯨꯝ ꯄꯨꯂꯩ ꯀꯨꯆꯨ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯨꯕꯁꯨ ꯑꯩꯈꯣꯏ ꯅꯠꯇꯦ ꯑꯃꯒ ꯂꯩꯗꯅ ꯊꯔꯣꯏꯗ ꯍꯥꯏꯐꯦꯠ ꯉꯧꯕ ꯑꯃꯒ ꯂꯩꯕꯅꯤ ꯊꯔꯣꯏꯗ ꯃꯨꯁꯤꯡ ꯃꯨꯕꯁꯨ ꯂꯩꯗꯅ ꯈꯔ ꯉꯧꯗꯥꯅꯕ ꯊꯔꯣꯏ ꯑꯩꯈꯣꯏ ꯗꯥꯁꯨ ꯍꯥꯏꯐꯦꯠꯇꯪ ꯄꯨꯂꯩ ꯉꯧꯕꯗꯣ ꯀꯨꯆꯨ ꯑꯩꯁꯨ ꯄꯨꯂꯩ ꯀꯨꯆꯨ ꯑꯩꯈꯣꯏ ꯉꯧꯗꯦ ꯑꯩꯈꯣꯏꯅꯤꯃꯛ ꯏꯕꯣꯅ ꯉꯧꯗꯦꯕ ꯆꯦ ꯕꯂꯥ ꯄꯨꯂꯩ ꯇꯝ ꯀꯨꯆꯨꯅꯤ ꯇꯝ ꯑꯩꯈꯣꯏꯅꯤꯃꯛ ꯃꯥꯏ ꯄꯨꯡ ꯍꯥꯏꯔꯣ ꯄꯨꯡ ꯀꯩꯅꯣ ꯊꯣꯏꯕꯤ 10:26 ꯀꯩꯕ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯂꯩꯍꯧꯔꯁꯅꯨ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯂꯥꯏꯠꯇ ꯀꯥꯏꯁꯦ ꯋꯥꯎ ꯊꯣꯏꯕꯤꯁꯅꯥꯒꯤ ꯁꯥयरी क्या है ꯈꯨꯃꯟ ꯅꯪ ꯑꯦꯜꯕꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯍꯥꯏ ꯏꯕꯣꯜꯅ ꯆꯦ ꯕꯂꯥ ꯇꯝ ꯇꯝ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯔꯤ ꯍꯥꯏꯕ ꯇꯥꯅꯤꯡꯗꯦꯍꯦ ꯈꯨꯃꯟ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯋꯥꯆꯞꯇ ꯇꯦꯛꯁ 11 ꯈꯔ ꯍꯦꯜꯂꯒ ꯑꯩꯁꯦ ꯋꯥꯆꯞꯀꯤ ꯅꯝꯕꯔꯒ ꯂꯧꯅꯔꯝꯃꯤꯀꯣ ꯃꯤ ꯌꯥꯗꯦꯀꯣ ꯑꯩ ꯅꯣꯡꯃ ꯁꯥꯎꯔꯛꯇꯣꯔꯦꯀꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯅꯣꯡꯃꯥꯟ ꯁꯥꯎꯔꯛꯇꯧꯔꯦ ꯍꯥꯏꯔꯤꯌꯦ ꯏꯅꯝꯃ ꯅꯨꯄꯥꯗ ꯉꯧꯃꯜꯂꯗꯤ ꯍꯣꯃꯣ ꯃꯥꯟꯕꯅꯤ ꯑꯩꯁꯨ ꯃꯨꯔꯒ ꯇꯜꯂꯦ ꯔꯥꯁꯤ ꯂꯩꯕꯅꯤ ꯀꯥꯏ ꯑꯩꯁꯨ ꯇꯜꯂꯦ ꯅꯨꯄꯥ ꯌꯥꯝ ꯉꯧꯕꯁꯦ ꯇꯜꯂꯦꯕ ꯗꯤꯀꯦ ꯑꯗꯨꯅ ꯄꯨꯂꯩ ꯀꯨꯆꯨꯁꯤꯅ ꯐꯩ ꯃꯌꯥꯝꯒꯤ ꯍꯥꯖꯃꯣꯂꯥ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗ ꯅꯣꯛꯄꯗ ꯆꯥꯛ ꯍꯔꯥꯎꯖꯔꯕꯒꯤꯅꯤ ꯄꯨꯂꯩ ꯀꯨꯆꯨꯅ ꯐꯩ ꯍꯥꯏꯁꯦ ꯀꯩꯗꯧꯕꯩꯅꯣ ꯈꯪꯕ꯭ꯔꯥ ꯐꯗꯤ ꯐꯩ ꯃꯨꯔꯥ ꯊꯥꯡꯉ ꯈꯪꯗꯕꯅꯤ ꯑꯩꯗꯤ ꯀꯥꯔꯟ ꯇꯨꯔꯟ ꯇꯥꯗꯦꯕ ꯃꯌꯥꯝꯒꯤ ꯍꯖꯃꯣꯂꯥ ꯑꯣꯏꯔꯦ ꯅꯣꯛꯄꯗ ꯆꯥꯛꯀ ꯂꯣꯏ ꯇꯨꯝꯈ꯭ꯔꯅꯤ ꯃꯌꯥꯝꯒꯤ ꯍꯖꯃꯣꯂꯥ ꯑꯣꯏꯔꯦ ꯑꯥꯔ ꯖꯦ ꯃꯩꯇꯩꯅ ꯇꯝ ꯇꯝꯕ꯭ꯔꯣ ꯂꯪꯉꯨ ꯂꯥꯡꯉꯨ ꯍꯥꯏ ꯑꯩꯗꯤ ꯕꯣꯜꯅ ꯅꯣꯛꯊꯈ꯭ꯔꯦ ꯑꯥꯔ ꯖꯦ ꯍꯥꯏꯔꯒ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯅꯣ ꯗꯗꯥ ꯑꯗꯨꯗꯤ ꯍꯥꯏ ꯅꯣꯛꯊꯈ꯭ꯔꯦ ꯔꯥꯍꯨꯜꯅ ꯏꯕꯥꯏ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯥꯔꯟꯕꯤ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯕꯥꯏ ꯊꯣꯏꯕꯤ ꯃꯪꯂꯥꯟꯗ ꯂꯥꯛꯂꯝꯃꯤꯅꯦ ꯎꯃꯥ ꯃꯃꯪꯗꯒ ꯂꯥꯛꯄ ꯃꯥꯗꯤ ꯍꯧꯔꯦꯅꯦ ꯄꯨꯔꯥ ꯇꯧꯔꯤꯁꯤꯗꯤ ꯖꯥꯗ꯭ꯔꯦ ꯅꯁꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪ ꯁꯥꯏꯀꯜ ꯇꯧꯔꯤ ꯆꯨꯝꯕ ꯊꯧ ꯄꯟꯖꯥꯕꯕꯨꯗꯤ ꯃꯈꯥ ꯊꯧꯗꯔꯨꯅ ꯑꯃꯨꯛ ꯋꯥꯆꯦꯠ ꯑꯃꯨꯛ ꯈꯦꯠꯇꯣꯛꯅꯅꯤ ꯑꯃꯨꯛ ꯐꯔꯛ ꯀꯥꯔꯟꯅꯤ ꯅꯪ ꯋꯥꯆꯤꯟꯗ ꯈꯦꯠꯇꯣꯛꯀꯅꯤ ꯍꯥꯏꯔꯣ ꯇꯤꯁꯀ ꯆꯞ ꯃꯥꯟꯅꯈꯤꯗꯣꯏꯗꯨꯗꯤ ꯇꯧꯏꯕ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯩꯌꯥ ꯀꯩꯕ ꯃꯌꯥꯟ ꯑꯩ ꯌꯨꯡ ꯍꯥꯟꯕꯒ ꯀꯥꯎꯔꯦꯀꯣ ꯌꯨꯡ ꯍꯥꯟꯕꯒ ꯀꯥꯎꯔꯦꯅꯦ ꯆꯤꯁꯜꯂꯕꯁꯨ ꯈꯪꯄꯣꯟꯇꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯈꯨꯃꯟ ꯅꯪ ꯁꯤꯗꯣꯔꯦ ꯁꯤꯗꯣꯔꯦ ꯍꯥꯏꯕ ꯏꯕꯣꯜꯅ ꯀꯩꯕ ꯑꯩꯁꯦꯕꯨ ꯑꯅꯤꯜ ꯀꯥꯄꯨꯔ ꯃꯥꯟꯕ꯭ꯔꯣ ꯃꯥꯜꯂꯤ ꯑꯅꯤꯜ ꯀꯥꯄꯨꯔꯒ ꯆꯞ ꯃꯥꯟꯅꯩ ꯑꯅꯤꯜ ꯀꯥꯄꯨꯔꯒꯤ ꯃꯌꯥꯝ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯃꯥꯜꯂꯛꯏꯅꯦ ꯑꯗꯨ ꯏꯆꯦ ꯑꯕꯨꯡꯉꯣ ꯆꯠꯈ꯭ꯔꯕꯣ ꯑꯕꯨꯡꯉꯣ ꯑꯥꯔꯖꯦ ꯆꯠꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯔꯦ ꯏꯆꯦ ꯃꯥ ꯀꯥꯅꯟ ꯆꯠꯈꯤꯕ ꯕꯂꯥꯅ ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯊꯣꯏꯕꯤꯁꯅꯥ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅꯥ ꯈꯨꯃꯟ ꯅꯤꯡꯊꯧꯒ ꯊꯣꯏꯕꯤꯁꯅꯥꯒꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯃꯕꯥꯅꯤꯗꯅꯤ ꯄꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯁꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯗ ꯑꯦꯜꯕꯤꯗ ꯑꯩꯈꯣꯏ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒꯅꯦ ꯈꯨꯃꯟꯁꯤꯅꯅꯦ ꯊꯣꯏꯕꯤꯁꯅꯥ ꯅꯠꯇꯗꯤ ꯀꯅꯥꯝ ꯎꯗꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯗ ꯉꯥꯎꯖꯔꯕꯅꯤ ꯊꯣꯏꯕꯤꯁꯅꯥꯗ ꯉꯥꯎꯔꯕꯤꯅꯤ ꯈꯨꯃꯟ ꯈꯨꯃꯟꯅ ꯅꯤꯡꯊꯧꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯦꯕ ꯉꯥꯎꯔꯕꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯩꯕ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯕꯥꯏꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ ꯁꯛꯑꯝꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯇ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗ ꯀꯥꯏꯗꯅꯣ ꯈꯨꯃꯟ ꯕꯥꯏꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯛꯏꯗꯣ ꯅꯣꯏ ꯃꯣꯜ ꯃꯃꯥꯡꯗꯔꯣ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯅ ꯐꯔꯦ ꯗꯗꯥ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯑꯕꯨꯡꯉꯣꯗꯣ ꯏꯁꯩ ꯌꯥꯝ ꯍꯩꯕꯅꯤ ꯃꯥ ꯑꯃꯒ ꯈꯔ ꯑꯕꯨꯡꯉꯣꯁꯦ ꯄꯥꯝꯖꯩ ꯏꯁꯩ ꯌꯥꯝ ꯄꯥꯝꯃꯦ ꯃꯥ ꯍꯥꯏꯕ ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯂꯣꯏꯔꯒꯅꯦ ꯏꯁꯩ ꯇꯝꯒꯦ ꯁꯤꯜꯆꯔꯗ ꯑꯗꯣ ꯈꯪꯗꯦ ꯌꯦꯡꯒꯅꯤ ꯃꯥ ꯏꯁꯩ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯇꯅꯨꯒꯤꯁꯨ ꯂꯥꯏꯚ ꯍꯧꯈ꯭ꯔꯦ ꯔꯥꯍꯨꯜ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯔꯥꯍꯨꯜ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩꯕ ꯑꯇꯩ ꯀꯔꯦꯕ ꯑꯇꯩ ꯀꯅꯥ ꯌꯥꯎꯔꯛꯀꯅꯨ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯥꯡꯗ ꯀꯣ ꯑꯣꯟ ꯂꯩꯌꯦ ꯀꯣ ꯏꯁꯕꯥ ꯊꯣꯏꯕꯤꯁꯅꯥ ꯉꯥꯎꯔꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯌꯨ ꯗꯗꯥ ꯒꯨꯗ ꯅꯥꯏꯠ
Adai Kaidem Santi Kumar Singh bye bye good night Good night, good Ibol night. na Anil ay Bye nagtagre bye. Anil Kapoor tam adoni Anil Kapoor mayam mali ng kuman adai kanan malana ningthau ma kaya tawre akoy kuman ningthau kaya tawre hujik Khuman ningthau saukhre. Maga thoibigi marakta changakanu ai akhoi bu. Mayam khoi changaroi si moini gi marakta. Akaspani kasar bungi thokta na pawpajari Khuman ningthau anu khuman gi LB de jawraga thoibisana koitan tanabada mamung maha ho kari ubadagi Mama da budu thoibisana na kaurubadagi khubak chakre na hujita phangba phungbung chaba pawna tari Ningthau asa singana good night Good night. Rahul hayeng su live tharao Okay, jenge. maya pura live thapiro hay Rahul taragdi hayeng kaigumba ai se sangba taragadi adum live lake ko. Rahul na jengba nungai thank you Thank you Rahul. Bemsa maite khubi kulumdoi thank you Iche Bemsa, ise welcome. arje maite blog na nokthagre Iche Bemsa kaijang sarage. O ngasa irole hai male ko. Juliagi LB da iro ma hawani ko iche Bemsa hojik se. Haijang se saru loi haw hojik se. Khuman ningthau na sanising bitak chapa matamda sanau mucha du sumane thoibisana na urubadagi thoibisana na nalubada sanbiduna kaurupodagi makhong peidi tawna tholakre hari Ibol sing na Chebem sa pahina nokre arje metebla pau yam nuai re kumaning tawna hayeng tradi ay kaptoy mi okay Ibol sing nanga thoibisana ga wai sanai da mata ai LB le pajaro duri ne khuman hai sine dia. thoibisana kanano thoibisana ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏ ꯊꯣꯏꯕꯤꯁꯦ ꯀꯂꯤꯖꯨꯛꯀꯤ ꯊꯣꯏꯕꯤꯅꯤ ꯑꯗꯩ ꯀꯂꯤꯖꯨꯛꯀꯤ ꯈꯨꯃꯟꯒ ꯃꯕꯥꯅꯤ ꯀꯟꯅ ꯄꯥꯎ ꯐꯥꯎꯅꯔꯤ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅ ꯑꯁꯦ ꯏꯕꯣꯜ ꯑꯣꯏꯅ ꯌꯥꯎꯔꯤꯁꯦ ꯑꯁꯤꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯑꯩꯅ ꯌꯥꯎꯔꯤꯁꯦ ꯃꯥꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯀꯣ ꯃꯥ ꯆꯦꯅꯦꯜꯕꯨꯗꯤ ꯄꯥꯝꯗꯦꯗꯩꯗꯤ ꯏꯆꯦ ꯕꯦꯝꯆꯥ ꯃꯩꯇꯩ ꯑꯩꯅ ꯌꯥꯎꯔꯤꯁꯦ ꯃꯥꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯊꯦꯡꯛ ꯌꯨ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅ ꯃꯥꯏꯕꯅ ꯈꯨꯃꯟ ꯗꯗꯥ ꯍꯣꯏꯗꯗꯤ ꯍꯥꯏꯔꯔꯣꯏꯗ ꯍꯥꯏꯔꯣꯏꯗꯕꯗ ꯍꯥꯏꯒꯅꯨ ꯗꯗꯥ ꯑꯃꯗꯤ ꯏꯅꯝꯃꯗ ꯋꯥꯍꯩ ꯋꯥꯇꯥ ꯅꯠꯇꯕ ꯇꯧꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ haiba. Se uraba. Ai isa nupi ꯕꯦꯝꯆꯥ se. ꯃꯩꯇꯩ IBS ꯀꯩꯅꯣ ꯏꯆꯝ IBS ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯕꯣ IPS ꯅꯠꯇꯦ ꯃꯥꯏꯁꯤꯗꯤ IBS ꯅꯤ Kaino. What is the full form of IBS Kaino IBS. ꯑꯩ Zaira. ꯑꯩ ꯕꯦꯝꯆꯥ ꯁꯤꯡ ꯍꯥꯏꯔോ Angde. ꯑꯩ ꯕꯦꯝꯆꯥ ꯁꯤꯡꯍꯣꯅꯦ ꯍꯥꯏꯔꯣ ꯑꯗꯩꯗꯤ ꯕꯪꯀꯤꯝ ꯈꯥꯏꯗꯦꯝ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯏꯇꯩꯃ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯈꯣꯏꯒꯤ ꯕ꯭ꯂꯣग ꯈꯨꯗꯤꯡꯃꯛ thank you so much Thank ꯗꯩ you. ꯏꯆꯦ Thank ꯕꯦꯝꯆꯥꯅ you. ꯏꯄ꯭ꯋꯥ ꯍꯥꯏꯔꯒ ꯗꯩꯗꯤ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯅ ꯏꯆꯦ ꯕꯦꯝꯆꯥ ꯍꯥꯏꯒ ꯀ꯭ꯔꯦꯛꯅ ꯏꯆꯟ ꯀꯩꯕ ꯏꯁꯟꯇꯦ ꯈꯪꯗꯦ ꯃꯀꯩ ꯃꯔꯣꯅꯣ Khangde. ꯏꯆꯦ ꯕꯦꯝꯆꯥꯅꯒ ꯄꯨꯄꯨ KMC ꯀꯩꯅꯣ ꯇꯧꯋꯦ ꯃꯥ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯕꯅꯤ ꯃꯩꯖꯨꯡꯁꯨ ꯆꯤꯁꯜꯂꯕ ꯈꯪꯗꯦ ꯃꯥ ꯀꯩꯅꯣꯝ tꯧꯋꯤ ꯃꯥ ꯀꯩꯅꯣ LV ꯌꯥꯎꯕꯗ 이볼 브로ꯊꯃꯣꯏ ꯀꯩ 이볼 Salli 브로 nangida.ꯊꯣꯏ ꯃꯔꯝꯗ ꯍꯥꯏꯔꯛꯀꯅꯨꯀꯣ ꯃꯥ थोꯏꯒ ꯍꯥꯏꯈ꯭ꯔꯦꯅꯦ Oi. Thoiga 오이마 haigre short हरे name ka short kano कृष्णा ga. Puthokre ne mana. ꯂꯩꯗꯤ ꯏꯆꯦ ꯀꯥꯅꯟ ꯕꯂꯥꯅ ꯊꯣꯏꯕꯤꯁꯦ ꯀꯗꯥꯏꯒꯤꯅꯣ ꯅꯤꯡꯊꯧ ꯃꯥ ꯍꯪꯉꯨ ꯃꯉꯣꯟꯗ ꯍꯪꯉꯨ ꯑꯩꯈꯣꯏ ꯈꯨꯝꯕꯒ ꯀꯤꯖꯔꯦ 이보ꯜꯁꯤꯡꯅ ꯄ꯭ꯔꯤꯟꯁ ꯍꯥꯏꯔ ꯑꯥꯔꯖꯦ ꯃꯩꯇꯩꯕ꯭ꯂꯣ ꯇꯝꯕ꯭ꯔꯣ ꯈꯨꯃꯟ ꯀꯔꯤꯅꯣꯗ 하이그레 뱀사 이제 뱀사나 마얌 아이부 농시비오 아도니 마얌 뿌나마 이제 뱀사부 농시비오 kumaningdaw channel Support na tabiyo mayam. Ichi Bemsa dasu. kumaningdaw na kaiba ichanupi samu nangonda kana nungsidoiba oima isan isanti maitei isante maitei kai marono khangde ibol singa thoibi engonda support ka kaiba ngaiyak kumangi warini hanglise Daidi Ngai khuai mare. ngai khuai ba Kuman gi bari ne daidi hangise. bemsa maitei na che kanan KMC ai de ibol singna I am I am IBS. IBS ibuhal singo ai ibuhal singo IBS se ngasai isi Bemsa IBS se ko adu ibo hol singho ani reina ba. So kano keno yam se short akhoi yam. LB ke keno se ai di bungi thok thak ka se kwai hai ni bungi thok thak BTT ai di BTT ngata ni ne
bung BG TTT wai dei tam bro hai gre santi isu gol isanti isu gol kari maro no ꯑꯗꯨꯗꯣ khangde ꯄꯥꯔꯨ ꯑꯗꯨꯗꯣ ꯄꯥꯔꯨꯔꯅꯨ adei ꯃꯤ se kanon mala na kai ba iron ba be mai ibol singna ꯑꯣ RJ ꯏꯔꯣꯟꯕ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯏꯆꯦ Sanjib yang kem na yam ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯏꯔꯣꯝꯕꯁꯦ ꯏꯔꯣꯝꯕꯒ kareba ꯑꯗꯒꯤ ꯀꯥꯡꯁꯣꯏꯒ ꯌꯥꯝ ꯄꯥꯝꯃꯤ Sanjib ꯑꯩ Sanjib Jangkem se mamang elbi da sula mi ko yam paktri na bani pakta bai elbi da sakai se kai no khangde ba ꯌꯥꯝ ꯄꯛꯇ꯭ꯔꯦ ꯍꯥꯏꯔꯣ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ase kal ningthau comment de ningthau comment piraktri ma hojik ke ise bimsa aisu ironba kanon hai adaidi kaino kuman ningthau chana jung chitore chitlo ga ma chitore ga jali Bikram kaidam tamo se best comedian of the family tare nok pada sire koi family di ha ha ai di iche thoibi Divya se big fan of yours oire masu tum dangai yengiye ꯑꯩꯒꯤ ꯏꯆꯦ ꯍꯥꯏꯕ ꯑꯩꯒꯤ aigi ꯏꯆꯦ che ꯊꯣꯏꯕꯤ thoibi ꯗꯤꯕꯤꯌꯥ Divya se big fan of yours ꯑꯩꯈꯣꯏꯒꯤ oire ꯑꯣꯏꯔꯦ ꯍꯥꯏꯕ masu tum ꯊꯦꯡꯀ꯭ꯌꯨ dangai yengiye thank you ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯗꯥ Bangkim ꯈꯕꯥꯏꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯤꯕꯨ ꯃꯆ ꯁꯕ ꯇꯧꯗ꯭ꯔꯗꯤ ꯇꯧꯕꯤꯔꯝꯃꯨꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯑꯩꯈꯣꯏꯗꯥꯒꯤꯁꯨ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦꯀꯣ ꯑꯩꯈꯣꯏꯗꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯑꯩꯈꯣꯏꯗꯥꯒꯤꯁꯨ ꯆꯦꯅꯦꯜ ꯃꯆꯥ ꯑꯃ ꯂꯩꯖꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ BUNG ꯕꯨꯡ GI ꯇꯣꯉꯥꯟꯅ ꯏꯕꯅꯤ ꯒꯤ ꯊꯣꯛ THOK ꯊꯣꯛ ꯑꯗꯩ ꯊꯥꯛꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯏꯕꯅꯤꯀꯣ THAK ꯊꯥꯛ ꯍꯥꯏꯅ ꯏꯕꯅꯤ ꯑꯗꯣ ꯄ꯭ꯂꯤꯖ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗꯥꯒꯤ ꯆꯦꯅꯦꯜꯗꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯊꯦꯡꯛ ꯏꯕꯣꯜ ꯌꯨ ꯁꯤꯡꯅ ꯑꯥꯔꯖꯦ ꯌꯦꯡꯂꯤꯀꯣ ꯍꯥꯏ ꯑꯗꯩꯗꯤ ꯀꯔꯤꯅ ꯅꯥꯅꯨꯁꯨ ꯏꯁꯥꯟ ꯁꯤꯇꯦ ꯃꯩꯇꯩ ꯀꯔꯤꯅꯣ ꯑꯥꯔꯖꯦ ꯃꯩꯇꯩ ꯇꯝꯕ꯭ꯔꯣ ꯌꯦꯡꯒꯣ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯃꯂꯥꯅ ꯅꯤꯡꯊꯧ ꯏꯆꯦ ꯕꯦꯝꯆꯥꯅ ꯏꯎꯄꯥ ꯀ꯭ꯔꯤꯀꯦꯠꯁꯦ ꯑꯃꯦꯠꯄ ꯄꯤꯖꯔꯣꯅ ꯑꯗꯨꯅꯦ ꯀ꯭ꯔꯤꯀꯦꯠ ꯍꯥꯏꯅ ꯑꯃ ꯂꯩꯔꯤꯁꯦ ꯑꯃꯦꯠꯄꯤ ꯄꯤꯖꯔꯣ ꯃꯥ ꯌꯥꯔꯦ ꯃꯥ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯂꯥꯏꯁꯣꯝ ꯅꯔꯦꯁ ꯀ꯭ꯔꯤꯀꯦꯠ ꯑꯃꯦꯠꯄꯤ ꯃꯦꯜꯂꯣ ꯃꯥ ꯖꯔꯦ ꯏꯆꯦꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯣ ꯇꯥꯃꯣꯁꯨ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤꯅꯦ ꯀꯁꯥꯔꯗꯒꯤꯅꯦ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯂꯩꯕ ꯊꯦꯡꯛ ꯌꯨ ꯈꯨꯃꯟ ꯅꯪ ꯎꯠꯄꯠ ꯏꯔꯛꯄ ꯃꯌꯥꯝ ꯌꯥꯎꯁꯨ ꯎꯗ꯭ꯔꯥ ꯀ꯭ꯔꯤꯀꯦꯠ ꯍꯥꯏꯕ ꯀ꯭ꯔꯤꯀꯦꯠ ꯍꯥꯏꯕ ꯉ ꯑꯁꯤ ꯃꯥ ꯊꯣꯏꯕꯤ ꯊꯤꯕꯗ ꯃꯥ ꯑꯁꯤꯗ ꯎꯈꯤꯗ꯭ꯔꯦ ꯉꯁꯤ ꯅꯪ ꯑꯩ ꯑꯣꯏꯅ ꯂꯥꯛꯑ ꯆꯔꯝ ꯃꯦꯠꯂꯨꯔ ꯅꯪ ꯊꯣꯏꯕꯤ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯑꯗꯩꯗꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯀ꯭ꯔꯤꯀꯦꯠꯁꯦ ꯑꯃꯦꯠꯄ ꯄꯤꯖꯔꯣ ꯏꯄꯥ ꯍꯥꯏꯗꯨꯅꯤ ꯔꯥꯍꯨꯜꯅ ꯁꯞꯄꯣꯔꯠ ꯑꯥꯔꯖꯦ ꯆꯦꯅꯦꯜ ꯑꯝꯇ ꯊꯦꯡꯛ ꯌꯨ ꯃꯦꯠꯍꯜꯂꯣꯍꯦ ꯁꯣ ꯃꯆ ꯔꯥꯍꯨꯜ ꯕꯣꯜ ꯆꯤꯡꯅ ꯆꯦꯕꯦꯝ ꯍꯥꯏ ꯑꯗꯩ ꯂꯥꯏꯁ꯭ꯔꯝ ꯅꯔꯦꯁꯅ ꯀꯩ ꯂꯝꯗꯅꯣ ꯇꯥꯃꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤꯅꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ 10:30 PM 11:30 PM ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯈꯨꯃꯟ 11:30ꯗ ꯃꯊꯤ ꯐꯥꯏꯅꯦ ꯃꯌꯥꯝ ꯁꯟꯕꯤꯌꯨ ꯍꯥꯏ ꯇꯜꯂꯦ ꯏꯆꯦ ꯅꯪꯁꯤꯗꯤ ꯀꯥꯅꯟꯕꯂꯥꯅ ꯑꯥꯔꯖꯦ ꯕꯣꯍꯣꯜ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯍꯥꯏ ꯑꯗꯩꯗꯤ ꯕꯣꯜꯁꯤꯡꯅ ꯅꯨꯡꯉꯥꯏꯌꯦ ꯏꯆꯦ ꯕꯂꯥꯏ ꯏꯆꯦ ꯕꯦꯝꯆꯥꯅ ꯑꯩ ꯃꯦꯠꯀꯦ ꯐꯨꯔꯤꯠ ꯄꯤꯌꯣ ꯑꯩꯁꯤꯒꯦ ꯄꯤꯕ ꯌꯥꯗ꯭ꯔꯦꯅꯦ ꯏꯆꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯑꯦꯜꯕꯤ ꯊꯥꯔꯤꯕ ꯀꯩꯅꯣꯁꯦ ꯐꯣꯟꯁꯤꯗ ꯉꯁꯤ ꯀꯃꯦꯟꯁꯦ ꯄꯨꯔꯥ ꯀꯔꯤꯝ ꯁꯣ ꯇꯧꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯩ ꯑꯩꯈꯣꯏꯅ ꯀꯩꯗ ꯅꯝꯃꯨꯔꯅꯣ ꯈꯪꯗꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯣꯕꯥꯏꯜꯁꯤꯗꯅꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯀꯣꯃꯦꯟ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯁꯣ ꯇꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯕꯗꯥ ꯅꯪꯉꯨꯔꯅꯨ ꯑꯔꯦꯝꯕꯗ ꯁꯣꯏꯅꯦꯕ ꯑꯁ ꯑꯃꯨꯛ ꯌꯦꯡꯉꯨꯅꯦ ꯂꯥꯛꯈ꯭ꯔꯕ ꯂꯥꯛꯈ꯭ꯔꯕ ꯂꯥꯛꯑꯕꯣ ꯑꯣꯀꯦ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯀꯥꯅꯟ ꯕꯂꯥꯅ ꯑꯃꯦꯠꯄꯤ ꯄꯤꯔꯒꯦ ꯏꯆꯦ ꯃꯆꯥꯗ ꯀꯩꯅꯣ ꯄꯤꯈ꯭ꯔꯣ ꯑꯩꯈꯣꯏ ꯏꯆꯦ ꯌꯥꯔꯦ ꯕꯦꯝꯆꯥꯗ ꯌꯥꯔꯦ ꯀꯣꯃꯦꯟꯁꯦ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯉꯁꯥꯏꯉꯩꯒꯤ ꯌꯥꯗꯅ ꯂꯩꯔꯤꯅꯤ ꯏꯆꯦ ꯃꯆꯥ ꯄꯤꯈ꯭ꯔꯕꯅꯦ ꯐꯨꯔꯤꯠ ꯄꯤꯈ꯭ꯔꯕꯅꯤ ꯏꯆꯦ ꯃꯦꯝꯆꯥ ꯑꯗꯩꯗꯤ ꯄꯥꯔꯣ ꯑꯗꯨꯝ ꯄꯥꯗꯨꯅ ꯑꯗꯨꯝ ꯄꯥꯕꯅ ꯐꯩꯗ ꯅꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯖꯩꯕ ꯑꯣꯀꯦ ꯑꯗꯩꯗꯤ ꯏꯆꯦ ꯀꯩꯅꯣ ꯅꯤꯡꯊꯧ ꯌꯥꯝ ꯐꯨꯅꯤꯡꯉꯦ ꯔꯥꯍꯨꯜꯅ ꯏꯕꯥꯏꯒꯤ ꯆꯦꯅꯦꯜꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯕꯨꯡꯗꯣ BUNG ꯕꯨꯡ ꯍꯥꯏꯅ ꯏꯔꯦꯅ ꯀꯃꯨ GI ꯗꯨꯃꯨꯛ ꯇꯣꯉꯥꯟꯅ ꯏꯗꯣꯏꯅꯤ ꯄꯨꯟꯁꯤꯟꯒꯅꯣꯕꯀꯣ ꯄꯨꯟꯁꯤꯜꯂꯗꯤ ꯊꯣꯛꯂꯛꯑꯣꯏꯕ GI ꯒꯤ ꯑꯗꯨꯝ ꯀꯃꯨ ꯊꯣꯛꯃꯨꯛ ꯇꯣꯉꯥꯟꯗꯣꯏꯅꯤꯀꯣ THOK ꯊꯣꯛ ꯑꯗꯩ ꯀꯃꯨ ꯊꯥꯛꯁꯤꯃꯨꯛ ꯇꯣꯉꯥꯟꯗꯣꯏꯅꯤ THAK ꯊꯥꯛ ꯍꯥꯏꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯂꯩꯕꯅꯤ ꯀꯩꯅꯣꯝꯇ ꯍꯥꯏꯖꯔꯝꯒꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯀꯩꯅꯣꯗ ꯆꯪꯉꯒꯅꯦ ꯑꯩꯅ ꯀꯃꯦꯟ ꯊꯥꯔꯒꯗꯤ ꯈꯪꯒꯗꯕꯅꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯃꯥꯏꯅꯁꯨ ꯌꯥꯏꯅ ꯌꯥꯏ ꯑꯣꯀꯦ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯥꯔꯖꯦ ꯏꯌꯣꯕꯀꯣ ꯑꯗꯨꯒ ꯃꯦꯠꯈ꯭ꯔꯦ ꯊꯣꯛꯂꯛꯀꯅꯤ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯃꯦꯠꯈ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯁꯞꯄꯣꯔꯠ ꯑꯥꯔꯖꯦ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ ꯄ꯭ꯂꯤꯖ ꯑꯥꯔꯖꯦ ꯃꯦꯠꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯉꯣꯟꯗ ꯅꯠꯇꯦꯀꯣ ꯃꯦꯠꯂꯣ ꯑꯩꯗꯣ
ꯕꯦꯝꯆꯥ ꯃꯩꯇꯩ ꯑꯣꯀꯦ ꯏꯕꯣꯜꯁꯤꯡꯅ ꯄ꯭ꯔꯤꯟꯁ ꯕꯦꯝꯆꯥ ꯃꯩꯇꯩ ꯏꯄꯥ ꯌꯥꯝ ꯐꯔꯦ ꯐꯠꯇꯕ ꯃꯤ ꯂꯩꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯃꯤꯠꯇ ꯀꯣ ꯊꯣꯏꯕꯤ ꯑꯣꯏꯃꯥ ꯊꯣꯏꯕꯤ ꯑꯣꯏꯃꯥ ꯆꯠꯈ꯭ꯔꯕ ꯐꯨꯔꯤꯠ ꯊꯣꯏꯕꯤ ꯅꯪ ꯂꯩꯔꯤꯕꯅꯦ ꯐꯪꯂꯦ ꯃꯥ ꯔꯥꯍꯨꯜꯅ ꯂꯩꯔꯝꯒꯅꯤ ꯃꯥ ꯑꯣꯀꯦ ꯑꯩ ꯂꯣꯏ ꯀꯩꯅꯣ ꯑꯦꯜꯕꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯃꯥ ꯆꯠꯇꯕꯅꯤ ꯑꯩ ꯏꯆꯟꯅꯨꯄꯤꯁꯦ ꯂꯩꯔꯝꯒꯅꯤ ꯁꯣꯏꯗꯅ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯇꯧꯔꯛꯑꯒꯦ ꯑꯦ ꯆꯪꯉꯦ ꯀꯧꯗ ꯂꯥꯛꯏ ꯏꯅꯝꯃ ꯅꯥꯎꯆꯨꯝ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯌꯣ ꯅꯪ ꯇꯨꯝꯃꯒꯦ ꯍꯥꯏꯔꯣ ꯑꯩ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯑꯒ ꯅꯪ ꯏꯁꯩ ꯁꯛꯂꯛꯑꯣ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯄꯤꯔꯛꯀꯦ ꯑꯩ ꯏꯁꯩ ꯀꯩ ꯏꯁꯩ ꯁꯛꯇꯣꯏꯅꯣ ꯅꯥꯎꯆꯨꯝ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯇꯥꯔꯦ ꯅꯥꯎꯁꯨꯝ ꯏꯁꯩ ꯀꯃꯥꯏꯅ ꯇꯧꯋꯦ ꯊꯥ 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 ꯃ꯭ꯌꯨꯖꯤꯛ ꯄꯤꯔꯛꯏꯅꯦ ꯑꯥꯔꯁꯤꯕꯗꯤ ꯏꯆꯦ ꯕꯦꯝꯆꯥ ꯑꯩꯒꯤ ꯅꯦꯠꯁꯦ ꯈꯔ ꯁ꯭ꯂꯣ ꯑꯣꯏ ꯇꯜꯂꯤ ꯑꯗꯨꯒꯤꯅꯤ ꯏꯆꯦ ꯑꯩꯗ ꯕꯦꯝꯆꯥ ꯅꯪꯁꯨ ꯊꯥ ꯄꯤꯔꯛꯀꯅꯣ ꯊꯥ ꯊꯥꯕꯨꯡ ꯇꯣꯟ ꯅꯆꯥ ꯃꯣꯔꯥꯟꯕꯤ ꯄꯣꯕꯤꯒꯦ ꯄꯣꯕꯤ ꯁꯅꯝ ꯅꯝꯕꯤꯒꯦ ꯇꯜꯂꯤꯕꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯊꯣꯏꯕꯤ ꯇꯨꯝꯕ ꯌꯥꯔꯣꯏꯀꯣ ꯅꯪ ꯁꯤꯖꯅꯤꯀꯣ ꯏꯃꯥ ꯏꯆꯦ ꯕꯦꯝꯆꯥꯅ ꯊꯥ ꯊꯥ ꯊꯥꯕꯨꯡꯇꯣꯟ ꯅꯆꯥ ꯃꯣꯔꯥꯟꯕꯤ ꯄꯨꯒꯤ ꯇꯨꯝꯃꯣꯏꯍꯦ ꯊꯣꯏꯕꯤꯁꯅꯥ ꯂꯥꯎꯔꯛꯑꯦ ꯄꯥꯔꯣ ꯑꯗꯨꯒ ꯌꯦꯡꯉꯨꯔꯅꯨꯗ ꯅꯪꯗꯨꯒ ꯑꯗꯨꯝ ꯄꯥꯔꯣꯅꯦ ꯑꯗꯨꯒ ꯄꯥꯕꯗꯣ ꯍꯥꯏ ꯅꯛꯁꯟꯕꯗꯣ ꯀꯩꯅꯣꯝ ꯇꯧꯋꯤ ꯑꯗꯨꯃꯥꯏꯅ ꯂꯥꯞꯇꯛꯅ ꯄꯥꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯇꯨꯝꯃꯣꯏꯍꯦ ꯍꯣꯏ ꯍꯣꯏ ꯏꯄꯥ ꯑꯗꯩ ꯒꯤꯔꯤꯖꯟ ꯂ꯭ꯋꯥꯡꯅ ꯄꯥꯄꯨꯡ ꯔꯦꯞ ꯁꯣꯡ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯃꯥ ꯇꯧꯔꯦ ꯔꯦꯞ ꯁꯣꯡ ꯑꯩꯈꯣꯏ ꯕꯨꯡꯅ ꯔꯦꯞꯀꯤ ꯇꯧꯕ ꯔꯦꯞꯀꯤ ꯏꯁꯩ ꯁꯛꯄꯗꯣ ꯀꯃꯥꯏꯅ ꯔꯦꯞꯀꯤ ꯏꯁꯩꯁꯦ ꯀꯃꯥꯏꯅ ꯁꯛꯀꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯏ ꯑꯣꯏ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯄ ꯉꯝꯂꯣꯏ ꯑꯣ ꯑꯣ ꯅꯪ ꯂꯥꯛꯎ ꯑꯩ ꯂꯥꯛꯀꯦ ꯈ꯭ꯋꯥꯅꯤ ꯎꯅꯔꯒ ꯈ꯭ꯋꯥꯅꯤ ꯆꯥꯛ ꯑꯃꯇ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯏꯁꯩ ꯑꯃꯇ ꯁꯛꯃꯤꯟꯅꯔꯒ ꯃꯗꯨꯒ ꯃꯗꯨꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯁꯤ ꯃꯇꯥꯡꯁꯤ ꯃꯩ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯏꯁꯩꯁꯦ ꯀꯔꯤꯒꯨꯝꯕ ꯔꯦꯞ ꯁꯛꯄ ꯃꯇꯝꯗ ꯏꯁꯩꯁꯦ ꯀꯥꯎꯈꯤ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯃꯌꯦꯛꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅ ꯑꯗꯨ ꯇꯥꯔꯗꯤ ꯌꯣ ꯌꯣ ꯍꯥ 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 ꯇꯧꯔꯒ ꯈꯥꯡꯉ ꯂꯩꯕ ꯏꯁꯩꯁꯦ ꯍꯣ ꯍꯣ ꯏ ꯍꯥ ꯍꯥ ꯏꯁꯩꯁꯦ ꯀꯥꯎꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯏ ꯀꯅꯥꯒꯨꯝꯕꯗ ꯑꯩꯅ ꯇ꯭ꯔꯤꯛ ꯑꯝꯇ ꯇꯥꯛꯆꯔꯝꯒꯦ ꯔꯦꯞ ꯁꯛꯄ ꯔꯦꯞꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯩ ꯃꯌꯦꯛꯁꯦ ꯀꯥꯎꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯑꯋꯥꯕꯨ ꯇꯞꯅ ꯏꯁꯩ ꯍꯥꯏꯌꯨ ꯀꯩꯅꯣ ꯀꯌꯥꯝ ꯁꯥꯡ ꯍꯥꯏꯅꯣꯅꯦ ꯑꯩꯁꯦ ꯔꯦꯞꯅꯦꯕ ꯑꯩ ꯇꯧꯔꯤꯁꯦ ꯑꯩ ꯇꯧꯔꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕꯁꯦ ꯔꯦꯞꯇꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯧꯔꯤꯅ ꯔꯦꯞꯁꯦ ꯀꯃꯥꯏꯅ ꯁꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯒ ꯅꯪ ꯑꯩꯒ ꯈꯪꯅꯗ꯭ꯔꯕ ꯃꯇꯝꯗꯁꯨ ꯑꯦꯜꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯣ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯌꯥꯝ ꯀꯅꯥꯅꯣ ꯈꯨꯃꯟ ꯑꯩ ꯀꯧꯈ꯭ꯔꯦ ꯃꯌꯥꯝ ꯀꯃꯦꯟ ꯈꯔ ꯊꯥꯗꯣꯛꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯏꯁꯩ ꯔꯦꯞ ꯑꯌꯥ 36 ꯐꯥꯎꯗ ꯄꯨꯡ 1:30 ꯐꯥꯎꯗ ꯇꯧꯒꯅꯤ ꯍꯥꯏꯔꯒ ꯄꯨꯡ ꯃꯈꯥꯏ ꯇꯧꯁꯦ ꯍꯥꯏꯔꯒ ꯄꯨꯡ 2 ꯌꯧꯗꯣꯔꯦ ꯁꯤꯗꯤ ꯊꯣꯏꯕꯤꯁꯅꯥ ꯈꯨꯃꯟ ꯍꯥꯏꯗꯧꯔꯦ ꯃꯌꯥꯝ ꯄꯨꯡ 2 ꯑꯣꯏꯗꯣꯔꯦ ꯁꯤꯗꯤ ꯄꯨꯡ 2 ꯐꯥꯎ ꯇꯧꯔꯁꯤ ꯑꯗꯨꯒ ꯀꯣ ꯄꯨꯡ 2 ꯐꯥꯎ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯒꯤꯅꯣ ꯅꯤꯡꯊꯧ ꯍꯥꯏꯈ꯭ꯔꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯣꯝꯗ ꯀꯩꯒꯤꯅꯣ ꯅꯤꯡꯊꯧ ꯀꯥꯏꯅ ꯀꯧꯅꯈ꯭ꯔꯦ ꯀꯧꯔꯛꯀꯅꯨꯒ ꯍꯥꯏꯈꯔꯦ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤꯁꯅꯥꯅ ꯈꯨꯃꯟ ꯍꯥꯏꯅ ꯀꯩꯒꯤꯅꯣ ꯅꯤꯡꯊꯧ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯅꯥꯝ ꯀꯧꯔꯛꯀꯅꯨ ꯀꯥꯏꯅ ꯏꯆꯦ ꯀꯥꯅꯣꯟꯅ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯍꯥꯏꯅꯣ ꯏꯆꯦ ꯀꯥꯅꯟ ꯔꯦꯞ ꯐꯖꯈ꯭ꯔꯦ ꯏꯆꯦ ꯕꯦꯝꯆꯥꯅ ꯔꯥꯖꯤꯞ ꯁꯤꯡꯍꯅ ꯚꯥꯏꯒꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯍꯥꯏꯅ ꯍꯪꯉꯛꯑꯦ ꯑꯩꯒꯤ ꯆꯍꯤ 43 ꯁꯨꯔꯦ ꯑꯗꯒꯤ ꯏꯆꯦ ꯔꯦꯞ ꯆꯟꯕꯤ ꯐꯖꯩ ꯆꯟꯕꯤꯅ ꯋꯥꯎ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯗꯥꯕꯨꯡ ꯍꯥꯏꯔꯒ ꯃꯌꯥꯒ ꯀꯥꯊꯣꯛꯑꯒ ꯉꯛꯅ ꯆꯦꯟꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯣ ꯈꯨꯃꯟ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯗꯩ ꯔꯥꯍꯨꯜꯅ ꯀꯩ ꯍꯥꯏꯕ ꯏꯕꯥ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯒꯤ ꯍꯧꯖꯤꯛꯀꯤ ꯔꯦꯞꯇꯨꯔꯣ ꯁꯛꯂꯣ ꯍꯥꯏꯁꯦ ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯑꯣꯏꯅꯤꯡ ꯑꯣꯏꯖꯈꯣꯅ ꯑꯩꯅ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯍꯦꯔꯣꯅꯤ ꯎꯅ ꯎꯅ ꯇꯥꯝꯈ꯭ꯔꯕ ꯏꯁꯩ ꯃꯌꯦꯛꯇꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯎꯅ ꯎꯅ ꯇꯥꯝꯅꯔ ꯄꯨꯟꯁꯤꯅꯤ ꯁꯛ ꯈꯪꯅꯗ꯭ꯔꯕ ꯈꯪꯅꯗ꯭ꯔꯕ ꯂꯝ ꯂꯥꯟꯕ ꯑꯃꯒꯨꯝ ꯇꯥꯡ
ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯑꯃꯒꯤ ꯃꯧꯅꯤ ꯃꯧꯅꯤ ꯑꯩꯅ ꯅꯪꯒꯤ ꯀꯥꯏꯅ ꯈꯣꯡꯂꯣꯏꯅꯤ ꯈꯣꯡꯂꯣꯏꯅꯤ ꯎꯅ ꯎꯅ ꯇꯥꯝꯅꯔ ꯄꯨꯟꯁꯤꯅꯤ ꯁꯛ ꯈꯪꯅꯗ꯭ꯔꯕ ꯂꯝ ꯂꯥꯟꯕ ꯑꯃꯒ ꯋꯥꯎ ꯒꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯂꯩꯀꯣ ꯒꯥꯏ ꯊꯣꯏꯕꯤ ꯔꯥꯍꯨꯜꯅ ꯌꯨꯇꯨꯕꯅ ꯁꯛꯇꯨꯒ ꯋꯥꯎ ꯑꯩ ꯁꯛꯁꯤꯗ ꯅꯪꯅ ꯑꯗꯣꯝꯅ ꯑꯗꯨꯛ ꯆꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯁꯛꯄꯨꯁꯨ ꯍꯉꯣꯏ ꯃꯊꯨꯟ ꯃꯥꯜꯂꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯒꯤ ꯁꯛꯁꯦ ꯐꯖꯗ꯭ꯔꯒꯁꯨ ꯁꯣꯝꯒꯤ ꯁꯛ ꯐꯖꯔꯕ ꯍꯉꯣꯏ ꯃꯊꯨꯟ ꯃꯥꯟꯕ ꯁꯛꯇꯨꯕꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯍꯉꯣꯏ ꯃꯊꯨꯟ ꯊꯦꯡꯛ ꯌꯨ ꯍꯉꯣꯏ ꯃꯊꯨꯟ ꯑꯗꯩꯗꯤ ꯑꯩ ꯆꯥꯛ ꯆꯥꯔꯨꯒꯦ ꯇꯝꯇꯝ ꯕ꯭ꯔꯣ ꯑꯣꯀꯦ ꯊꯣꯏꯕꯤ ꯑꯥꯔꯖꯦ ꯕꯥꯏ ꯕꯥꯏ ꯕꯕꯥꯏ ꯑꯥꯔꯖꯦ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯏꯕꯝ ꯈꯨꯃꯟ ꯃꯤꯅ ꯀꯧꯕ ꯈꯨꯝꯃꯣꯏ ꯑꯗꯨꯅꯤ ꯃꯥ ꯈꯨꯝꯗꯦ ꯑꯗꯩꯗꯤ ꯔꯨꯀꯣ ꯖꯔꯥ ꯁꯕ ꯀꯔꯣ ꯑꯥꯏ ꯕꯤ ꯑꯦꯁ ꯏꯕꯣꯜꯗ ꯃꯌꯥꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯕ ꯃꯌꯥꯝ ꯇꯧꯕꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯕꯣꯍꯜ ꯍꯥꯏꯅ ꯑꯣꯀꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯂꯥꯛꯏꯁꯦ ꯑꯩꯁꯨ ꯃꯥꯒꯤ ꯆꯦꯅꯦꯜ ꯎꯔꯤ ꯂꯩꯕꯅꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯈꯨꯃꯟ ꯊꯣꯏꯕꯤ ꯈꯨꯝꯃꯨ ꯍꯥꯏꯔꯣ ꯏꯃꯥꯏ ꯊꯣꯏꯕꯤꯗꯒ ꯄꯥꯔꯃꯤꯁꯟ ꯂꯧꯕ ꯍꯧꯔꯤꯅꯦ ꯍꯥꯏꯔꯦ ꯀꯤꯁꯅ ꯀꯤꯁꯅ ꯅꯪꯗꯤ ꯂꯣꯏꯔꯦꯗꯅ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯁꯨꯞꯄ ꯍꯧꯔꯦ ꯍꯧꯖꯤꯛꯇꯒꯤ ꯍꯩꯃꯥ ꯂꯧꯕ ꯂꯧꯕꯗꯤ ꯅꯪꯅꯁꯨ ꯀꯩꯅꯣꯅꯦ ꯄꯥꯔꯃꯤꯁꯟꯒ ꯂꯧꯕ ꯍꯧꯈ꯭ꯔꯦꯅꯦ ꯊꯣꯏꯕꯤ ꯕꯦꯝꯆꯥ ꯏꯄꯥ ꯆꯥꯔꯣ ꯆꯥꯔꯦ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯃꯤꯅ ꯀꯧꯕ ꯈꯨꯝꯃꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯀꯧꯔꯛꯎ ꯍꯥꯏꯕ ꯅꯠꯇꯦ ꯐꯔꯅꯤ ꯍꯧꯖꯤꯛ ꯀꯦ ꯖꯣꯟꯁꯟ ꯏꯁꯩ ꯌꯥꯝ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯈꯨꯝꯃꯣꯏ ꯔꯥꯍꯨꯜꯅ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯍꯩꯌꯦ ꯑꯁ ꯃꯥꯜꯍꯜꯂꯤꯃꯤ ꯁꯨꯝ ꯑꯗꯩꯗꯤ ꯑꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯍꯣꯏ ꯏꯆꯦ ꯑꯔꯖꯦ ꯑꯃꯨꯛ ꯂꯥꯛꯀꯗ꯭ꯔꯥ ꯁꯤꯔꯣꯏ ꯂꯤꯂꯤ ꯕ꯭ꯂꯣꯛ ꯑꯣ ꯁꯤꯔꯣꯏ ꯂꯤꯂꯤ ꯋꯦꯜꯀꯝ ꯁꯤꯔꯣꯏ ꯂꯤꯂꯤ ꯋꯦꯜꯀꯝ ꯁꯤꯔꯣꯏ ꯃꯥꯏ ꯂꯤꯂꯤ ꯁꯇ꯭ꯔꯤꯝ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯅꯕꯥꯏꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯔꯖꯦ ꯃꯩꯇꯩ ꯑꯩ ꯋꯥꯔꯤ ꯇꯥꯔꯤ ꯑꯣꯀꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯍꯤꯒꯠꯈ꯭ꯔꯦ ꯅꯪ ꯅꯁꯥꯒꯤ ꯏꯃꯥ ꯁꯨꯝ ꯁꯛꯎꯗꯩ ꯑꯃꯅ ꯀꯩꯅꯣꯒꯤ ꯏꯁꯩꯗꯣ ꯑꯩꯈꯣꯏꯒꯤ ꯔꯟꯕꯤꯔ ꯊꯧꯅꯥꯒꯤ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯝꯕꯤ ꯑꯃ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯛꯇꯨꯅ ꯃꯥꯗꯤ ꯑꯩꯕꯨ ꯂꯦꯡꯇ ꯅꯠꯇꯦ ꯑꯣꯏꯍꯟꯕꯤꯔꯝꯂꯒ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯆꯨꯝꯅ ꯁꯛꯇꯦ ꯍꯥꯏꯕ ꯏꯁꯩꯁꯦ ꯃꯇꯝ ꯀꯩꯅꯣ ꯑꯃꯗ ꯇꯧꯔꯤꯁꯤꯕꯣ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯕꯤ ꯑꯃ ꯗꯗꯥꯅ ꯃꯔꯣꯜ ꯑꯃ ꯍꯪꯉꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯔꯃꯤꯅ ꯍꯥꯏꯕꯗꯤ ꯈꯨꯝꯕꯤꯗ꯭ꯔꯕꯗꯨ ꯌꯦꯡꯅꯤꯡꯗꯕꯒꯤꯅꯤ ꯀꯥꯂꯦꯟ ꯃꯉꯥꯟꯁꯤꯅ ꯄꯨꯡꯉꯧ ꯉꯧꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨꯗꯤ ꯀꯦ ꯖꯣꯟꯁꯟꯅ ꯃꯇꯦꯛ ꯑꯃ ꯉꯪꯂꯝꯕꯗꯣ ꯁꯛꯂꯣ ꯇꯥꯃꯣ ꯀꯩ ꯉꯪꯉꯝꯕꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯂꯩꯔꯝꯃꯦꯒꯤꯁꯤꯗꯨꯔꯣ ꯃꯦꯝꯊꯣꯏ ꯑꯣꯏꯅꯥꯝ ꯋꯥꯎꯋꯦ ꯕꯦꯝꯆꯥ ꯃꯩꯇꯩ ꯏꯁꯩ ꯐꯖꯩꯀꯣ ꯈꯨꯃꯟꯗꯣ ꯂꯥꯏꯠꯀ ꯂꯪꯕꯅ ꯏꯕꯥꯏꯗꯤ ꯃꯃꯥꯏꯅ ꯀ ꯂꯪꯕꯅꯦ ꯑꯗꯨꯅꯤ ꯂꯣꯏꯔꯦ ꯂꯥꯏꯠꯁꯤꯅ ꯄꯨꯡꯂꯪ ꯂꯪꯉꯦ ꯑꯩꯈꯣꯏꯁꯦ ꯁꯣꯔꯣꯁ ꯂꯥꯃꯥ ꯇ꯭ꯋꯥꯡ ꯃꯀꯩ ꯃꯔꯣꯟꯅꯅꯦ ꯍꯣꯏ ꯁꯣꯔꯣꯁ ꯂꯃꯥ ꯑꯩ ꯆꯠꯂꯤꯁꯦ ꯇ꯭ꯋꯥꯡ ꯍꯥꯏ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯁꯤꯕꯨ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯍꯦ ꯑꯩꯈꯣꯏ ꯗꯥꯒ ꯑꯦꯜꯕꯤ ꯇꯧꯃꯤꯟꯅꯕꯗ ꯑꯩ ꯃꯥꯏ ꯈꯨꯏꯗꯣꯔꯦ ꯃꯥꯁꯦ ꯁꯣꯅꯨ ꯃꯥꯏꯁꯦ ꯑꯝꯇ ꯔꯥꯝ ꯇꯤꯡꯍꯟꯒꯦ ꯁꯧ ꯇꯨꯝꯂꯣ ꯂꯀꯥ ꯅꯣꯛꯃꯟꯅ ꯒꯨꯗ ꯉꯁꯤ ꯕꯥꯏ ꯃꯥꯏꯁꯦ ꯑꯣꯀꯦ ꯈꯨꯏꯌꯦ ꯑꯣꯀꯦ ꯃꯦꯝꯇꯣꯟ ꯑꯣꯏꯅ ꯑꯟꯖꯨ ꯀꯁꯔ ꯑꯩ ꯂꯥꯛꯑꯦ ꯑꯟꯖꯨ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯃꯟꯖꯨ ꯕꯣꯜꯁꯤꯡ ꯑꯩ ꯎꯔꯤꯌꯦ ꯑꯣꯀꯦ ꯃꯟꯖꯤꯇꯥ ꯅꯣꯡꯃꯥꯏꯊꯦꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯀꯣ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯖꯦ ꯁ꯭ꯔꯤꯔꯥꯝ ꯁꯣꯅꯨꯅ ꯀꯦ ꯖꯣꯟꯁꯟꯅ ꯖꯦ ꯅꯪꯅ ꯁ꯭ꯔꯤꯔꯥꯝ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯍꯥꯏꯗꯣ ꯑꯣ ꯁꯛꯂꯨ ꯐꯖꯅ ꯁꯛꯎ ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯑꯩꯅ ꯅꯪꯒꯤ ꯀꯥꯏꯅ ꯈꯣꯡꯂꯣꯏꯅꯤ ꯎꯅ ꯇꯥꯝꯅꯕ꯭ꯔꯥ ꯄꯨꯟꯁꯤꯅꯤ ꯁꯛ ꯈꯪꯅꯗ꯭ꯔꯕ ꯂꯝ ꯂꯥꯟꯕ ꯑꯃꯒꯨꯝ
ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ. Thank you. ꯃꯤꯅ ꯇꯥꯕꯗ ꯏꯁꯩꯁꯦ ꯌꯥꯝ ꯏꯁꯩ ꯍꯩꯔꯝꯗꯧꯕ ꯃꯥꯟꯗ꯭ꯔꯣ ꯏꯁꯩ ꯃꯌꯦꯛꯇ ꯁꯨꯡꯐꯥ ꯐꯥꯗꯦ. ꯑꯥꯔꯖꯦ ꯃꯩꯇꯩ ꯑꯣꯟ. Thank you so much. ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯕꯤꯔꯛꯑꯣ. ꯑꯣꯀꯦ. ꯑꯗꯩꯗꯤ ꯔꯥꯍꯨꯜꯅ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯕꯤꯔꯛꯑꯣ. ꯌꯥꯝ ꯑꯊꯨꯕꯤꯗ ꯑꯣꯀꯦ ꯇꯧꯔꯛꯑꯅꯤꯀꯣ, ꯌꯥꯝ ꯔꯥꯍꯨꯜ ꯑꯊꯨꯕꯤꯗ ꯇꯧꯔꯛꯑꯅꯤ. ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯒꯦꯀꯣ. ꯈꯨꯃꯟꯅꯤꯡꯊꯧꯅ ꯏꯆꯥꯅꯨꯄꯤ ꯀꯧꯈ꯭ꯔꯦ. ꯑꯕꯦꯝꯗꯤꯅ ꯍꯥꯏ. ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯑꯣꯟ. Thank you ꯑꯥꯔꯖꯦ. ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤ ꯑꯥꯔꯖꯦ. ꯁꯅꯥꯃꯥꯏꯕꯝ ꯅꯦꯠꯀꯤ ꯁꯛꯇꯥꯃꯛꯅꯦ. ꯄ꯭ꯔꯥꯟꯒ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ. ꯅꯦꯠ ꯂꯩꯔꯕꯣ ꯊꯣꯏꯕꯤꯁꯅꯥ? ꯆꯔꯦꯗ ꯑꯩꯅ ꯃꯥ ꯅꯦꯠ ꯂꯩꯔ ꯃꯥꯔꯦ. ꯊꯣꯏꯕꯤꯁꯅꯥ ꯅꯪꯒꯤꯗꯨꯒ ꯂꯩꯔꯤꯔꯣ? ꯕꯦꯝꯆꯥꯃꯩ ꯄꯨꯄꯨ ꯀꯦꯝꯁꯤ ꯑꯩꯈꯣꯏ ꯄꯨꯄꯨ ꯀꯦꯝꯁꯤ ꯍꯥꯏꯈ꯭ꯔꯦ ꯀꯩꯅꯣꯗ. ꯑꯗꯩꯗꯤ ꯑꯊꯣꯏ ꯑꯀ꯭ꯔꯥꯝꯅ ꯅꯣꯛ ꯊꯥꯈ꯭ꯔꯦ. ꯕꯦꯝꯆꯥ ꯃꯩꯇꯩꯅ ꯏꯄꯥ ꯀꯦꯝꯁꯤ. ꯏꯆꯦ ꯀꯔꯝꯕꯂꯅ ꯕꯨꯡ ꯃꯃꯤꯡꯇ ꯉꯥꯏꯔꯕ ꯄꯨꯟꯁꯤ ꯍꯥꯏꯗꯣ ꯁꯛꯂꯣꯏ. ꯃꯃꯤꯡꯇ ꯃꯃꯤꯡꯇ ꯉꯥꯏꯔꯕ ꯉꯥꯏꯔꯕ ꯄꯨꯟꯁꯤꯅꯤ. ꯆꯩꯊꯦꯡꯅ ꯆꯩꯊꯦꯡꯅ ꯃꯁꯤꯡ ꯈꯪꯗ꯭ꯔꯕ. ꯆꯩꯊꯦꯡꯅ ꯃꯁꯤꯡ ꯈꯪꯗ꯭ꯔꯕ. ꯑꯗꯩꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯏꯁꯦ ꯀꯨꯏꯔꯦꯅ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ. ꯐꯥꯔꯝꯕꯅꯤ ꯑꯗꯨ ꯏꯁꯩꯗꯣ. ꯆꯠꯂꯒꯦ ꯑꯩꯍꯥꯛꯁꯨ ꯄꯤꯔꯝꯕ ꯆꯩꯅꯥꯗꯣ ꯄꯤꯔꯝꯃꯨ ꯑꯩꯉꯣꯟꯗ ꯆꯩꯅꯥꯗꯣ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯂꯛꯈꯤ ꯅꯤꯡꯁꯤꯡꯂꯛꯀꯤ ꯅꯣꯡꯃ ꯅꯪꯕꯨꯁꯨ ꯆꯩꯐꯝ ꯆꯩꯐꯝ ꯃꯁꯤꯡ ꯊꯤꯔꯛꯄꯗꯅꯤ. ꯁꯣꯔꯤ ꯆꯩꯐꯝ ꯃꯁꯤꯡ ꯃꯁꯤꯡ ꯊꯤꯔꯛꯄꯗ ꯊꯤꯔꯛꯄꯗ ꯃꯃꯤꯡꯇ ꯉꯥꯏꯔꯕ ꯄꯨꯟꯁꯤꯅꯤ. ꯆꯩꯊꯦꯡꯅ ꯃꯁꯤꯡ ꯑꯝꯇ ꯊꯤ ꯉꯝꯗꯥꯏ ꯃꯥ ꯀꯃꯦꯟ ꯀꯥꯎꯈ꯭ꯔꯦ ꯑꯥꯖꯧꯈ꯭ꯔꯦ. ꯏꯁꯩꯗꯣ. ꯀꯃꯦꯟ ꯑꯥꯖꯧ ꯂꯩꯔꯝꯃꯦ ꯃꯌꯥꯝ. ꯏꯁꯩ ꯐꯖ ꯐꯖꯕ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯂꯩꯕꯅꯤꯗꯣ. ꯀꯨꯏꯃꯟꯒꯤꯗ ꯃꯌꯦꯛꯇꯣ ꯕꯦꯝꯆꯥ ꯀꯥꯎꯊꯣꯛꯔꯦ. ꯗꯤꯄꯤꯀꯥ ꯆꯅꯀ ꯀꯦ ꯒꯔꯗꯦ ꯍꯨꯟꯆꯥ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯌꯥꯝ ꯐꯖꯩ ꯗꯗꯥ. Thank you. ꯈꯨꯃꯟꯊꯧꯅ ꯏꯆꯨ ꯅꯨꯄꯤ ꯀꯦꯖꯣꯅ ꯊꯥꯒꯠꯆꯔꯤ. ꯑꯗꯩ ꯈꯨꯃꯟꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯅꯪ ꯀꯩ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯎ ꯑꯦꯜꯕꯤ ꯂꯥꯏꯐꯀꯣ. ꯑꯗꯩ ꯏꯕꯣꯜꯅ ꯑꯣꯇꯣ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯔꯝꯕꯗꯣ ꯆꯍꯤ 2 ꯃꯃꯥꯡꯗ ꯃꯥꯒꯤ ꯍꯦꯔꯣꯒ ꯀꯥꯔꯗ ꯇꯣꯡꯕ ꯎꯔꯝꯃꯤ. ꯑꯗꯨꯒꯩ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯕ. ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯔꯝꯕꯗꯣ ꯆꯍꯤ 2 ꯃꯃꯥꯡꯗ ꯃꯥꯒꯤ ꯍꯦꯔꯣꯒ ꯀꯥꯔꯗ ꯇꯣꯡꯕ ꯎꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯕ. ꯑꯣ ꯑꯗꯨꯒꯤ ꯀꯞꯊꯔꯤꯔꯥ. ꯁꯒꯣꯜꯖꯝ ꯅꯪꯅ ꯁꯥꯟꯊꯣꯏ. ꯏꯃꯣꯁꯅꯦꯜꯒꯤ ꯏꯁꯩ ꯁꯛꯄꯗꯨꯒꯅꯦ. ꯍꯦ ꯏꯕꯣꯍꯜ ꯀꯀꯥꯅꯤꯅꯦ ꯀꯞꯈꯔꯦ ꯍꯥꯏ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯉꯛꯇꯅ. ꯀꯀꯥꯅꯤꯅꯦ ꯑꯗꯩꯗꯤ ꯏꯕꯣꯍꯜ ꯀꯝꯗꯧꯏ ꯍꯥꯟꯅꯒꯤ ꯆꯟꯗꯅꯤ ꯅꯤꯡꯁꯤꯡꯉꯛꯑꯒ. ꯀꯨꯃꯥꯔꯤ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯆꯟꯗꯅꯤ ꯏꯕꯣꯍꯜ ꯀꯨꯃꯥꯔꯤ ꯀꯞꯈꯔꯦꯅꯦ. ꯂꯣꯌꯥ ꯌꯨꯝꯅꯥꯝ ꯍꯦꯄꯤ ꯐꯦꯃꯤꯂꯤ. Thank you. ꯊꯣꯏꯕ ꯃꯥꯏꯕꯝꯅ ꯑꯩꯒꯤꯗꯅꯤ ꯏꯅꯝꯃ. ꯑꯗꯩꯗꯤ ꯈꯨꯃꯟꯅꯤꯡꯊꯧꯅ ꯏꯁꯨ ꯅꯨꯄꯤ. ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯍꯣꯏ ꯈꯨꯃꯟ. ꯃꯅꯥꯏꯕ ꯎꯆꯤꯌꯥ ꯀꯨꯀꯤꯅ ꯇꯧꯔꯤꯕꯁꯦ ꯀꯩꯅꯦꯅꯦ ꯈꯟꯕꯤꯒꯦ. ꯀꯩ ꯈꯟꯒꯅꯤ. ꯀꯨꯀꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯣꯏꯁꯨ ꯃꯤ ꯅꯠꯇꯦ. ꯃꯤꯅꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤꯀꯣ. ꯃꯣꯏꯁꯦꯗꯤ ꯁꯥꯊꯤꯅ ꯍꯥꯏꯗꯤ ꯃꯍꯤꯛꯅꯦ ꯃꯣꯏꯁꯦ. ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯒꯤ ꯁꯥꯊꯤꯕ ꯀꯩꯅꯣꯅꯦ ꯃꯣꯏꯁꯦ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯂꯒ ꯄꯦꯟꯂꯒꯅꯤ ꯊꯃꯣꯏꯁꯦ. ꯃꯟꯖꯤꯇꯥ ꯅꯣꯡꯊꯦꯝꯕꯝ ꯗꯗꯥꯒꯤ ꯖꯣꯛꯁꯦ ꯌꯦꯡꯉꯨꯔꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅ ꯐꯔꯦ. ꯅꯨꯡꯉꯥꯏꯇꯦ ꯃꯟꯖꯤꯇꯥ ꯅꯨꯡꯉꯥꯏꯇꯦ. Thank you. ꯔꯃꯦꯁꯗꯤ ꯒꯅꯦꯁ ꯂꯨꯋꯥꯡꯅ ꯅꯣꯛꯅꯤꯡꯉꯦꯕ ꯖꯣꯛꯁ ꯑꯃ ꯄꯥꯕꯤꯌꯣ ꯑꯗꯩꯗꯤ ꯏꯆꯦ ꯀꯃꯂꯥ ꯋꯥꯎ ꯏꯕꯣꯜꯅ ꯀꯔꯤꯅꯣꯍꯦ ꯃꯁꯤꯅ ꯑꯃ ꯀꯩꯅꯣ ꯄꯠ ꯍꯦꯛꯇ ꯃꯥꯡꯉꯦ. ꯏꯕꯣꯍꯜ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ. ꯇꯥꯔꯦ ꯆꯦ ꯕꯂꯥ. ꯑꯗꯩ ꯄꯤꯡꯀꯤ ꯔꯣꯏꯅ ꯔꯥꯝ ꯖꯦꯁꯤꯀꯥ ꯂꯥꯏꯄꯨꯏ ꯅꯣꯄꯨꯏ ꯎꯆꯝꯖꯤ ꯖꯩ ꯁ꯭ꯔꯤ ꯔꯥꯝ ꯍꯥꯏ. ꯈꯨꯃꯟꯅꯤꯡꯊꯧꯅ ꯗꯤꯖꯦ ꯏꯪꯉꯦ ꯄꯣꯔꯥ. ꯀꯩꯀꯩ ꯃꯔꯣꯟꯅꯣ ꯈꯪꯗꯦ. ꯁꯒꯣꯜꯁꯦꯝ ꯁꯅꯥꯊꯣꯏ ꯀꯩ ꯂꯝꯗꯒꯤꯅꯣ. ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤꯅꯦ. ꯕꯦꯝꯆꯥꯃꯩ ꯏꯆꯦꯕꯤꯅ ꯀꯨꯀꯤ ꯊꯤ ꯆꯥꯕꯤ. ꯑꯗꯨꯅꯤ ꯏꯆꯦ उत्सव इवन जय श्री राम प्रतीक रॉय और सब ठीक ठीक है हम लोग बहुत ठीक है. ꯀꯨꯀꯤ ꯊꯤ ꯆꯥꯕꯅꯤ ꯍꯥꯏꯕ ꯆꯦ ꯑꯣꯖꯥꯅ ꯍꯥꯏꯗꯣ. ꯀꯨꯟꯖꯕꯤꯍꯥꯔꯤ ꯏꯁꯩ ꯐꯖꯕ ꯂꯩꯕꯅꯤꯀꯣ.
ꯃꯌꯥꯝ ꯄꯨꯡ Unani ꯑꯃꯒ khana ꯃꯤꯅꯤꯠ 24 lakpani ꯃꯥꯄꯟ ꯌꯧꯔꯦ ꯄꯨꯡ 2 ꯐꯥꯎ ꯇꯧꯔꯁꯤꯀꯣ Unadahanba taredo Laklammi haina tambiyuko Hanglammi haina haibiyu Ngairammi haina tambiyuko Nangbu ꯅꯠꯇꯦ ꯂꯧꯈ꯭ꯔꯕ ꯍꯦꯔꯣ ꯅꯪꯅ ꯅꯨꯡꯁꯤꯔ ꯃꯔꯨꯞ ꯅꯪꯅ ꯈꯪꯉꯦ ꯑꯩ ꯁꯦꯟꯗꯣꯏꯕꯤ ꯃꯌꯥꯝ ꯏꯁꯩ ꯉꯁꯥꯏ ꯃꯦꯅꯦ ꯄꯤꯔꯛꯀꯦ ꯌꯥꯒꯤ ꯇꯥꯃꯣ ꯑꯃꯗꯤ ꯇꯩꯃ ꯑꯄꯨꯟꯕ ꯏꯁꯩ ꯑꯝꯇ ꯑꯣꯏꯃ ꯑꯅꯨꯒꯤ ꯖꯣꯏ 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 ꯀꯥꯏ ꯆꯦ ꯑꯅꯨꯒꯤ ꯖꯣꯏ ꯊꯣꯏꯕꯤꯁꯅꯥ ꯏꯁꯩ ꯅꯩꯔꯦ ꯗꯨꯅꯤꯌꯥ ꯃꯥꯡꯒꯦ ꯃꯥꯡꯒꯦ ꯃꯥꯡꯖꯁꯅꯨ ꯑꯩ ꯅꯪꯇ ꯃꯥꯡꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯣ 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 ꯗꯨꯅꯤꯌꯥ ꯃꯥꯡꯒꯦ ꯃꯥꯡꯒꯦ ꯃꯥꯡꯖꯁꯅꯨ ꯑꯪ ꯑꯩꯇ ꯃꯥꯡꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗ ꯏꯁꯩꯁꯦ ꯃꯥꯅ ꯁꯦꯝꯗꯣꯛꯄ ꯏꯁꯩ ꯉꯥꯛꯇꯅꯤ ꯁꯛꯂꯛꯇꯣꯏꯁꯦ ꯆꯨꯝꯅ ꯏꯁꯩꯗ ꯆꯨꯝꯅ ꯁꯛꯑꯣꯏꯌꯦꯕ ꯁꯦꯝꯗꯣꯛꯑ ꯁꯛꯂꯛꯇꯣꯏꯕ ꯏꯇꯩꯃꯗꯤ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯍꯩꯇꯦ ꯃꯅꯥꯎꯕꯤ ꯎꯆꯤꯍꯥꯅ ꯈꯨꯃꯟꯗꯨꯅ ꯏꯁꯩ ꯁꯦꯝꯗꯣꯛꯄ ꯍꯩꯀꯣ ꯏꯕꯥꯏꯁꯦ ꯗꯤꯖꯦ ꯇꯥꯃꯤꯜ ꯅꯥꯗꯨ ꯏꯉꯦ ꯏꯔꯩꯀꯦ ꯃꯥꯏꯕꯦꯝꯃ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯗꯩ ꯏꯆꯦ ꯀꯥꯅꯟꯕꯂꯥꯅꯒ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ ꯆꯤꯊꯤ ꯇꯦꯂꯤꯐꯣꯟ ꯕꯤꯜ ꯊꯥꯈꯤ ꯌꯥꯎꯗ꯭ꯔ ꯄꯥꯎꯈꯨꯝꯗꯤ ꯂꯥꯛꯇꯦ ꯃꯥꯜꯂꯦ ꯈꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯃꯤꯔꯝꯁꯤꯗ ꯄꯥꯎꯈꯨꯝ ꯉꯥꯏꯕꯗ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ ꯏꯁꯤ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯈꯨꯃꯟ ꯅꯤꯡꯊꯧ ꯁꯦꯟꯅꯅ ꯏꯇꯩꯃ ꯀꯔꯝꯕꯂ ꯅꯨꯡꯉꯥꯏꯔꯤꯕꯣ ꯊꯕꯤꯁꯅꯥꯃꯅ ꯉꯁꯤ ꯑꯦꯜꯕꯤꯁꯦ ꯌꯥꯎꯔꯤꯁꯦ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯦ ꯑꯩ ꯑꯣ ꯃꯥꯒꯤ ꯅꯦꯠ ꯌꯥꯗꯕꯩꯔꯣ ꯊꯣꯏꯕꯤꯁꯅꯥ ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯀꯁꯔꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯗꯤꯖꯦ ꯁꯥꯐꯤꯌꯥ ꯏꯅꯦ ꯁꯥꯐꯤꯌꯥ ꯀꯩꯒꯤꯅꯣ ꯏꯁꯩ ꯅꯩꯔꯦꯍꯦ ꯑꯅꯨ ꯍꯥꯏ ꯏꯆꯦ ꯕꯦꯝꯆꯥꯅ ꯊꯦꯡk ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯏꯆꯦ ꯏꯅꯝꯃ ꯀꯣꯔꯧ ꯉꯥꯟꯕ ꯑꯃꯒꯤ ꯏꯁꯩ ꯁꯛꯄꯤꯌꯨ ꯀꯣꯔꯧ ꯉꯥꯟꯕ ꯍꯥꯏꯁꯦ ꯀꯩ ꯏꯁꯩꯅꯣ ꯀꯣꯔꯧ ꯉꯥꯟꯕ ꯍꯥꯏꯁꯦ ꯀꯩ ꯏꯁꯩꯅꯣ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯊꯣꯏꯕꯤꯁꯅꯥ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯔꯛꯄ ꯏꯁꯩꯁꯦ ꯑꯩꯅ ꯐꯥꯖꯕ ꯉꯥꯛꯇ ꯑꯣꯏꯔꯝꯗꯣꯏꯕ ꯈꯪꯉꯕ ꯊꯣꯏꯕꯤꯁꯅꯥ ꯀꯣꯔꯧ ꯉꯥꯟꯕ ꯏꯁꯩ ꯐꯥꯗꯦꯅꯦ ꯑꯩꯕꯨ ꯑꯩꯁꯦ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯔꯛꯄ ꯏꯁꯩꯁꯦ ꯑꯌꯥꯝꯕ ꯐꯥꯗꯦꯕꯣ ꯏꯕꯣꯜꯁꯤꯡ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯔꯣ ꯑꯇꯣꯞꯄ ꯑꯃ ꯍꯧꯖꯤꯛ ꯂꯥꯛꯂꯁꯨ ꯑꯩ ꯂꯧꯁꯟꯕ ꯉꯝꯖꯔꯔꯣꯏ ꯑꯃ ꯄꯨꯡ ꯐꯥꯎꯕ ꯑꯃꯒ ꯃꯤꯅꯤꯠ 48 ꯊꯥꯛꯄ ꯇꯥꯔꯦ ꯉꯝꯖꯗ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯃꯤꯅꯤꯠ ꯀꯩꯅꯣꯇ ꯉꯥꯏꯔꯦ ꯏꯕꯣꯜ ꯑꯃꯐꯥꯎ ꯊꯥꯛ ꯉꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯈꯨꯃꯟ ꯃꯤꯅꯤꯠ ꯏꯕꯥꯏ 9 ꯑꯩ ꯃꯨꯛꯇ ꯉꯥꯏꯔꯦ ꯇꯥꯃꯤꯜ ꯑꯩꯅ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯜꯕꯤ ꯍꯩꯀꯣ ꯇꯧꯗꯣꯏꯁꯦ ꯃꯌꯥꯝ ꯈꯔ ꯍꯩꯀꯣ ꯅꯪ ꯇꯥꯃꯤꯜ ꯂꯦꯡꯒ꯭ꯋꯦꯖ ꯍꯩꯔꯣ ꯋꯦꯔ ꯌꯨ ꯐ꯭ꯔꯣꯝ ꯋꯤ ꯑꯥꯔ ꯐ꯭ꯔꯣꯝ ꯀछꯥꯔ इचे कानन बलाना निंगथौ जो जो नुंगाइरिये मेरे हाँ एलबी पे आए हैं मेरे चैनल को सपोर्ट कीजिए और मेरे लाइव को लाइक कीजिए प्लीज थैंक यू नन थबिसना अस इसई ममिंग ममलब पता नहीं योर लाइव या क्या क्या है ये चल रहा है हाँ ओनली बंद हो 19 गया में चल रहे क्या चली ने 19 पॉइंट के नो तुम चल रहे ये कनेक्टिंग का कहीं तो इसी वो reconnecting guy Rahul good night समझा नेट ले रहे हैं कुमनिंग तो ना चेनु ममल कुई तारे को ममाई कुई तारे को नोकपदा इबोल ना अदुने लाइक ngasi mai se याद है काजे को दोने लाइक अम्ता काजे बा लाइक मो का दे कहीं नो लाइक कीजिए लाइक तो मो नंबी रंद्रे मैं आमसिना मैं लो चला मत तो ठीक ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯍꯌꯦꯡꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯃꯌꯥꯝ ꯑꯝꯇ ꯑꯌꯥꯕ ꯄꯤꯕꯤꯔꯛꯑꯣ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯄꯨꯡꯁꯦ ꯃꯤꯁꯦ ꯈꯔ ꯂꯤꯛꯊꯔꯤꯉꯩꯁꯤꯒ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯌꯥꯝꯈꯠꯈ꯭ꯔꯗꯤ ꯂꯣꯏꯁꯤꯟꯅꯤꯡꯗꯦꯕꯀꯣ ꯑꯩꯁꯨ ꯃꯤ ꯌꯥꯝꯃ ꯂꯩꯔꯗꯤ ꯂꯣꯏꯁꯤꯟꯅꯤꯡꯗꯦꯕ ꯑꯗꯨꯅ ꯃꯤꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯑꯦ ꯃꯤꯁꯦ ꯀꯨꯟ ꯑꯃꯨꯛ ꯀꯨꯟꯊ꯭ꯔꯥ ꯍꯦꯟꯒꯠꯂꯛꯇꯣꯔꯦ ꯃꯉꯥꯇ ꯃꯤꯁꯦ ꯉꯥꯏꯔꯦ ꯑꯗꯨꯅ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ
2 hours ꯐꯥꯍꯜꯂꯣ ꯐꯥꯗ꯭ꯔꯤꯕ ꯀꯩꯅꯣ ꯇꯧꯔꯤ ꯀꯩꯅꯣ ꯇꯧꯕꯗꯒꯨꯝ 20 minute ꯀ ꯀꯌꯥꯅꯣ ꯎꯠꯂꯛꯈ꯭ꯔꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ 2 ꯐꯥꯍꯜꯂꯣ ꯍꯥꯏ 2 hours ꯐꯥꯗꯣꯔꯕꯅꯤ 2 hours ꯐꯥꯗꯣꯔꯕꯅꯦ ꯑꯗꯨꯗꯤ ꯀꯅꯦꯛꯇꯤꯡ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯒ ꯃꯤꯅꯤꯠ ꯀꯩꯅꯣꯁꯦ 3 ꯋꯥꯠꯂꯤ ꯃꯤꯅꯤꯠ 3 ꯂꯩꯈꯤꯁꯤꯅꯀꯣ 11 ꯏꯅ 11 7 minutes ꯑꯣꯏꯔꯛꯄꯩꯗꯨꯒꯅꯦ ꯑꯗꯨꯒ ꯂꯣꯏꯁꯟꯅꯕ ꯑꯣꯀꯦ 2 ꯒꯨꯗ hours ꯅꯥꯏꯠ ꯊꯣꯏꯕꯤ ꯑꯣꯏꯍꯜꯂꯁꯤꯀꯣ ꯁꯅꯥꯃꯥꯏꯕꯝꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ 2 hours ꯊꯣꯏꯕꯤꯁꯅꯥ 2 hours ꯑꯣꯏꯍꯜꯂꯁꯤꯅ 2 hours ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯣꯏꯗꯣꯔꯦ ꯃꯤꯒꯤꯗꯤ ꯌꯦꯡꯉꯨꯅꯦ 500 ꯆꯪꯉꯤ ꯀꯅꯥꯅꯣ ꯑꯇꯣꯞꯄꯒꯤꯅ ꯂꯥꯏꯛ ꯃꯇꯅꯤ ꯁꯤ ꯆꯪꯉꯗꯤ ꯂꯥꯏꯛ ꯃꯇꯅꯤ 266 ꯀ ꯆꯪ ꯇꯜꯂꯤꯌꯦ ꯑꯗꯨꯒꯕꯨꯗꯤ ꯃꯥ ꯀꯦꯒ ꯆꯪꯉꯤ ꯑꯗꯨ ꯀꯩ ꯀꯥꯟꯅꯒꯦꯗꯣ ꯃꯌꯥꯝ ꯀꯃꯦꯟꯁ ꯄꯥꯔꯛꯑꯣ ꯀꯣꯃꯦꯟꯁ ꯄꯥꯔꯣ ꯃꯤꯅ ꯀꯧꯕ ꯈꯨꯝꯃꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯀꯧꯔꯛꯎ ꯍꯥꯏꯕꯅ ꯑꯁꯤ ꯉꯁꯥꯏꯒꯤꯅꯤꯅꯦ ꯉꯁꯤ ꯀꯔꯤ ꯑꯅꯧ ꯄꯥꯔꯣ 2 hours ꯐꯥꯔꯒ ꯍꯥꯏꯖꯔꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯁꯨꯀꯦꯀꯦꯗ ꯅꯤꯡꯊꯤꯖꯕꯤ ꯁꯨꯀꯦꯀꯦꯗ ꯃꯊꯛꯇꯗꯤ ꯃꯅꯤ ꯀꯁꯥꯔ ꯂꯝꯒꯤ ꯂꯩꯁꯥꯕꯤꯗꯣ ꯗꯥꯡ ꯅꯠꯇꯦ ꯃꯥꯏꯗ ꯁꯨꯀꯦ ꯀꯦꯗꯅ ꯁꯤꯅ ꯐꯖꯕꯤꯗꯣ ꯅꯠꯇ꯭ꯔꯣ ꯁꯨꯀꯦꯀꯦꯗꯅ ꯁꯤꯅ ꯁꯨꯀꯦꯀꯦꯗ ꯅꯤꯡꯊꯤꯖꯕꯤꯅ ꯀꯩꯅꯣꯒꯤ ꯏꯁꯩꯅꯤ ꯂꯩꯈꯤꯗꯕꯗꯣ ꯍꯟꯗꯛ ꯁꯤꯡꯒꯥꯔ ꯑꯃꯈꯛ ꯑꯗꯨꯏꯗꯨꯅꯤ ꯁꯨꯀꯦꯀꯦꯗ ꯑꯩ ꯇꯥꯖꯗ꯭ꯔꯤꯅꯦ ꯅꯤꯡꯊꯤꯖꯕꯤ ꯇꯧꯕꯅ ꯐꯖꯕꯅꯦ ꯑꯩ ꯏꯁꯩꯗꯣ ꯇꯥꯕ ꯇꯥꯖꯩ ꯑꯩꯈꯣꯏꯗ ꯏꯁꯩꯒ ꯃꯌꯦꯛꯀ ꯐꯥꯔꯝꯃꯤ ꯑꯩꯅ ꯑꯗꯣ ꯈꯪꯗꯕꯗ ꯐꯖ ꯑꯗꯨꯁꯨ ꯀꯩꯅꯣꯅꯦ ꯋꯥꯎ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯁꯤꯡꯒꯔꯗꯣ ꯃꯆꯥꯅꯨꯄꯥꯅ ꯁꯛꯄꯅꯤ ꯍꯧꯖꯤꯛ ꯑꯣ ꯑꯜꯇꯤꯃꯦꯠꯂꯤ ꯑꯣꯟ ꯑꯩ ꯐꯥꯗꯦ ꯏꯁꯩꯗꯤ ꯌꯥꯝ ꯐꯖꯕꯅꯦꯕ ꯑꯣ ꯃꯥꯒꯤ ꯑꯔꯣꯏꯕ ꯏꯁꯇꯦꯖ ꯏꯁꯩꯅꯤꯗꯣ ꯑꯩꯕꯨ 7 ꯈꯪꯗꯦꯅꯦ minute ꯉꯥꯏꯔꯦ ꯑꯣꯀꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯊꯣꯏꯕꯤ ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯌꯨꯀꯣ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏ ꯆꯦꯗ ꯀꯩꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤ ꯑꯩꯕꯤ ꯑꯩꯈꯣꯏ ꯇꯧꯔꯤꯌꯦ ꯑꯩꯈꯣꯏ ꯆꯦ ꯍꯧꯖꯤꯛ ꯏꯕꯥꯏ ꯐꯝꯃꯒ ꯒꯨꯗ ꯅꯥꯏꯠ ꯑꯟꯖꯨ ꯀꯆꯔ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯊꯣꯏꯕꯤ ꯅꯥꯏꯠ ꯁꯅꯥꯃꯥꯏꯕꯝ ꯀꯧꯕꯤꯔꯛꯀꯅꯨ ꯏꯁꯩ ꯐꯥꯗꯕꯤ ꯑꯩꯉꯣꯟꯗꯔꯣ ꯈꯪꯗꯦ ꯀꯌꯥ ꯀꯅꯥꯗ ꯑꯩꯉꯣꯟꯗꯔꯣ ꯊꯣꯏꯕꯤꯁꯤꯅ ꯅꯆꯦꯅ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯂꯛꯀꯦ ꯍꯧꯖꯤꯛ ꯈꯪꯉꯕ ꯑꯀꯥꯁꯅ ꯍꯦꯜꯂꯣ ꯅꯪꯒꯤꯗꯃꯛꯇ ꯑꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯏꯕꯣꯜꯁꯤꯅ ꯍꯣꯏ ꯍꯣꯏ ꯒꯨꯔꯦꯂꯥꯜ ꯁꯤꯡꯍ ꯑꯗꯩꯗꯤ ꯁꯣꯅꯥꯂꯤ ꯍꯥꯏ ꯏꯕꯣꯜꯁꯤꯡꯅ ꯂꯥꯏꯛ ꯀꯔꯣ ꯕꯦꯝꯆꯥꯃꯩꯅ ꯑꯩꯁꯨ ꯇꯥꯔꯦ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯗꯨꯅꯤ ꯑꯩ ꯇꯥꯗ꯭ꯔꯤꯅꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯁꯨꯀꯦꯀꯦꯗ ꯊꯣꯏꯕꯤꯁꯅꯥꯒꯤ ꯊꯝꯃꯣ ꯑꯗꯨ ꯅꯪꯉꯣꯟꯗ ꯑꯩ ꯇꯥꯗ꯭ꯔꯤ ꯂꯥꯛꯈꯣ ꯍꯥꯏꯕ ꯑꯩ ꯁꯛꯂꯛꯀꯦ ꯍꯥꯏꯕ ꯑꯩ ꯁꯛꯑꯣ ꯊꯣꯏꯕꯤꯁꯅꯥꯒꯤꯗꯃꯛꯇ ꯏꯁꯩ ꯑꯃꯈꯛꯀ ꯁꯛꯂꯛꯑꯒꯦ ꯊꯣꯏꯕꯤꯁꯅꯥꯅ ꯃꯥꯅ ꯁꯛꯂꯛꯑꯣ ꯍꯥꯏꯕ ꯏꯁꯩꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯑꯌꯥꯝꯕ ꯐꯥꯗꯕ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯒꯤ ꯃꯌꯦꯛꯇꯣ ꯀꯥꯎꯊꯣꯛꯈꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯌꯥꯝꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯥꯎ ꯌꯥꯗꯦ ꯏꯆꯟꯅꯨꯄꯤꯒꯤꯗꯃꯛꯇ ꯏꯁꯩ ꯑꯃꯒ ꯁꯛꯂꯛꯀꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯁꯤꯒꯤ ꯏꯁꯩꯁꯤꯅꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯩꯁꯥꯔꯤꯉꯩꯗ ꯌꯥꯝ ꯁꯛꯑꯝꯕ ꯑꯁꯤꯒꯤ ꯏꯁꯩꯁꯦ ꯁꯛꯂꯛꯀꯦ ꯑꯩꯒꯤ ꯇꯉꯥꯡꯂꯥ ꯆꯤꯟꯕꯥꯜꯅ ꯃꯣꯃꯣꯟ ꯅꯣꯛꯆꯕ ꯑꯩꯒꯤ ꯃꯤꯁꯅꯥ ꯑꯅꯤꯅ ꯇꯊꯛ ꯌꯦꯡꯖꯕ ꯅꯪꯒꯤ ꯕꯦꯇ꯭ꯔꯤ ꯊꯃꯣꯏ ꯂꯣꯏꯗꯣꯔꯦ ꯍꯨꯅꯕꯅꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯅꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯌꯥꯔꯕ ꯊꯣꯏꯕꯤꯁꯅꯥ ꯑꯁꯤꯒꯤꯁꯦ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯁꯤꯁꯦ 10% ꯉꯥꯏꯔꯦ ꯕꯦꯇ꯭ꯔꯤꯁꯦ ꯁꯤ ꯁꯤꯁꯦ ꯏꯁꯩꯁꯤꯔꯣ ꯇꯥꯎ ꯃꯦꯝ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯍꯥꯜꯂꯒꯦ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣꯝ ꯏꯒꯦ ꯀꯔꯝꯕ ꯈꯨꯁꯦꯝꯅꯣꯅꯦ ꯎꯍꯜꯂꯤꯕ ꯑꯩꯒꯤ ꯃꯤꯠꯇ ꯁꯤ ꯏꯁꯩꯁꯤꯔꯣ ꯁꯨꯀꯦꯀꯦꯗ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣꯏꯃꯥ ꯅꯩꯔꯦꯍꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯀꯅꯥꯅꯣ ꯑꯣ ꯁꯨꯀꯦꯀꯦꯗ ꯀꯦꯀꯦꯗ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤ ꯂꯥꯏꯁ꯭ꯔꯝ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯏꯕꯝ ꯇꯨꯝꯃꯒꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯒꯤ ꯏꯕꯥꯏ-ꯃꯧ ꯑꯃꯅ ꯑꯩꯕꯨ ꯉꯥꯎꯅ ꯂꯩꯔꯦ ꯑꯩꯅ ꯄꯥꯝꯕꯤꯗꯦ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯅꯨꯡꯁꯤꯖꯔꯤꯕ ꯀꯥꯏꯔꯒ ꯀꯛꯈ꯭ꯔꯦꯅꯦ ꯏꯆꯦ ꯃꯦꯝꯆꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ
ꯐꯤꯂꯝꯗꯁꯨ ꯐꯤꯂꯝꯗꯁꯨ ꯍꯥꯏ ꯑꯣ ꯑꯩ ꯌꯦꯡꯖꯗ꯭ꯔꯤ ꯁꯤ ꯐꯤꯂꯝꯁꯦ ꯄ꯭ꯔꯤꯟꯁ ꯍꯥꯏ ꯊꯣꯏꯕꯤ ꯃꯧꯗꯣ ꯁꯅꯥꯅ ꯃꯧꯗꯣ ꯄꯣꯌꯨ ꯄꯣꯌꯨ ꯈꯨꯃꯟ ꯈꯨꯃꯟ ꯍꯥꯏ ꯑꯩ ꯃꯤꯅꯤꯠ ꯀꯌꯥ ꯂꯩꯔꯤꯒꯦ ꯃꯌꯥꯝ ꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯤꯅꯤꯠ ꯀꯟꯗ ꯇꯦꯟ ꯀꯩꯅꯣ ꯕꯦꯇꯤꯗ ꯅꯤꯡꯊꯤꯖꯕꯤ ꯑꯩ ꯁꯛꯀꯦ ꯌꯦꯡꯉꯣ ꯃꯥ ꯅꯪꯁꯦ ꯑꯩꯒꯤ ꯃꯤꯅꯁꯨ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯂꯣꯏ ꯂꯥꯎꯊꯣꯔꯛꯏ ꯃꯧ ꯀꯣꯏꯕ ꯂꯣꯏꯁꯤꯜꯂꯁꯦ ꯕꯦꯇ꯭ꯔꯤ ꯇꯠꯇꯣꯔꯦ ꯃꯌꯥꯝ ꯑꯦꯜꯕꯤꯁꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯅꯥꯈꯣꯅꯦ 10% ꯉꯥꯏꯔꯦ ꯃꯨꯠꯊꯠꯂꯣꯗꯣ ꯅꯪꯒꯤꯗꯣ ꯅꯨꯡꯉꯥꯏꯇꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯦ ꯐꯖꯕ ꯑꯃꯒ ꯁꯛꯑꯣ ꯏꯁꯩ ꯍꯥꯏ ꯑꯩ ꯃꯣꯕꯥꯏꯜ ꯕꯦꯇ꯭ꯔꯤ ꯇꯠꯈꯤꯗꯣꯔꯦ ꯊꯣꯏꯕꯤꯁꯤꯅ ꯍꯌꯦꯡ ꯑꯣꯏꯅ ꯁꯛꯂꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯁꯛꯂꯒꯦꯀꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯍꯌꯦꯡ ꯏꯁꯩ ꯐꯖ ꯐꯖꯕ ꯑꯅꯤ ꯑꯍꯨꯝꯒ ꯑꯩ ꯁꯛꯂꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯔꯣ ꯕꯕꯥꯏ ꯃꯌꯥꯝ ꯕꯕꯥꯏ ꯕꯕꯥꯏ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯑꯦꯜꯕꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯕꯕꯥꯏ ꯇꯧꯔꯁꯦ ꯕꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯦꯇ꯭ꯔꯤ ꯇꯠꯂꯦ